ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 16ꯇ ꯉꯥꯏꯔꯤꯕꯤ ꯑꯗꯨ ꯆꯦꯟꯈꯤꯕꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯣꯏ ꯃꯥꯒꯤ ꯂꯥꯡꯂꯦ ꯅꯪꯁꯦ ꯌꯥꯝꯊꯣꯛꯅꯁꯨ ꯈꯠꯈ꯭ꯔꯦꯗꯀꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇꯒꯤ ꯅꯋꯥ ꯅꯥꯏꯔꯒ ꯀꯩꯗꯧꯔꯒ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯅꯌꯥꯗ ꯆꯥꯅꯕ ꯉꯥ ꯃꯔꯨꯞ ꯐꯥꯎꯕ ꯃꯟꯕ ꯍꯩꯇꯗꯅ ꯅꯍꯥꯟꯅ ꯅꯠꯇ꯭ꯔꯣ ꯉꯥ ꯃꯔꯨꯞ ꯃꯟꯕꯒꯤ ꯊꯔꯣ ꯑꯣꯟꯈꯤꯕꯗꯨꯀꯣ ꯑꯗꯨꯒ ꯉꯁꯤꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯇꯧꯔꯤꯁꯤꯕꯣ ꯇꯣꯝꯆꯥꯅ ꯍꯦ ꯇꯥꯅꯤꯡꯗꯦ ꯅꯔꯣꯟꯗꯣ ꯂꯣꯟ ꯀꯞꯀꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣꯗ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯨꯝ ꯄꯥꯅꯤꯡꯗꯅ ꯆꯦꯟꯖꯈꯤꯕꯁꯤꯕꯨ ꯑꯩꯅꯔꯣ ꯍꯥ ꯑꯩꯉꯣꯟꯗꯒ ꯌꯥꯝ ꯇꯥꯏꯅꯔꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯖꯥꯠꯅꯤꯀꯣ ꯁꯥꯎꯅꯤꯡꯂꯤꯕꯖꯥꯠꯅꯤ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯈꯪꯅꯤ ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗꯅꯦ ꯍꯜꯂꯛꯑꯣꯕ ꯅꯪ ꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯂꯤꯕꯗꯣ ꯅꯔꯨ ꯀꯣꯛꯀꯦꯕ ꯅꯪ ꯈꯪꯉꯦꯕ ꯅꯪ ꯈꯪꯉꯦ ꯑꯩꯁꯤꯅꯤ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯄꯁꯨ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯂꯦꯟꯁꯨ ꯊꯤꯜꯂꯛꯂꯝꯃꯤ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯤ ꯈꯪꯗꯦ ꯍꯥ ꯅꯋꯥ ꯅꯥꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯃꯤ ꯃꯇꯝ ꯌꯧꯔꯛꯄꯒꯤꯅꯤ ꯀꯔꯤ ꯃꯇꯝ ꯍꯥ ꯃꯁꯤ ꯉꯁꯤ ꯈꯨꯝꯃꯤꯅꯦ ꯃꯁꯤ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯕꯒ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯕꯈꯩ ꯅꯪ ꯅꯆꯤꯟꯕꯥꯝꯗ ꯊꯥꯒꯦ ꯅꯪ ꯍꯥ ꯊꯥꯒꯦ 이마, 아이고나 포르까누고 나랑 아이나 젤람다이 파오 이마나 아이고나 포기버니 아도 ngasidagi디 푸바 야라이 아이 시엘라버니 헥 푸바다 나야 누파 나이무 럭바 라까니 하이니 까리야 나야 누파 가이나 푸기다 해 아두가 하레디 năng 젤로버나 젤로 생기드라 하 ayo mai sire hota malang ba ai log balao akoi ma nai phure kau nangi malang bodo laikai ta nab lauro ka kau yum masidane ma nang log basangak pa ngambre yenge ba husi ima mi do nangum ba pang manati ai log bu kamai na akoi yum de sangak toino aina ne pa ba gana koi ne utringai da tumina sakidoi ba khanga ba sata salu ba nangsu na khong do 탕종 빨 깍듯 단자두다 랑랭기 목바 살람바수 장락람이 이마 아코이 지진버기 ngasi yen thongdoiro 이마기 살람바 자비데 헥 낭라가 레이헤 낭아마이 붕어 이마 너지 마콩 깍바 가이나 하부두다 이디 바반 yen 셈바 만바 나시기 마콩니 나빠나 셈도이도 낭자나바네 punga managda phamlak ngairu chalo asumna matam kharagi matung langlendu angang wakhal oibana luhongbiro haina mama ampada takmanbadagi luhongkirami langlengi nupa malang basu chahi 13 subada ngairi nupa macha amani sakina karino ne masigi mong masasina hojik phawu tum hogotri basibo hai langlen tabro langlen tabrani he nangbo hogalunya kanagi mong na hojik phawu tum nage ha 이마 그이나 똑같은 라우리두보 ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦꯕ ꯃꯤꯅ ꯇꯨꯝꯃꯤꯉꯩꯗ ꯈꯪꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯉꯥꯎꯒꯜꯂꯤꯒꯥꯏꯅꯒ ꯌꯥꯝ ꯍꯥꯏꯅꯕꯅꯤ 이마 ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯗꯅꯦ ꯈꯪꯗꯅ ꯂꯣꯏꯅ ꯉꯥꯎꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯀꯗꯥꯏꯗ ꯑꯃ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯌꯥꯎꯁꯤꯜꯂꯦ ꯋꯥꯅꯤ ꯈꯥꯔꯦ ꯑꯣꯏꯕ ꯌꯥꯔꯦ ꯏꯃꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯈꯟꯅꯕ ꯍꯦꯛ ꯇꯧꯔꯦ ꯑꯗꯣ ꯆꯥꯛ ꯊꯣꯡꯉꯕꯣ ꯏꯁ ꯀꯔꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯕ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ ꯍꯥ ꯏꯕꯦꯝꯃ ꯅꯪꯅ ꯂꯨꯍꯣꯡꯂꯛꯄꯗ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤꯅꯥꯏꯒ ꯎꯠꯂꯛꯄ꯭ꯔꯣ 이마나 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯉꯤꯗꯨꯗꯤ ꯑꯗꯨꯗ ꯍꯪꯕꯅꯦ 이마나 ꯉꯁꯤꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯍꯩ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯊꯕꯛ ꯑꯃꯇꯪ ꯇꯧ ꯍꯥꯏꯕꯗꯗꯤ ꯍꯩꯇꯦ ꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒ ꯅꯆꯤꯟ ꯈꯨꯝꯕꯗꯤ ꯍꯩꯈ꯭ꯔꯦꯅꯦ ꯍꯥ ꯆꯥꯛ ꯑꯗꯨ ꯊꯣꯡꯉꯣ ꯉꯁꯤꯗꯤ ꯑꯁ
ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯆꯥꯛ ꯊꯣꯡꯕꯁꯤꯅꯤ ꯏꯃꯥꯗ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯦꯅ ꯍꯥꯏꯔꯦ ꯊꯣꯡꯉꯨꯅ ꯁꯨꯝ ꯍꯥꯏ ꯑꯗꯣ ꯏꯃꯥ ꯏꯟꯁꯥꯡ ꯈꯔ ꯍꯥꯎꯕ ꯊꯣꯡꯕꯤꯌꯨꯀꯣ ꯅꯝꯊꯤꯅꯦꯍꯦ ꯑꯣꯟꯁꯤꯜꯂꯛꯀꯅꯣ ꯅꯃꯥꯏꯗꯣ ꯑꯁꯣꯝ ꯂꯩꯊꯣꯛꯑ ꯉꯥꯡꯉꯣ ꯏꯃꯥ ꯑꯁꯣꯝꯗꯗꯤ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕꯗꯣ ꯑꯣꯟꯁꯤꯜꯂ ꯉꯥꯡꯉꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯥꯅꯤ ꯇꯧꯕꯅꯦ ꯍꯦ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗꯣ ꯁꯨꯝ ꯈꯨꯝꯗꯅ ꯂꯩꯔꯅꯤ 이루가 루저라가네 짝tum 통너 떠오소 자 ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯕ ꯉꯝꯃꯣꯏ ꯉꯝꯗ꯭ꯔꯒꯅꯅꯦ ꯉꯁꯤꯅ ꯑꯩꯈꯣꯏꯅ ꯇꯩꯅ ꯅꯥꯎ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯗꯕꯅꯤ ꯈꯪ ꯂꯥꯡꯂꯦꯟ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯅꯨꯄꯥ ꯍꯧꯒꯠꯂꯣ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯅꯈꯣꯏ ꯅꯃꯥꯅ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯣꯏ ꯑꯩ ꯇꯜꯂꯤꯀꯣ ꯀꯩꯅꯣ ꯅꯨꯄꯤ ꯀꯣꯛ ꯊꯣꯡꯉꯨꯁꯨ ꯌꯥꯗ꯭ꯔꯣ ꯏꯃꯥꯅꯗꯤ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯕꯨ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯊꯣꯡꯉꯨꯗꯅ ꯏꯁ ꯉꯝꯖꯗ꯭ꯔꯦ ꯍꯧꯒꯠꯂꯣ ꯕꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯆꯧꯅ ꯍꯩ ꯃꯃꯥ ꯅꯆꯥꯒ ꯅꯃꯧꯒꯗꯨꯕꯨ ꯍꯧꯒꯠꯍꯧꯔꯕ꯭ꯔꯅꯦ ꯑꯣ ꯍꯧꯒꯠꯍꯧꯔꯦ ꯍꯧꯖꯤꯛꯇ ꯂꯥꯎꯅꯔꯤꯕꯁꯤꯡꯗꯣ ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯃꯠꯇ ꯇꯥꯕꯤꯍꯧꯗ꯭ꯔꯕꯣ ꯇꯥꯗꯦꯗ ꯑꯩ ꯇꯥꯒꯗꯕꯒ ꯇꯜꯂꯕ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯣ ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯂꯤꯕ ꯍꯥꯏꯅ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯨꯅꯤ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯉꯣꯅ ꯍꯥꯏꯕꯕꯨ ꯇꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯝꯅꯤꯅꯦ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯃꯃꯥꯏ ꯑꯁꯦ ꯊꯨꯒꯥꯏꯔꯒ ꯐꯔꯗꯧꯅꯤ ꯅꯠꯇꯦ ꯃꯇꯨꯁꯤ ꯊꯤꯅꯤꯡꯂꯕꯁꯨ ꯆꯍꯤ ꯑꯃ ꯑꯅꯤꯗꯗꯤ ꯉꯥꯏꯈꯣꯗꯅ ꯍꯥ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯃ ꯌꯨꯝꯁꯤꯒꯤ ꯃꯧꯅꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ ꯃꯃꯥ ꯆꯍꯤ 13 ꯁꯨꯕꯗ ꯉꯥꯏꯔꯤꯕꯁꯤꯅ 마구마 ngakha poraktana nangumi hanubi porakadro aigumba hanubi poro haiba natiye masasina khara matang matamdo chana thirabadi khara wakhal taba nupi mu porakpa yai haijabani haukrabdi haukre yare tose kana dabada hauji siluba yabasu nati aduna ningthina takpi tambi taredana po takpata lawdiye takpatu bu lawradi kasiyeng ni warisya wakhidro malangbana ima chak sim thong law ba kaino malangba ha aina sak to nangi nupi du thong nang asai na hairamabani swai da bu ngangaranu ko taningdre ma ai nupi na leifam khangdre ba ma thong mangamoi ai thong na hai leirem asawna ai leine ipa ibu pa boina thong gairo adudi isu aidi adum yai pa ba sidi mawong amanina aina haidro mawong ama tawbanina matay manaw sa manabani lai ahing tumde manabuzura semada do maduni ma thunam da thongo ba ai chakpu su thabak leimi kari thabak lariba nangdi ha ma imana bagi nupi unaru shaba adugini kariya namana bagi nupi unaba haiba hai sandan natu thireba nang na hausikpu aduguma satpa matamlo ha Sial tan gi habdi khande ne nang koiba langbada ne so tawraga leirage haibro ha ma nahan wai egi ni piuna basat pa kudingi imana basinga dum chatminari ni aduga hausi moina chatmina sabado kamai nai tan le haidu nong musu saki mamong nu pibu kau kau don thiri kadai da busali bunu khangde ba yungi makha da ta leini khangda ma tei manaw sibu kari no mawa su ma tu su chap loina ma nei haisi mama kaidore nang nei sau da lang laga leiboi ne hek tawradana o na sa nu pa su leite na mau su leite kadai sali bunu khangde wang ta hagi tarakpada ne yum da pata leiramoi na sa nu pa sina karam tawduno matu thireba mama na basinga sattoiga langbaga ngawbaga tawdana tum leire thabak suba sel tanbigi wakhaldi amata yaudredana matu si suni sap manaye mawasi warak pathemba amata ngamba nate Makoy bahaya koina leitra matamda karamna no lehaugadori basibo khangdre daisu tanjaduda makoygi thangnabada angang khara khatnabagi makhol taraklami langlena nang hojikta khunamdagi nungse tareidudi ha khunamdi tareidudi ba inama nangse nachiyam thi kaida tare tasu tadana hojik tareidu bu tadi kainaga tadi haini mase noiro iro sinthirisibo ha Cinthi si unoi ra iraba inamani ne hayeng makai akoi sanaba gamdi yaubirakanu minam yam zaina kari angang dang nengonda budumai ne hekta haiba yaba ha aini yauning ri tokani amana mu hairi suk ya haloi adudi nanado lakthat ki nak
Nungay nang, nungay do. Ayo ma, ima ayo, nare dado. Thaba na, hey, kay daw naragyan yan ako'y buwa, ningti na sana ba yadro? Migi mayuma do satlaga Langlen na migi masado manalay tatlami. Masana kapataba da mamasu yanakadom dagi toraklami, angang do na. Ima, naman Langlen na sana minaraga, ay ginasik ka na lay niya. Langlen, karigino nang nangang sida manase nang sangaw mo kayo lady ba siya? Ha? Idom cha, nasana pido, matanyam kali. Minam na marol masari ba, adugini ay na lady ba do? Hey, ay isa na ito buksabi ay nanong mo da kubang na siya pawat tada ba siya? Nang nito kubaya bro, ha? Kubang na siya tadan tamba do na ne. Kanada kari hay ni ngang ni kang driba do. Hay ne da nang diya, ha? Yam kang ne nang diya ha? Kang diya ba? Namit pa upuning tina pang bay dringay da. Nawa na itoraga sway da. Akang ay sari ba ni ha? Sari ba? Masasi na masing tibagi ngang liba ni di kang drada na. Ay ngunda ko'y noon silay niya. Nang ka na ngang marak si sana ba yaw hay ha? Sakra salo. Among hana ko'y daga niya. Chang naglakan ko nang chang lakan. Aduga hari suksakik sang biroy na. Kay ito ikay na. Masagi misang sang dasay. Nung shida ba na. Masani na masaksiga but nupi maladan. Mauni kay na mamay siya, ikay ba sumatsiram ta kangde. Jahi suda na mayung pala makoy na kayam zuko tsadawrige. Asaw na. Jange to namong nupi si, matsin na si, chunga tisabi daw na ngangang dana. Langlen, nang nagaray sa luri ba? Ha? Miga mo ka na ribra nang bo. Karino nang sibo, kamay ngang nani. Ima, ay nahuba natik. Tangnabagi idobza tabahoyda angangsing kulog pisanabado aysu sanadaba koirena ngyak yaurubani aduda magi masanupiduna ne minam sabagi aina manalay thatpa aduga makoy mamaduna mana ngamlibu bune aingodoy no sinna saubi ne angawbi migi masadu purrabadi migi mamado sauba taba ha sauba taba natro tabasi sunya khara kit henmani masasya Pangdokta na pangbagi, mina sokpa yadabani ni. Nate nang bu, angang masara haibani da. Angang singsiki marakta, kaido bagi sana ba mong yauri ba no? Aysu, sana ning bagi ni kayo no. Ima, kuya sana da ba? Noy dek lay ba dagi, sana baga amta pangdraba na isi. Sana ning abadi kaido bagi, nayum palige, ha? Nayum da tum sana dun lay ba yadro? Ima, tama lang ba na, sila na, atum sila ini Aina nate, jaygesu, nasano pa dahizaw. Mamaya si kaya di kay ba kangdriba no ni masipa. Maku mamamang si di isaw-saw na pamli ba siya, karim to uban natin eh. Sigum bahay ba bu, kanada ikay to ni ma, so kay biday di. Som na malang basu, magi marup singgang nga sisu, nupi una balaklami, toy ba na. Malang ba, nang di nupi tira ba ni na, ay ko'y nung nupi mayang ko'y ba ginawa pa kasi. Ano na pangzadram ni niya? Pangzadray to. Asing mo, pakang oring matam to, no ay banida. Nupi ti ba siya, suway na wani kang amadi, ay Langlen da, ako'y ni sila sina, suway hayram mo idong. Paisaw na, do, ako'y di nupi ka siya, nangubo na sukti di mintrin. Ako'y na nupi ka nungay na wari siya ba, nang na, wana ngay ba, nang ikan ba da, ako'y di nungay bidi. Toy ba na, ito, haying magkay di, ako'y nupi unabasat ba da, nang haura nura, hay di, nang nawana kang mo do, ako'y nungay di ba. Hauro he, adum noy ni na khangi natro ai yumda lei bhaina dese phaijaw na kamai to mi no nang yumda to yam lein dribu du ba khangdi ai se imana puaga yakset pairak pudagi yum haiba yum sida suklei lein da ba toibana angak pani nang so mi di nupi thi ba kui dribu nu pa sa yumdagi mapan ga amta thokning dai adubu nang di noy ni tayo nei phaijaw na ado nang nupi su thi re yumda su lein dai aduna langpai satuna silta lagero kai denu da silta misat pa kai naga madugi thabak tu mane ai su ngam zar ado aina di sum ai su nupi masum isam sam na koi shira na khali matam lin bai wani ta loge habdi na tab thoi bana tawbiranu na khoi na tu ga tama khanga ga ne as muini gi masin khu kan du ga ai khoi madugi miwa ga ne ta ba ngam zaroi phaijaw na ida Chahi fana nga oirabaso nang hausik yum palabani aduna adugumay wakal do kaluranu ko nong mas tumalang ba do mamaga mapaga gi manakta janglatlami ma sila kita piro
ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯥꯏꯔꯤꯁꯦ ꯆꯠꯂꯨ ꯂꯩꯇꯦ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯤꯌꯦ ꯅꯠꯇꯔꯤ ꯅꯧ ꯊꯥꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯁꯦꯜꯒ ꯑꯃꯨꯛ ꯇꯥꯜꯂꯛꯑꯅꯨ ꯏꯃꯥ ꯉꯁꯥꯏ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯏꯄꯥ ꯅꯣꯏꯅ ꯊꯥꯛꯇꯅ ꯀꯅꯥ ꯊꯥꯛꯇꯣꯏꯅꯣ ꯀꯩꯅꯣ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅꯤ ꯉꯥꯡꯗꯅ ꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯇꯨ ꯊꯤꯔꯕꯗꯤꯅꯦ ꯁꯦꯜ ꯈꯔꯁꯨ ꯇꯥꯟꯅꯤ ꯈꯪꯉꯨꯅꯦ ꯅꯈꯣꯏꯕꯨ ꯍꯌꯦꯡ ꯅꯄꯥꯒ ꯑꯩꯈꯣꯏꯅꯤ ꯁꯤꯈ꯭ꯔꯀꯥꯟꯗ ꯀꯅꯥ ꯊꯥꯛꯄꯤꯗꯧꯔꯤꯒꯦ ꯍꯥ ꯏꯃꯥ ꯃꯇꯝꯗꯨꯒꯤꯅ ꯊꯣꯛꯑ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤꯕ ꯃꯇꯝꯗꯨꯗ ꯏꯃꯥ ꯍꯣꯏꯗꯤ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯀꯩꯁꯨ ꯎꯔꯔꯣꯏꯗꯕꯅꯤ ꯍꯩ ꯅꯨꯡꯉꯥꯏꯗꯀꯣ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯅꯨꯡꯉꯥꯏꯕꯁꯦ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯅꯈꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯍꯤꯡꯂꯤꯕꯅꯣꯅꯦ ꯍꯥ ꯏꯃꯥ ꯁꯦꯜ ꯈꯤꯇꯪ ꯄꯤꯌꯣ ꯍꯥꯏꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯗꯤ ꯂꯣꯏꯔꯦ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯅꯁꯥꯒꯤ ꯈꯨꯄꯥꯏ ꯁꯦꯜ ꯐꯥꯎꯕꯗꯤ ꯅꯁꯥꯅ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯂꯪꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯔꯛꯏ ꯅꯨꯄꯥꯅꯤꯅ ꯁꯨꯝ ꯆꯠꯇꯅꯗ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯅꯇꯨ ꯊꯤꯔꯕ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯎꯅꯕ ꯑꯗꯨꯝ ꯆꯠꯂꯩ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯦꯅꯤ ꯍꯥ ꯇꯥꯅꯤꯡꯗꯦ ꯄꯨꯡꯉꯥꯡꯗ ꯉꯥꯡꯒꯅꯨ ꯄꯥꯛ ꯄꯥꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯊꯥꯔꯣꯅꯦꯁꯦ ꯊꯥꯔꯣꯕ ꯅꯪ ꯑꯗꯨꯝ ꯊꯥꯅꯤꯡꯗꯤ ꯈꯪꯗ꯭ꯔꯤ ꯅꯪꯒꯨꯝ ꯄꯥꯈꯪꯂꯣ ꯍꯥ ꯄꯥꯈꯪꯂꯕ ꯅꯪꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯃꯤꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯌꯥꯎ ꯃꯇꯝꯂ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯏꯁꯧꯗꯣ ꯈꯥꯡ ꯂꯥꯛꯄ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯉꯝꯃꯣꯏ ꯅꯪꯗꯤ ꯏꯁꯧ ꯂꯥꯡꯕ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯂꯥꯡꯗꯅꯕ ꯅꯁꯥꯅ ꯈꯔ ꯁꯤꯟꯖꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯁꯦ ꯅꯣꯏꯒꯤ ꯏꯁꯧ ꯇꯥꯗꯅꯕ ꯁꯤꯜꯂꯤꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯌꯣꯕ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯕꯤꯔꯛꯑꯅꯣ ꯋꯥꯍꯩ ꯑꯗꯨꯝ ꯁꯤꯜꯂꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯀꯞꯅꯤꯌꯦ ꯅꯪ ꯍꯥꯏꯌꯣ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ ꯑꯩꯗꯤ ꯁꯨꯛꯀꯞ ꯍꯦꯛ ꯀꯞꯄꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯁꯨ ꯏꯄꯥꯝꯅ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯑꯩ ꯅꯪꯒꯤ ꯆꯠꯀꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯇꯣꯝꯇ ꯋꯥꯏ ꯁꯪꯅ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯗꯤ ꯅꯇꯨꯒ ꯑꯝꯇ ꯊꯤꯔꯨꯅꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯊꯥꯏꯅꯗꯅ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯤ ꯈꯪꯗꯦ ꯆꯦꯜꯂꯁꯤꯅ ꯅꯪ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯃꯟꯗꯅ ꯑꯩꯁꯦ ꯃꯥꯡꯂꯤꯕ ꯉꯥꯏꯍꯥꯛ ꯈꯠꯅꯔꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟꯁꯨ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯃꯥꯒꯤ ꯆꯂꯥꯝꯕ ꯅꯆꯦꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ 이마 이제수 이마가 sap만함니 미카나부 양까지 까리야 나 찐두다 타기야 아이부 미카네 까이나가 헤이 아이나 가나리바도 마람 레이바기니 미나 허락다나 빵카다 가나바 야바나 떼냐 까이노 이마 이서우다 랑가 좀 레이람 아라쿠딩기 랑바 따바 나 코이나 지나 나우시야 이마 사바 이바 사바 ngakta ngai adunani aina duk isau langlibasi jalambana je ngamo ka lerak tro kitesagi piro chayam lami kadai di ngamong lo he ai phawba sada dana kangtre kangli si udra tombi shanana langlen nang bu kaido ba laklibano sum lakbro natraga thabak leibro ma sum lai ai yum du da gam ta halaroina I kaido raba nangi ta malang baduna bu luna ga tawbidra bu isada ma wathi yawa kanu ko phagi nate ai na hari basidi phagi ro ha na koi dan ha na koi na hai ba natro khara matam saraga wakhal taraga luhung si haidana na koi na yada ba natro ta malang bagi manakta leitradi ai sijakhrani adu wada tawdana ima nang na da sok pup thoga leini ba natte nang na han mangam lare hari basina asina mo kai dong na rage ba ta malang bado ai khare pu pen pel masaka do amta yengningdre yam kharaga na chuhi din namtang haizin duni yenguro ne ha nangbu ta malang bagi manakta leitadana yumsi leiradi amuk siroidro ai khoidi isani nangsia sihaningde ne ima nangna sang khana bahu pami si kaigino ba aseng ba haiba bu khana bahu ba kobra ne ado nangi malang ba haiba dubu hana dongna koisa salibra ba chali adom chatana dane leiribasi haujisu yumdaga ne amta lehauba nate saga chakek manarabani chatpada numin adu langlen mana ngamdu leklami mapa mana fana kan lekano hairabasu yaramde pathangi numituda langlen gi mayumda malangba langlen mu kogba laklami khoi pa simu leirameni ainadi langlen matumda leibiramo haiduna lai kurum la ini lai siso mana ya jaba kino khangdeda thonga na sanglak libasibu aigi isana pigi nupa suningdaba lekai koibida pama malangba haibu natrane mai si isana pi ko bulak ko soidana oiramgani
Baba, ai lai. Ha, nang lai bro, sangu sang. Kay hai gane nang ba. Baba, ai se, ai khoi lang le lo gena sum lai ba. Lang le lo sum lai ba. Hoi baba, ado ma bu lai bu natro. Lai ne. Ma su karang sa lo hai ba do, anam kandana. Man hek ngamdana. Ya ji ba sini. Nati. Na khoi ni bu asum na sum tawra ba di. Karamai na yum pan doi no ne. Khang de baba. Sawu su ma na pang saw na sawi, ngang su ngangi. Marak da ai ngon na phu su yori poni. Aduga apam da su hekta sa le ram ba. Ha, noi hausi angang masa maksu natrabani ne. Wakhal khara taro aduna sum leiba ya ba hangna de ko khasitang hai ba khang. Mama, tari bro nang bo. Nasa no pido malang malai. Khara hayu, amta hayu. Nang leho ko ipa labuk phau da salu ki ke. Aduga ne matung asmai nang toro kanu ko ai khoi mi gi mamang di kai ko. Hoi baba. Thomba su sakhi rami mapana hairam du tar duna langlen su imung degi thoklak lami mama tombi sana su masagi matung inare. Tamalang ba aine sauri khangadi nang ngarang na ko ai log balak tri ke gi no. Ngarang di nang do sau pharang do man da khara phara goina lawrage na ngasi wina lai ni. Is khangi. Nangdi ai leitrage na nungai ram ni ne. Nang leitraga pina kamai nungai du no. Ngarang numida nang kauraga sumang da kapi ngai da. Imana taning dia na kompana thumakpagi hujipong nari ni. Ai su ngarang numidang tamalang ba do kari saram doino khan ba da cha kam ta cha de. Masin si kana thiri ba do ni hemasya. Hai sin thi biya. Nang natro ngarang numidang napa da nga sa seden thongdana. Namai do pukham dagi thangat kani kaw makai sari du ba. Haurani akhoi magi mung sayi na bisi. Ima adudi ne chak sa ba na ti nga matum cha ba. Hoi bungo malang ba hayeng makai di ne nangi na tu se mapam daga mata tharakanu ko khanglabro. Ima aina di sat kano na haibani. Mana tumini ta chala leiram ba. Tamalang ba chala silao. Akhoi sungkui na leiradi akhoi ma se sono su basum helani. Sat bi khro ni be ma ibungo nangi nu pi se pu bi khro amuk hana tharakanu ko. Nung masu langlen manin po ka khatnari. Ngamdre isa phau ba thak pa ngamdri ngai sida nang mo yausile. Thabak suningdri ba chak na charam ta phau ba thongu ya de ni nang ha. Thongoi na thongdri ba ima dum thong ba ya dro hanu thangda odok asu tankre. Wangang khuding da na marol ma thak pa sinabu. Nasa namung da pizaba bu ha pau thang nei ni sum. Isa ai mok thak ba do sahi kaya di surak lage ha heman bagi ne aina ngangli base. Namai de kai ba su khara khango. Nuba ta khoi na mas tang asai di ngang sia nana do ta dro na. Tai ge mai bu na pang. Haduga kai su haidana tumina sum lei ba ni na ha. E tumina lei tradi e kai har su hai nubi. Ima khanong ni har kanu ko amu phurakan. Nang amana ma sia adum kira ka layu nang. Kira di kai no. Khoi ma sia yam sati bani. Nang su ra bana dra. Aina Imana bagi nupi una bisat pa ngai bagi phugi bado. Yare taning jai na khoi nei sida nangina nakta suklai le se ding drabani ai. Khangi. Lening di de hai ni apam sa hrgana kawbulak din sauni. Adu lang le nang handak ti apam sa khinu ko. Ai nang lobulak bada pa bagi maga na ngang bado yami kai ba. Adu pam jadi chak thong ru chatlo. Asong na. Kamai to no ni mama noi shi ko. Nongan medagi no ta phau. Khana baga laung na baga. Ayam haina jego. Mo aini hen haina zakhidre. Mana masing singse loina mapung pharakli. Kai thil tok tuna yon thok luge. Chak tu da thongla mu hai basya. Ya ba kau ba leiti ye. Ai di salani noi thok sa gare sarura. Tahuro. Asumna sakhi du kai thil da ingkhol gi mana masing sing du khara yon thok luge khandana thoraklami. Amubina sakhi ya karino nakhoi mungduna ayu angan maduda adu kana launa kribaduna. Khangre dai che kari haidu no mongnaw ma leri bado ngangna ba yadi ye misa sungai isa sungai ngangna ba mata yadi chap man adugi sauning du na nganglam ni bani hausi kan ge ngang sing sina ngangna ba se on thok na su wa khrab karam hainu ba tawuno khangde ne ngangna ba su yam na wa ba si ba ai gi isa nu pa du su papa na phu ba da ne amuk toi ba po pi da noi da men man gam tei ta dra poni da ai khoi ba pa di masa ga phu ba na te da Matu thi de mana thabak su sen ta lu hai ba su ya de
madu nen toribudusu jak thungni imung magolo sini haiba karimta khangba nate adubudi sakhiya angang goi baduda tawboira masu yaida isia angang oirabasu khangdai tabado takpudu lau haiba yadiye yadabam yauri ba mai masaduda madudane aina hek sauri basi khangdre isa imu wakal tadabasisu wakra poni aigidi ma wahaldo wakal yamna tai karimta takningai ga leiba nateda iche adudi yam phai ado nasanu pa dunabu sel tan masalo haiba yarabadimya aigi isa nupa ahaldo magi matung ilanduna chatlanba dum yaganida kulsi ki nupa masa phanadi yami mana puduna chatlibasi isia aduga yabigadaba ngangjat nateda mana du yaradabu aina ngasi su waribasi wakhidro somna langlengi mapamdani tomi sanana papa laudubu phahobro kamai tahougi tomchana khangjana ising khara watpagum tahogi nungsina suksu suje phai haidura phatta haidura aisu gyan tadre kumsi sunya pura mawong amani oiribasi khangjana karamni hingadoribano ngaikoni mama nasa nupidubu hadak marakse irak laktrabo kaidagi laktabano da nahanda sunya laklamlibani aina namdra jathankhrini angang nubana do chapchan hek thoi wakhal mapung phajri makoina mayum palabanina nungairena hujikti khangde magi de hek khanbada isia nungai phomga mata leitrabani nupa ne toribudusu thabak suningdi isa nupi sisu satmane chaka nongda thongu yade haiye mane makuduna ekoibu kainena khalamdoino nasa nupido handaga laksa makoini mak ei thabak tawge asumna ngangnaringi tanjaduda langlendo amuk laklami laiye mo asangwa migi wari saba yade haibaduni langlen nang amuk kaidobu laklibano ha ima ei yumdagam tahallaroina laini is tawri he am hai chaluko taningdam wado soida ngangan aina nangonda amuk hana lakanuna haikraba natro ima ayumsi laktradi kaida satawrige ha khanabi mungduda moi mayumduda aisum leigadraba nini da kangda kaina pamda lai sibu lamai ga do ikai baga mata khangdrabro nangbo tomchana karino khanaba migi mayum haide ha maduna yumni ningol oibina koigidi napurebagi yum haibase nakoiga sengmana yumni aduga mioi bhaibase leiminaraba hingminarabadi khanaba saunaba dum yawba tabani khanaba khudingi napamda leisibu nangmu kari kokno baba ai khangde ai yumda lekani nang ngasi yumsida hekleba nang amuk hana nupa mayum thanbi yaroi hanaba nate aina laisi mathangi numita malangda hanagum magi nupibu kawba laklami tombi sanana lai ai to amasisu nasa nupisiga sabik manabani ikai base amata khangdabani ba baba ima ai langlen kawge laini malangba nang ngasidi isa nupibu puduna sakhibi yaroi ma matang khara yumsida leijarsan baba adudi kaya nungai ga do madeda nungai ta bai di kai ha yum pan bagi wahan to paw khangba ngamdribana khoina na yum palibasibu kaidano ha nasung na manaba singi mamangda namai dubi kaidabro noyani makne chapman amana hendi amana tadi thabak manam ta su suningdaba yum palabana khoina imung amagi nasagi thongdang slowba ngamdaba nate na khoibu kari karam wakhal khalagi hinglibano haibania ima ikoi matung khanaroi tomchan halamdai khudingi natro na khoina matung khanaroi hairibado ha kayarakti sure isana pisina saunari bani khanari bani haidana yumsi laklibase malangba nanghal aikoi sia isana pi wakhal ta da bise ningthi na yumgi mawoi bagi ne sajat isat ado takpi tambi rakhige aduga nangsu wakhal ta do na ne setpa langba koibado thadok sil tanduna ima pa bagi mateng pak matam duda nang isa langlen bune hanago nang yumta amuk puduna sat khoko numit asitagi langlen bu mama namau amagi satna lonset pu matak pirami aduga malang basu thabak suba sat bahurami asumna matam khragi matung dadi malang basu wakhal tari sil ningthina tali nong malangba mamagi manakda sanglaklami ma tabrima sakhina imagi malangba kaidawre ha isabu kaidaurage
이마다 까리 하이닝기 낭보 이마 타니 호묵 수질레 랑렌나 임데 레이크리보도 어두나 누미나 파보 미행아가 랑렌보 이마나 그러 노비루보 야로이죠 까리기 야다니야 이사나 숨나 하이락보다 보 나한만카이 이마나 가이바니 이사나 하이락바 이마나냐 ꯉꯥꯏꯍꯥꯛ ꯈꯠꯅ ꯂꯥꯎꯅꯔꯕꯁꯨ ꯏꯃꯧꯅ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯄꯨꯃꯥꯡꯍꯥꯡꯉꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯧ ꯑꯗꯨꯕꯨ ꯂꯧꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯑꯁꯣꯝꯒꯤ ꯏꯃꯥꯒꯤ ꯄꯥꯕꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯗꯨꯅ ꯄꯨꯕꯤꯈꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯥꯈꯤꯅ ꯂꯥꯡꯂꯦꯟꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯃꯥꯂꯪꯕꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯖꯔꯕꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯅꯦꯝꯒ ꯂꯥꯛꯃꯤꯟꯅꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯕꯤ ꯀꯧꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤꯅꯤ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯋꯥꯡꯂꯦꯟ ꯀꯧꯔꯝꯃꯤ ꯁꯅꯥꯌꯥꯏꯅ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯑꯇꯣꯝꯕꯅꯤ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯆꯥꯁꯤꯡꯕꯨ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯌꯨꯝ ꯑꯗꯨ ꯄꯨꯔꯝꯃꯤ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯁꯨ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ ꯋꯥꯡꯂꯦꯟꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯃꯔꯛ ꯃꯔꯛꯇ ꯁꯅꯥꯌꯥꯏꯁꯨ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯌꯥꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯕ ꯆꯠꯂꯝꯃꯤ ꯍꯤꯗꯨ ꯁꯨꯝ ꯍꯣꯟꯗꯨꯅ ꯄꯥꯠꯀꯤ ꯅꯥꯀꯜ ꯑꯃꯗ ꯂꯥꯡ ꯊꯥꯛꯂꯤꯕꯗꯨꯗ ꯉꯥ ꯀꯌꯥꯁꯨ ꯊꯨꯔꯝꯃꯤ ꯉꯥ ꯈꯨꯌꯥꯝꯁꯤꯗꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯏꯁ ꯈꯨꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯎꯀꯥꯕꯤꯒꯥꯁꯦ ꯃꯌꯥꯝꯅ ꯊꯨꯔꯝꯃꯤꯁꯦ ꯏꯃꯥꯗ ꯌꯣꯟꯅꯕ ꯈꯔ ꯊꯨꯅ ꯄꯤꯔꯒ ꯈꯔ ꯑꯃꯅ ꯇꯥꯎꯔꯒ ꯆꯥꯕ ꯌꯥꯅꯤ ꯇꯥꯆꯧꯒ ꯑꯇꯣꯝꯕꯒꯁꯨ ꯆꯥꯅꯤꯡꯉꯝꯒꯅꯤ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯊꯧꯔꯒꯦ ꯁꯅꯥꯌꯥꯏ ꯂꯥꯡꯗꯨ ꯀꯥꯏꯕ ꯂꯣꯏꯔꯒ ꯉꯥ ꯃꯌꯥꯝꯗꯨ ꯇꯨꯡꯒꯣꯟꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯤ ꯂꯥꯡꯗꯨ ꯑꯃꯨꯛ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯍꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯣꯟꯗꯣꯔꯛꯏ ꯁꯅꯥꯌꯥꯏ ꯈꯪꯍꯧꯗꯅ ꯂꯣꯛ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯛꯏ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯣꯛ ꯌꯥꯝ ꯀꯟꯅ ꯈꯨꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯏ ꯅꯍꯥꯟꯅ ꯐꯈꯤꯕ ꯌꯥꯔꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯁꯨꯛꯐꯠ ꯐꯠꯇꯦꯃꯤ ꯏꯃꯥꯗꯒ ꯍꯥꯏꯔꯨꯔꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯅꯤ ꯁꯅꯥꯌꯥꯏ ꯏꯃꯥꯅ ꯆꯍꯤ 15 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯂꯣꯛ ꯈꯨꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯇꯣꯏꯅ ꯈꯨꯕꯗꯤ ꯅꯠꯇꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯨꯕꯁꯤꯗ ꯑꯣꯏꯔꯤ ꯃꯥꯒꯤ ꯋꯥꯖꯕꯁꯤ ꯍꯤꯗꯨ ꯁꯨꯝ ꯍꯣꯟꯒꯠꯂꯛꯄꯅ ꯄꯥꯠꯄꯥꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯄꯥꯠꯄꯥꯟꯗꯨꯒꯤ ꯃꯐꯝ ꯆꯥꯕꯗ ꯍꯤꯗꯨ ꯐꯖꯅ ꯈꯥꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯣꯝꯊꯤꯟ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯁꯅꯥꯌꯥꯏ ꯆꯪꯂꯛꯄꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯑꯦꯌꯥ ꯇꯌꯥꯏ ꯉꯁꯤꯗꯤ ꯉꯟꯅ ꯀꯥꯔꯛꯏꯅ ꯀꯥ ꯌꯥꯝ ꯊꯨꯔꯝꯗ꯭ꯔꯕꯣ ꯃꯌꯥꯝ ꯊꯨꯔꯝꯃꯤ ꯉꯥꯁꯤꯡꯗꯣ ꯂꯣꯏ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯌꯨꯝꯗ ꯆꯠꯈꯥꯔꯕꯅꯤ ꯅꯍꯥꯟꯈꯩꯅ ꯌꯥꯝ ꯊꯨꯔꯝꯗꯕꯒꯤ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯉꯥꯏꯔꯒ ꯂꯩꯕꯩ ꯊꯦꯡꯕ ꯌꯦꯡꯉꯨꯅꯦ ꯌꯥꯝꯗ꯭ꯔꯥ ꯑꯥꯏ ꯈꯨꯌꯥꯝꯁꯤꯗꯤ ꯇꯨꯡꯒꯣꯟꯁꯤ ꯊꯟꯗꯧꯔꯦ ꯏꯃꯥꯗ ꯌꯣꯟꯅ ꯄꯤꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔꯁꯨ ꯂꯧꯍꯧꯔꯁꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯊꯣꯡꯗꯣꯏꯅꯤ ꯋꯥꯏꯁꯦ ꯁꯤꯠꯄ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨꯖꯊꯣꯛꯑꯒ ꯊꯣꯡꯒꯠꯂꯒꯦ ꯏꯔꯨ ꯂꯨꯕ ꯇꯜꯂꯦꯅ ꯑꯃꯨꯛ ꯂꯨꯔꯝꯃꯣꯏ ꯅꯪ ꯑꯃ ꯏꯃꯥꯅ ꯈꯪꯗꯒꯅꯦ ꯑꯃꯨꯛ ꯆꯩꯅꯕ ꯇꯧꯒꯅꯨꯀꯣ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯇꯥꯆꯧꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯈꯤꯕ꯭ꯔꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ ꯏꯃꯥꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯁꯨꯝ ꯂꯦꯞꯇ ꯂꯩꯔꯅꯨ ꯑꯩ ꯉꯥꯁꯤꯡꯁꯦ ꯈꯟꯗꯣꯛꯑꯝꯃꯒꯦ ꯊꯨꯅ ꯆꯪꯉꯨꯀꯣ ꯇꯣꯝꯊꯤꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯏ ꯁꯤꯠꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡꯅ ꯖꯣꯝ ꯆꯥꯏꯊꯗꯨꯅ ꯈꯨꯗꯩ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯀꯥꯔꯛꯏ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯁꯅꯥꯌꯥꯏꯁꯨ ꯆꯥꯛꯈꯨꯝꯗ ꯉꯥꯁꯤꯡꯗꯨ ꯈꯟꯗꯣꯛꯏ ꯇꯌꯥꯏ ꯏꯟꯁꯥꯡꯁꯤ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯁꯤꯗꯗꯤ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇꯦ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯃꯅꯤꯡꯗ ꯍꯪꯒꯥꯝ ꯈꯔ ꯊꯥꯈꯤꯕꯗꯣ ꯍꯦꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯁꯤꯒꯤ ꯉꯥꯁꯤꯡꯁꯤꯅ ꯏꯃꯥꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯍꯪꯒꯥꯝ ꯃꯜꯂꯨꯒꯦ ꯉꯥꯁꯤꯡꯁꯤꯗꯤ ꯌꯥꯝꯃꯦ ꯈꯔ ꯌꯥꯏꯊꯣꯛꯑꯒ ꯊꯝꯒꯦ ꯍꯧꯖꯤꯛ ꯂꯣꯏ ꯆꯥꯕ ꯌꯥꯝꯃꯜꯂꯦꯕ ꯇꯣꯝꯊꯤꯟꯗꯨ ꯉꯥ ꯈꯔ ꯌꯥꯏꯅꯕ ꯈꯔꯥꯏꯗ ꯍꯥꯞꯂꯒ ꯁꯦꯝ ꯁꯥꯔꯤ ꯁꯅꯥꯌꯥꯏꯁꯨ ꯃꯅꯤꯡꯗ ꯍꯪꯒꯥꯝ ꯈꯔ ꯍꯧꯔꯤꯕꯗꯨ ꯇꯥꯞ ꯍꯦꯛꯄꯣꯏ ꯐꯣꯏꯕꯣꯏ ꯇꯧꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯇꯣꯝꯊꯤꯟ ꯍꯪꯒꯥꯝꯁꯤ ꯊꯣꯡꯖꯤꯜꯂꯁꯤ ꯑꯩ ꯃꯜꯂꯛꯑꯒꯦ ꯇꯥꯆꯧꯒꯤ ꯏꯃꯥꯒꯗꯣ ꯉꯁꯤ ꯊꯦꯡꯉꯤꯗ ꯄꯣꯠ ꯁꯤꯠꯇ꯭ꯔꯕ ꯈꯪꯗꯦ ꯅꯣꯡꯃꯒꯤ ꯍꯥꯏꯗꯨꯅꯤ ꯅꯍꯥꯟꯈꯩꯗꯤ ꯉꯟꯅ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯗꯤ ꯆꯥꯛꯁꯤ ꯂꯣꯏꯕꯒ ꯃꯣꯏ ꯂꯥꯛꯄꯒ ꯆꯞ ꯆꯥꯅꯔꯖꯅꯤ ꯍꯪꯒꯥꯝꯁꯦ ꯆꯥꯝꯂꯕꯅꯤ ꯆꯐꯨ ꯃꯍꯤꯗꯨ ꯄꯥꯊꯔꯤꯅꯦ ꯅꯪꯕꯣ ꯑꯁ ꯑꯌꯣ ꯄꯣꯛꯑꯦ
Tayai nang matari ngida chapu mahi pathabaga amta khangautre. Tayai chambai samba ngari sisu amta sambiro. Pulo hapchilaga hekta putkrage. Nang suibo thogdabdi kalle. Piro ngari do. Masin manaw ani do haifet ka khatnaraga chakadu punna thongmi nei. Ngahak leiraga chak loiraklaga nga khara dusu tawthokli. Sanayai na phungada mai haugatlaga ngasai tom thinna kharai da hapkiwa nga khara du yairi. Mama Saubiga Wanglengasu Tungadagi Sanglei. Nga hapagi patra saubudu Mangulda Tamlaga Mama Masani du Ngak Botai. Is Nungsasidi Tok na Sakri da ko. Asauba Isinguzap the Kaloso. Imane how nam the Taki. Huima Sakri Nungsasi. Sidadi Tabaksubam Tangam the Batabanina. Kasikara Sabana Teko. Ima sings the lady. Kadai. Masi taklaganya kara hek ingbari ke Wanglen ekoi sanayai ga tumthingana sak leure chaka thangdo rubni hana sa thorosi ma hoi sa thok lurasi lao kai sang thong lino nya isa ni na tumthin ma hangam thongi ngasidi tayai na nga khram na phari aduna ekoi na sana ba khara tawthoi Wanglen funga da mai hogala misina kai ginu yai ma nga yai na begini da so ima yo na ba khai do ga yam lemi adugi khra yai thok laga thamsin thamani chawbi na hoisi chak se hanung ta cha tho si wari do ko na sanare si atomba ima ga chak pula sidana tomthin na ima ibani gi puna thira bani aduga taso ga tayai ga mapulla bani se taso cha bhaur tayai cha bhaur ima ibani su char si mama masa makoi mari do harau chak adu puna chami nei Numidang wairamgi matamni sanayai do mataw lembaga ayeng banung sitsaba thoglai. Makoy ani na sumlakpada laisabi kharasu isingsok lubagi halaklami. Laisabi singdugi marakta sanayai banung sizabi lairang su yauri. Lembana. Ida. Lairang su yauri ni. Iwari sab hobiuro. Ida. Karan tong nuko. Aina ka shwai chidabase. Namdana koy nan ge khanga. Mina haina dana bathabak singa nuko. Laisabi mana. Haima, ida lairang da sanayai se ada laini. Ngasidi ida gi thamoi wado hongdok horo. Aikoi khamki. Ida tawrunu ko mina yam tawngam mankhini. Aidi harsini ko karan tawjanu. Laisabi amana mo o khangjare papan thongdana hainadaba pamdaba saraka. Manungdana amuktang kaubiradi khalido. Ida noisidi ba. Lembana naksilai taw ikobike. Lairang se nangone yam nushijabani nangsu khangi natro khangasu ai dali kai korunu ko nangna de ngamal roige lairang ekoi dok sanai na wam dai ge ida si so mama na misingon sinera ka no khrishi laisabi man ida tanyam sare wari pena sanawro ekoi halamagi tapna lakminaro ko as nakoi su atudi hemantro putu dum chatminasi Noi wari sabadabu ekoi kamai yaudino chango migai leiri sanayai na masi changi ni sinu pisi su hisa em pamlam no khangde do ibani puna lemina tongni ko nangna ko bana tra nanga wari sa ida nang ding ngawri dana mi nei kai changai sa fazana wari sabi ge habdi khandi masidi tuini singkrake ida fazana wari saraga lakmino ko ai halamage ai jingkrake Nang isu matam lakanda kakni bana. Ta sanayai. Hau, dai. Kai wano hai bo. Kai no ni. Nang sanabun duga sumle pa lay diwani. Jasa nang wari sasi. Ado, horen kahinjang thong doy no. Ha. Horen budi kang soy thong lugi. Kai no ba no sibo. Ay na hayaning wadi apta harati. Masak siga chanabon sinig thomdat bu. Kaidorage namai ge leithoga nathanta murum solido ko lamida muna yeng sa ko khudi thijiladi namai kai jani ta sanai na hai bwado siro as nateda sumna nangu budu da wari saning mo pokpa adugini yam sarbo dong ba saudida hayaning wan hairakta sum koi thoklaga leibaduda lira nang na hayaning ni wado isu khagi adubu hojikti matang jatri khanduna haidabani aigi thamoisina
hayo yare na hek harak matam dane adum hairake matam du phau na ngai ba ngam doi na tro kaino ngam ga tra kaina ga hang de mi hekta ngam doi na tra kaina aisa yam ngai ngam da ba ki mawong da adudi noi thongal siore nang chang hauro ai chakraki hoi chang hauraki khona muk thengnarasi sanayai su hoi hairam laga mayum da prabab zakhi leirang su sanayai na sakhi badu haifit yenglam laga mayum da sangri sanayai lamide lak la lak na masinda porok soli moduk lem hai ba lem phuai ma do man loi toy ma ngak ta ne ba mi hun ga si kai nom tori ga sai ki mi hun phajin ba da kyang wai leirang sa husikan unaba ya ba na te ko na mai khra thar ka do unaraki mai ga sa isha ga ꯑꯩꯒꯤ ꯆꯥꯛ ꯊꯣꯡ ꯄꯜꯂꯤ ꯇꯥꯕꯅꯤꯅꯦ ꯇꯁꯧꯅ ꯉꯥꯡꯕ ꯇꯥꯔꯦ ꯁꯥꯟꯅꯌꯥꯏ ꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯒ ꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯌꯧꯁꯤꯜꯂꯛꯏ ꯁꯣꯔ ꯊꯥꯕꯦꯠ ꯊꯥꯕꯦꯠ ꯍꯣꯟꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯗꯣ ꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯈ꯭ꯋꯥꯡ ꯅꯥꯅꯕ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯈꯤꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪ ꯇꯥꯁꯧꯅ ꯄꯩꯔꯥ ꯀꯟꯅꯕ ꯇꯧꯈ꯭ꯔꯕꯅꯤ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯣꯏꯃ ꯋꯥꯡꯂꯦꯟꯅ ꯌꯥꯏꯃ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯆꯥꯛ ꯊꯣꯡꯕꯁꯦ ꯅꯪꯒꯤ ꯄꯜꯂꯤꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯪꯉꯨ ꯆꯪꯉꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯇꯣꯝꯕꯁꯨ ꯂꯥꯛꯑꯅꯤ ꯁꯅꯥꯌꯥꯏ ꯃꯌꯥꯝꯕꯅ ꯉꯥꯡꯂꯛꯄꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯋꯥꯡꯂꯦꯟꯁꯨ ꯃꯩꯔꯥ ꯀꯠꯄ ꯂꯣꯏꯔꯒ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯉꯤ ꯁꯣꯝꯗ ꯇꯣꯝꯊꯤꯟ ꯃꯈꯨꯠꯇ ꯄꯥꯏꯇꯨ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯏꯟꯁꯥꯡ ꯈꯔ ꯍꯥꯞꯂꯒ ꯄꯨꯔꯛꯂꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯏꯁꯩꯒꯁꯨ ꯁꯛꯂꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤ ꯊꯋꯥꯟ ꯃꯤꯆꯥꯛ ꯂꯥꯂꯥ ꯋꯥꯈꯜꯒꯁꯦ ꯑꯔꯣꯏꯕꯤ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯄꯣꯠꯐꯝ ꯐꯝꯕ ꯕꯣꯛꯇꯨꯅ ꯑꯩꯕꯨ ꯃꯁꯛ ꯐꯖꯩ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯄꯤꯅꯤꯒꯥꯏ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒ ꯑꯩꯅ ꯏꯀꯥꯏ ꯁꯥꯟꯅꯔꯒ ꯅꯣꯛꯑꯒ ꯂꯩꯁꯤꯟꯕꯗꯣ ꯁꯣꯝꯗꯩꯗꯤ ꯍꯔꯥꯎꯔꯤꯅꯦ ꯍꯥꯏꯕꯁꯦ ꯈꯪꯖꯕ ꯅꯠꯇꯕꯅꯤꯅ ꯑꯇꯣꯞꯄ ꯄꯣꯠꯐꯝꯒꯤ ꯏꯅꯦꯗꯨꯅ ꯃꯤ ꯄꯥꯈꯪꯁꯦ ꯀꯥꯔꯝꯃꯅꯤ ꯀꯥꯏ ꯐꯟ ꯑꯗꯨꯝ ꯆꯣꯡꯉ ꯆꯠꯀꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥ ꯌꯥ ꯂꯥ 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 ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄ ꯉꯥꯏ ꯂꯩꯔꯤꯅꯤ ꯊꯦꯡꯉꯦꯅ ꯑꯃꯨꯛ ꯉꯥꯡꯉꯅꯤ ꯇꯧꯔꯤꯁꯦ ꯍꯩ ꯑꯇꯣꯝꯕ ꯁꯠ ꯂꯥꯎꯅꯤ ꯅꯪꯕꯣ ꯌꯥꯏꯃꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯆꯣꯡꯅ ꯂꯥꯏꯗꯨꯕꯨ ꯈꯨꯗꯤ ꯊꯤꯖꯤꯟꯗꯅ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ ꯇꯥꯆꯧ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯊꯥꯡꯕ ꯉꯝꯗꯕꯒꯤ ꯆꯣꯡꯗ ꯂꯥꯛꯄꯅꯤ ꯑꯝꯇ ꯄꯥꯏꯃꯤꯟꯅꯁꯦ ꯁꯣꯝ ꯅꯥꯀꯟꯁꯦ ꯇꯥꯆꯧꯅ ꯄꯥꯏꯔꯣ ꯑꯁ ꯈꯨꯠ ꯑꯣꯏ ꯃꯄꯥ ꯇꯥꯏ ꯌꯦꯠꯂꯣꯝꯗ ꯑꯣꯏꯅ ꯄꯥꯏꯒꯦ ꯇꯥꯆꯧ ꯑꯩꯅ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯌꯦꯠꯂꯣꯝ ꯃꯄꯥꯁꯦ ꯑꯩ ꯄꯥꯏꯒꯦ ꯁꯤ ꯂꯨꯝꯃꯦ ꯍꯥꯏꯔꯒ ꯏꯁ ꯂꯨꯝꯃꯤ ꯀꯥꯏꯅ ꯀꯩꯊꯦꯜꯗꯒꯤ ꯄꯥꯏꯔ ꯂꯥꯛꯄꯗꯤ ꯂꯨꯝꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯂꯨꯝꯃꯤꯕ ꯌꯦꯠ ꯃꯄꯥꯗꯨꯁꯨ ꯄꯥꯏꯕꯤꯒ ꯌꯥꯗꯦ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯗꯤ ꯁꯣꯜꯂꯦꯕ ꯑꯗꯨꯅ ꯅꯪ ꯄꯨꯁꯤꯜꯂꯛꯎꯀꯣ ꯑꯩ ꯆꯪꯉꯦꯀꯣ ꯑꯥꯏ ꯆꯠꯈꯤꯅꯤ ꯑꯩ ꯉꯁꯥꯏ ꯈꯪꯉꯝꯅꯤ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕ ꯑꯗꯨꯝ ꯀꯥꯏꯍꯜꯂꯗꯧꯅꯤ ꯈꯥꯎꯁꯤꯅ ꯃꯔꯣꯝ ꯑꯃ ꯆꯥꯎꯕꯅꯤ ꯏꯟꯁꯥꯡꯅ ꯃꯔꯣꯝ ꯌꯥꯝꯗꯕꯅꯤ ꯇꯣꯝꯊꯤꯟꯗꯨ ꯄꯥꯏꯇꯨ ꯈꯥꯎꯗꯨ ꯃꯅꯝꯗ ꯐꯠ ꯍꯥꯏꯒꯠꯂꯒ ꯃꯌꯨꯝꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯛꯇ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗ ꯂꯛꯅꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨꯒꯤ ꯄꯣꯊꯥꯐꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯋꯥꯡꯂꯦꯟ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯦ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯃꯥ ꯆꯥꯎꯕꯤ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯡꯒꯣꯜꯗꯨꯗ ꯉꯥ ꯍꯥꯞꯄꯒꯤ ꯄꯥꯇ꯭ꯔ ꯑꯆꯧꯕꯗꯨꯗ ꯉꯥꯁꯤꯡꯗꯨ ꯐꯖꯅ ꯍꯥꯞꯂꯒ ꯁꯅꯥꯌꯥꯏꯅ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯤ ꯆꯠꯂꯣ ꯆꯠꯄ ꯍꯧꯔꯝꯃꯣ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯁꯨ ꯍꯧꯒꯠꯂꯣꯀꯣ ꯁꯨꯃꯥꯡꯒꯁꯦ ꯋꯥꯏ ꯐꯖꯅ ꯁꯤꯠꯂꯒ ꯃꯩꯔꯥꯒ ꯀꯠꯂꯨꯀꯣ ꯏꯔꯨ ꯂꯨꯕ ꯀꯥꯎꯒꯅꯨ ꯏꯃꯥ ꯈꯣꯏꯊꯣꯛꯑꯦ ꯃꯃꯥꯒ ꯁꯅꯥꯌꯥꯏꯒꯁꯨ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯅ ꯂꯥꯎꯔꯝꯕꯗꯨꯗ ꯍꯧꯒꯠꯂꯝꯃꯤ ꯐꯃꯨꯡꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯍꯧꯒꯠꯂꯒ ꯃꯉꯣꯟꯗ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯉꯀꯥꯟꯗꯕ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯑꯦꯃꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇꯧꯔꯦ ꯇꯥꯆꯧ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯇꯥꯆꯧꯁꯨ 이때이ꯃꯨꯛ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯕꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯀꯣꯏꯗꯕꯅꯤꯅꯦ ꯑꯁ ꯑꯩ ꯌꯥꯝ ꯋꯥꯗꯣꯔꯤꯗ ꯌꯥꯝ ꯋꯥꯠꯂꯤꯕ ꯀꯥꯟꯗꯦ ꯏꯔꯨꯗꯨꯝ ꯂꯨꯔꯨꯈꯤꯒꯦ ꯇꯣꯝꯊꯤꯟꯗꯨ ꯃꯇꯣꯝꯇ ꯉꯥꯡꯗꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯈꯨꯗꯩ ꯑꯃ ꯄꯥꯏꯔꯒ ꯏꯔꯨ ꯂꯨꯕ ꯆꯠꯈ꯭ꯔꯦ
ꯁꯣꯝꯗ ꯀꯩꯊꯦꯜꯗꯅꯤ ꯁꯅꯥꯌꯥꯏꯗꯨ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯂꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯨ ꯑꯌꯨꯛꯀꯤ ꯀꯩꯊꯦꯜ ꯊꯣꯛꯅꯔꯛꯏ ꯉꯁꯤꯗꯤ ꯆꯥꯎꯕꯤꯒꯤ ꯉꯥꯁꯤꯡꯗꯨ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯉꯥ ꯂꯩꯕ ꯆꯪꯂꯛꯏ ꯏꯅꯦ ꯄꯣꯔꯣꯝꯁꯦ ꯈꯔ ꯂꯧꯖꯒꯦ ꯌꯥꯅꯤ ꯏꯕꯦꯝꯃ ꯄꯥꯈꯪꯁꯤꯅ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥꯔꯣ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯉꯁꯤꯗꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯁꯦ ꯃꯤ ꯌꯥꯝꯅ ꯀꯨꯡꯉꯦ ꯈꯜꯂꯤꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯨ ꯍꯦꯛ ꯁꯪꯂꯛꯂꯒ ꯉꯥ ꯂꯩꯔꯔꯦ ꯏꯆꯥꯅꯨꯄꯥꯁꯤ ꯎꯕꯗ ꯂꯛꯅꯔꯝꯕꯒꯁꯨ ꯃꯌꯥꯎꯔꯤ ꯄꯣꯠꯅꯤ ꯁꯦꯁꯦ ꯏꯕꯦꯝꯃꯒꯤ ꯄꯣꯔꯣꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯅꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦꯀꯣ ꯍꯌꯦꯡꯈꯩꯗꯤ ꯏꯆꯥꯅꯨꯄꯥꯁꯤ ꯄꯨꯔꯒ ꯀꯩꯊꯦꯜ ꯑꯗꯨꯝ ꯊꯣꯛꯑꯣꯀꯣ ꯏꯅꯦ ꯄꯣꯠ ꯈꯔ ꯌꯥꯝ ꯁꯤꯠꯅꯕ ꯆꯠꯂꯦ ꯏꯅꯦ ꯍꯣꯏ ꯃꯧꯅꯤꯅ ꯃꯌꯥ ꯍꯤꯒꯠꯂꯗꯅ ꯂꯩꯁꯥꯕꯤꯅ ꯇꯧꯕꯅ ꯍꯥꯏꯌꯣ ꯃꯧ ꯃꯥꯅ ꯏꯅꯤꯡꯗꯕꯅ ꯌꯥꯏ ꯃꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯤꯅꯦꯁꯨ ꯈꯪꯗꯦ ꯑꯗꯨꯝꯅ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯍꯩꯅꯗꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯥꯆꯧꯗꯣ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯀꯩꯊꯦꯜꯗ ꯆꯠꯄꯁꯦ ꯃꯥ ꯑꯗꯨꯝ ꯆꯠꯂꯣꯅ ꯉꯥ ꯐꯥꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯗꯣ ꯌꯥꯏ ꯃꯥ ꯏꯁꯧ ꯂꯥꯡꯒꯅꯨꯀꯣ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯂꯣꯏ ꯌꯦꯡꯅꯔꯦ ꯁꯤ ꯏꯀꯥꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯒꯤ ꯁꯦꯡꯒꯥꯎꯁꯦ ꯍꯥꯡꯗꯣꯛꯂꯒ ꯁꯦꯟ ꯃꯁꯤꯡ ꯊꯤꯕꯤ ꯁꯥꯅꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯣꯏꯁꯦ ꯀꯗꯥꯏ ꯁꯦꯡꯒꯥꯎꯗꯣ ꯄꯤꯔꯣ ꯁꯅꯥꯌꯥꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯦꯡꯒꯥꯎꯗꯣ ꯂꯧꯔꯒ ꯁꯦꯜꯁꯤꯡꯗꯨ ꯃꯁꯤꯡ ꯊꯤꯔꯤ ꯉꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯂꯩꯔꯥꯡꯗꯨ ꯃꯃꯥꯒ ꯀꯩꯊꯦꯜꯗ ꯂꯥꯛꯄꯅꯤ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯗꯨꯗ ꯆꯪꯂꯛꯏ ꯂꯩꯔꯥꯡꯗꯤ ꯁꯅꯥꯌꯥꯏꯅ ꯅꯥꯀꯟꯗ ꯐꯝꯂꯒ ꯁꯦꯜ ꯃꯁꯤꯡ ꯊꯤꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯅꯥꯌꯥꯏ ꯂꯩꯔꯥꯡ ꯂꯥꯛꯂꯤꯕꯒꯥꯗꯨ ꯎꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯁꯦꯜ ꯃꯁꯤꯡ ꯊꯤꯐꯝ ꯊꯣꯛꯄꯗꯨ ꯊꯋꯥꯏ ꯇꯥꯅ ꯊꯤꯔꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥꯅ ꯏꯆꯦ ꯆꯥꯎꯕꯤ ꯉꯥ ꯈꯔ ꯂꯧꯈꯤꯒꯦ ꯍꯩꯃꯥ ꯉꯥꯁꯤꯗꯤ ꯂꯣꯏꯔꯝꯗꯧꯔꯦꯗꯅ ꯁꯦ ꯑꯔꯩꯕꯈꯩꯁꯦ ꯄꯤꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯏꯄꯥꯝꯗꯒꯤ ꯃꯤꯁꯨ ꯂꯥꯛꯀꯅꯤ ꯈꯔ ꯌꯥꯝ ꯍꯦꯛ ꯂꯧꯈ꯭ꯔꯒꯦ ꯐꯔꯦꯗ ꯉꯁꯤꯗꯤ ꯈꯔꯁꯨ ꯉꯟꯅ ꯆꯪꯂꯒꯦ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯏꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝꯊꯣꯛꯅ ꯇꯥꯅ ꯁꯦꯜ ꯊꯤꯔꯦꯗ ꯁꯅꯥꯌꯥꯏꯗꯨ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯈꯤꯕ ꯇꯥꯕꯗꯨꯗ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯔꯥꯡ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯏ ꯆꯥꯎꯕꯤꯅ ꯌꯥꯎꯔꯤ ꯑꯩ ꯁꯪꯂꯤꯕꯅꯤ ꯃꯥꯅ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯤ ꯕꯦꯝꯃ ꯅꯪꯒꯤ ꯉꯥꯁꯤꯡꯗꯣ ꯀꯗꯥꯏ ꯕꯦꯝꯃ ꯅꯅꯦꯗ ꯁꯦꯜꯗꯣ ꯄꯤꯔꯝꯃꯨ ꯏꯅꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯂꯩꯔꯥꯡꯅ ꯁꯦꯜꯗꯣ ꯄꯤꯔꯛꯏ ꯆꯥꯎꯕꯤꯁꯨ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯤ ꯂꯩꯔꯥꯡꯗꯨ ꯁꯅꯥꯌꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯌꯥꯏ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯁꯦ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯁꯦ ꯌꯥꯏꯃ ꯑꯣꯏꯃ ꯑꯁ ꯃꯥꯁꯤꯗꯤ ꯇꯞꯅ ꯑꯗꯨꯝ ꯀꯧꯕ ꯌꯥꯕꯗꯨꯕꯣ ꯇꯞꯅ ꯀꯧꯔꯤꯉꯩꯗꯗꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯣ ꯉꯥꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯦ ꯁꯅꯥꯌꯥꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯣꯠꯐꯝꯗꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯅꯥꯌꯥꯏ ꯃꯥꯒꯤ ꯂꯣꯛ ꯀꯟꯅ ꯈꯨꯕꯗꯨ ꯑꯃꯨꯛ ꯇꯧꯔꯛꯏ ꯌꯥꯏꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯛꯆꯥꯡꯒ ꯉꯝꯗꯕ꯭ꯔꯣ ꯁꯦ ꯑꯍꯝ ꯍꯥꯏꯌꯨꯁꯦ ꯏꯃꯥ ꯑꯩꯒꯁꯨ ꯇꯧꯗꯦ ꯇꯤꯟ ꯍꯥꯒꯠꯈꯤꯕꯅꯤ ꯂꯥꯛꯑꯣꯁꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯆꯠꯂꯁꯤ ꯁꯅꯥꯌꯥꯏ ꯂꯣꯛꯇꯤ ꯈꯨꯅꯤꯡ ꯈꯨꯔꯨꯔꯁꯨ ꯃꯃꯥꯅ ꯄꯥꯈꯠꯈꯤꯅꯤ ꯈꯟꯅ ꯐꯥꯖꯤꯟꯖꯩ ꯃꯃꯥꯁꯨ ꯁꯅꯥꯌꯥꯏꯅ ꯐꯖꯅ ꯍꯥꯏꯗꯕꯗꯨꯗ ꯃꯃꯥꯁꯨ ꯁꯅꯥꯌꯥꯏꯅ ꯐꯖꯅ ꯍꯥꯏꯕꯗꯨꯗ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯁꯣꯝꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯇꯣꯝꯊꯤꯟꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯋꯥꯡꯂꯦꯟꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯐꯖꯅ ꯈꯟꯗꯣꯛꯏ ꯃꯃꯥꯒ ꯁꯅꯥꯌꯥꯏꯒꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯋꯥꯡꯂꯦꯟ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕ ꯏꯃꯥꯈꯣꯏꯁꯨ ꯂꯥꯛꯏ ꯆꯠꯂꯣ ꯆꯥꯛꯇꯨ ꯊꯤꯗꯣꯛꯎꯔꯣ ꯍꯣꯏ ꯇꯥꯆꯧ ꯃꯃꯥ ꯑꯃꯗꯤ ꯁꯅꯥꯌꯥꯏꯁꯨ ꯃꯥꯡꯒꯣꯟꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯆꯥꯛꯈꯨꯝꯗꯒꯤ ꯇꯣꯝꯊꯤꯟꯅ ꯆꯥꯛ ꯆꯥꯔꯁꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯏ ꯁꯅꯥꯌꯥꯏꯁꯨ ꯃꯥꯒꯤ ꯂꯣꯛ ꯈꯨꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥꯒ ꯃꯌꯥꯝꯕ ꯋꯥꯡꯂꯦꯟꯒꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕꯅꯤ ꯇꯣꯝꯊꯤꯟꯒ ꯁꯅꯥꯌꯥꯏꯒꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯁꯅꯥꯌꯥꯏ ꯈꯪꯍꯧꯗꯅ ꯂꯣꯛ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯛꯏ ꯁꯨꯝ ꯇꯣꯏꯅ ꯈꯨꯖꯤꯜꯂꯛꯄꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯒ ꯂꯣꯛꯇꯨ ꯈꯨꯏ ꯂꯣꯛꯇꯨ ꯁꯨꯝ ꯈꯨꯔꯛꯄꯗ ꯏꯁꯨ ꯑꯣꯔꯛꯏ ꯁꯅꯥꯌꯥꯏ ꯃꯅꯥꯎꯅꯨꯄꯥꯅ ꯎꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡꯗꯨ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨꯁꯨ ꯏꯁꯤꯡꯗꯨ ꯇꯦꯡꯊꯣꯛꯏ ꯇꯌꯥꯏ ꯂꯣꯛ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯤꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯄꯨꯇꯣꯃꯥꯜꯗꯣ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ ꯈꯅꯥꯎꯗ ꯇꯤꯟꯅꯧ ꯄꯥꯏꯁꯤꯟꯈꯤꯕꯩ ꯇꯧꯔꯤꯅꯤ
चलो चलो नंगी चाकतो फजन थोंगरो तयसु चंगागे होय चाकू महीसु पाथरमनी तयसु चंगोको ऐसे कुईनी हिंगदो मात्रे अमाइबा माइबी तानरसो सेल खक तिंगलगा तोकनी इमा को हेन वानबने अइना सुमना कना लेरिंगेसिदि इमागी अमदी युमसिगी तोबा याबा थबकरा ऐसो तौशलाउरगे सनायाई वखल नुंगाइदना चाखुमदुदा चंगलई चाकलिबा सिंगदुबु सेमलगा मैखु मरक अदुदा चाक थोंगलिबा मनाव नुपाबु मपीरा चेना नुसिरि येंगली तोमथिन सुफत ओंथोरी सनायाई तारकलिबा मपीदु मनावनु उख्रनी खन्ना हाइफेट लेथोकलगा तैथोई मैखु याम खुरुबुदा याई मंगोंदा लेयुरो ऐ चाकसे थुना लुसिलगे होय होय इमागा ताजौगदो लाकpri यौगे चाकतु फजन थोंगो तोमथिन थोख्रिबा मयामबाबु याम नुंगाइदना मपीरा चेंदुना येंगलगा लेहौई गसाई सनायाना लोखुबगी मनिंगदा थोखिबदुदा तोमथिनसु मनिंगदा तानरकपनी अदुबु सनायाइदी मनिंगदा लाकलिबा मनाव नुपादु चाक थोंगलगा लेहौरिबोय खलुबना तुंगहन्ना करिसु येंगलमखिदि तोमथिन मयामना इ ओरकपुदुदा पाखना येंगदुना थोंजिन पांदुदा लेपदुना लेबनी मयामना याम पाखना मियुखिनी मतागोम इसिंगना सामथोकपदु उबदा थोंजिन मरुमदा लुमदुना लेखिबना सनायाइनासु उखिदि मयामदा माइबदा येंगसि हाइरमलगा चाफु मही सौरमलनी पाथरमलनी हाइरगा थोंजिन मरुमदा लैसिलगा तुमिना कपजखिबनी मतमदुदा मयामना मथंदा हाइजखिबु वाइसिंगदुसु तारदुना मखोन थोकना कपदि ngamjada चाक थोंगलिबदुगी मनाकदा चंगसिलगा सिंगसेमजिनरगा लेखिबनी तोमथिन मयामना मपाना थोख्रबदा मपीदु लेपा लेदुना सेंथरई असुमना नोंगमु हौख्रे सनायाई मसक्कादु कुसुमदा थोक्ट्रे अदुबु nga phaba satpadi leplamte nga phaba satpadagi hendoktana migi yum sabasu leikai gi halsingi matung induna chatlami mama amadi wangne khangdabana karisu khalamdi adubu tomthindi mayai magi mataudu uraga mathandalona kaplami nongmagi ahingi matamni sanayai lokhuninngakpadagi mamang thongdu tapna hanglaga thoklei sumang matundu leplaga lokkui I kaya masu orei sanayai warduna makhada phamthai nakandagi kanagumba mana mana oriba idu ising hajilaglaga samthurei sanayai pakatna kanano khanduna pat onthorakpada mananu patum tin oirami tayai sumaina kayam koini lekhi ga hebano ipu to mal kauraga phajana yengatsi sel sangning musang jasanu aishu thabak suraga tayai nabada jangadaba sel singdo aishu taki imagat azawadasu phajana harasi tomten imagat azawad haidok yadeko maramok pani naudi tayai sumaina sum leisilaga kono choradi imagat azawada aigoda yam sawgani tayai nabase aina khanglaga moida kaisum haida haidana ai buthi de ngangani tayai tomten moina kaisum ngangloi ngangdana ba tayai na haiduni siyu ase haidok lamlabadi tayai yamna sawni ko lo jangasi tayai ipu to malda hani yengan sida yengdasu yani haibani siyu ase ek hairapadi yenguna tai phugadabni na tumursilao manawnu pado themlaga imungda tumba sangkhre asumna thabum khra haukhre sanayaisu manawnu pana khangkhrabanina lokhuba matamda manawnu pa leitaba tanja madi lapna thoklaga khurami tomthinsu mayai mabu lona sena jarami mama khoida haidokpa siyade haina haibana mayama sanayaisu khara kibaga haidokpa ngamjaramde nongma nungthilgi matamni sanayai thonggalda urum khra leiribududa mathanda phamlaga hangsilanglammi mataw lembasu lai akhoi thabak sin mi tawdi unagi ga phangponte ne kasiguna phangdradi hatoki downi ibungo nang natrasu adum sidau lei kai legi ai bunage na koiti thiduna leirangdo nahan aige lambi de thingnei nangasu amutang unaningin hairi ado holi satpiru siduna as ito nang na maron ma koithok ta leiran leikai gi lapa sawduda leiranga manabi khragane ngai lehurumni law aduga ngasai na haida ba kaino kaino taw mayakta singi sibo si tamna sasisi waiba kana senbasi yare nagun khangi bo aina naku thado kanda nayulum singki doido ai khanguzani ko lembadu sanayai na haibaga tada khai sanayai gi makutu pairaga cheli lampak tu su yausilakli leirangi mamanabi khradusu
ꯁꯅꯥꯌꯥꯏꯒ ꯂꯦꯝꯕꯒ ꯂꯥꯛꯄ ꯎꯕꯗ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯁꯨ ꯁꯅꯥꯌꯥꯏꯕꯨ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯥꯡꯅ ꯇꯥ ꯁꯅꯥꯌꯥꯏ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯝꯂꯅꯤ ꯉꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝꯅ ꯇꯥ ꯁꯅꯥꯌꯥꯏꯕꯨ ꯎꯅꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤ ꯈꯛꯇꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯩꯔꯥꯡ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅꯩꯇ ꯂꯧꯕꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤ ꯀꯔꯤ ꯂꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯒ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟꯗꯣꯏꯅꯣ ꯅꯪ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯃꯟꯗꯦ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯗ ꯏꯆꯤꯟ ꯆꯤꯟꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯗꯕꯁꯨ ꯄꯥꯡꯒꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯅꯪꯗꯤ ꯅꯈꯣꯏ ꯄꯥꯕꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯅꯩꯇꯣꯝ ꯄꯣꯛꯄꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯗ ꯅꯪꯕꯨ ꯊꯥꯖꯕꯗꯤ ꯄꯥꯝꯂꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯀꯩꯗꯧꯔꯕ ꯀꯩꯗꯧꯔꯒꯦꯕ ꯑꯩꯅ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤ ꯏꯃꯥꯁꯨ ꯌꯥꯔꯕꯅꯤ ꯃꯔꯝ ꯃꯣꯛꯄꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯍꯥꯏꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯨꯜꯁꯤꯗ ꯅꯈꯣꯏꯕꯨ ꯄꯥꯝꯂꯣꯏꯗꯕ ꯏꯃꯨꯡ ꯀꯅꯥ ꯂꯩꯒꯦ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯏꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯌꯥꯝ ꯆꯥꯛꯏ ꯑꯁ ꯅꯪꯁꯨꯕ ꯅꯈꯣꯏ ꯏꯃꯥꯗ ꯀꯩꯒꯤ ꯍꯥꯏꯔꯨꯅꯨ ꯏꯀꯥꯏꯕ ꯂꯣꯏꯔꯦꯗꯤ ꯑꯗꯣ ꯅꯪꯁꯨ ꯁꯥꯎꯔꯅꯨ ꯄꯨꯝꯅꯃꯛ ꯑꯩ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤꯅꯤ ꯅꯪꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯇꯥ ꯁꯅꯥꯌꯥꯏ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯈꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯑꯩꯕꯨ ꯅꯨꯡꯁꯤꯗꯤ ꯄꯥꯝꯗꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯈꯨꯝꯗ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯑꯩꯁꯨ ꯏꯀꯥꯏꯔꯝꯃꯣꯏ ꯈꯟꯗ꯭ꯔꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥ ꯑꯁꯦꯡꯕꯃꯛ ꯈꯪꯂꯦꯗꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯩꯔꯥꯡ ꯑꯩꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯗ ꯄꯣꯊꯥꯔꯒ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗꯤ ꯍꯜꯂꯣꯏ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯣꯛ ꯉꯥꯎꯏ ꯐꯔꯦꯁꯦ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝꯗ ꯍꯜꯂꯣ ꯊꯦꯡꯈ꯭ꯔꯗꯤ ꯅꯈꯣꯏ ꯏꯃꯥꯈꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯑꯃꯨꯛ ꯈꯜꯂꯅꯤ ꯈꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤꯅ ꯉꯁꯤ ꯏꯕꯥꯏꯅ ꯆꯦꯜꯂꯁꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯦꯕ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯃꯜꯂꯤ ꯅꯪꯒꯤ ꯃꯇꯝꯁꯦ ꯑꯩ ꯉꯥꯏꯕ ꯀꯤꯖꯔꯦ ꯍꯟꯗꯛꯇꯤ ꯀꯤꯍꯜꯂꯔꯣꯏꯕ ꯁꯤ ꯆꯠꯂꯣ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯤꯁꯨ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯎ ꯆꯠꯂꯒꯦ ꯀꯣꯏꯇꯥꯅꯤꯛ ꯇꯥꯂꯦꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯇꯥ ꯁꯅꯥꯌꯥꯏꯁꯨ ꯌꯨꯝꯗ ꯍꯟꯁꯤꯜꯂꯣꯀꯣ ꯃꯊꯪꯗꯗꯤ ꯑꯩꯅ ꯍꯧꯔꯛꯇꯕꯤ ꯅꯪ ꯑꯣꯏꯅ ꯑꯩ ꯎꯅꯕ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤ ꯆꯠꯂꯦꯀꯣ ꯂꯩꯔꯥꯡꯗꯣ ꯃꯃꯥꯟꯅꯕꯤ ꯈꯔꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯁꯨ ꯁꯅꯥꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯩ ꯋꯥꯏꯅꯔꯒꯦ ꯌꯥꯝ ꯁꯥꯎꯅꯈꯤꯕꯗꯤ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠ ꯂꯥꯎꯅꯈꯤꯕ ꯇꯥꯏꯌꯦꯕ ꯑꯔꯥꯡꯐꯝ ꯑꯣꯏꯔꯤꯕ ꯅꯪꯅ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯁꯣꯏꯗ꯭ꯔꯦ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯅꯪꯁꯨ ꯃꯇꯥꯡꯗꯤ ꯆꯥꯗꯦꯀꯣ ꯀꯩ ꯃꯇꯥꯡ ꯆꯥꯗꯕꯅꯣ ꯅꯈꯣꯏ ꯇꯥꯆꯧ ꯍꯥꯏꯔꯦ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯇꯣꯝꯊꯤꯟꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯝꯕꯅꯤꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯀꯩꯅꯣ ꯉꯥꯡꯉ ꯂꯩꯍꯧꯔꯣꯀꯣ ꯅꯪ ꯑꯩ ꯌꯨꯝꯗ ꯆꯠꯂꯦ ꯍꯣꯏ ꯃꯊꯪꯗꯤ ꯅꯪ ꯂꯩꯍꯧꯕ ꯂꯥꯛꯎꯀꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯜꯍꯜꯂꯅꯨ ꯂꯦꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯅꯥꯌꯥꯏ ꯃꯌꯨꯝꯗ ꯋꯥꯈꯜ ꯃꯪꯂꯒ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯃꯌꯥꯝ ꯋꯥꯡꯂꯦꯟꯒ ꯊꯦꯡꯖꯤꯟꯅꯩ ꯍꯩꯃꯥ ꯌꯥꯏꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯁ ꯇꯥꯆꯧ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯅꯪ ꯂꯩꯕ꯭ꯔꯥꯅ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯣꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯊꯣꯛꯂꯛꯏꯅꯤ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯥꯁꯨ ꯃꯅꯤꯡꯒꯤ ꯅꯤ ꯃꯦꯝꯆꯥ ꯍꯣꯏꯗ ꯉꯥ ꯈꯔ ꯌꯣꯟꯕ ꯆꯠꯈꯤꯕꯅꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯍꯌꯦꯡ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯊꯤꯅ ꯉꯥꯡꯕꯤꯗꯅ ꯇꯧꯕꯤꯒꯅꯨꯀꯣ ꯇꯥꯆꯧ ꯏꯁ ꯋꯥꯍꯩꯒꯗꯤ ꯅꯪꯁꯨ ꯂꯪꯍꯣꯏꯗ ꯆꯠꯈꯤꯗꯧꯒ ꯃꯥꯜꯂꯦ ꯃꯥꯗ ꯊꯤꯅ ꯉꯥꯡꯉꯤꯗꯤ ꯅꯪꯅꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯪꯅ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯕꯤꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝ ꯇꯧꯖꯗꯦꯀꯣ ꯁꯅꯥꯌꯥꯏ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯔꯕ ꯃꯥꯏꯊꯣꯡꯗꯨ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯊꯣꯡꯒꯥꯜꯗꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯅꯥꯌꯥꯏ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ ꯋꯥꯡꯂꯦꯟꯁꯨ ꯃꯅꯥꯎ ꯌꯥꯝꯅ ꯇꯨꯈꯤꯕꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯤ ꯌꯥꯏꯃꯥ ꯁꯅꯥꯌꯥꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯅꯥꯌꯥꯏ ꯁꯤ ꯌꯥꯏꯃꯥ ꯇꯥꯆꯧꯅ ꯀꯧꯔꯤꯁꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯋꯥꯡꯂꯦꯟꯅ ꯁꯅꯥꯌꯥꯏꯕꯨ ꯄꯣꯔꯒ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯍꯜꯂꯝꯂꯒ ꯏꯄꯨ ꯇꯣꯃꯥꯜ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯏꯁꯣꯟ ꯁꯣꯟꯅ ꯋꯥꯡꯂꯦꯟꯅ ꯄꯥꯈꯠꯅ ꯀꯧꯕ ꯂꯥꯛꯄꯗꯨꯗ ꯍꯥꯊꯨ ꯂꯥꯛꯏ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯒꯁꯨ ꯂꯥꯛꯄ ꯃꯄꯥ ꯆꯥꯅꯩ ꯊꯣꯡꯒꯥꯜꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯊꯦꯡꯅꯩ ꯇꯣꯝꯊꯤꯟꯅ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ
Ipu Toma kare chapidoi no Wanglena adoma Ipu Toma se aina kaurini Ikoi yai mato hosi waida ai gori sanarambadagi lektarakdana magi pongni palamani Wanglen wa phawo loina ngangri tomthina pakatna kana sensingri Mama saw bisu pakatna masana patumbagi tungda tanai Wanglen amadi Ipu Toma sanglei tomthin Mayam magi kada sanglaga phamuda yata dun leibda ubada mapita na kapchai Mayamba mama amadi Ipu Toma sanglei Isu tomthin kaukono nang tayai si aina phajana yenge ko kishu tawroida Wanglena tomba kaukono si Ipu Toma la phajana yenge haisidi kishu tawroi khura isa do khara phajana amta yengbiramu ko atomba si kaukono kishu tawroi ni nangwa tomthin makoina fana themlabasu kapatokti pakhang pharabasu angang masa amagumna higik launa kaplaga mayam mabu yengduna lei Ipu Toma su sanaya gi khudang du pairaga yengi khangli sanaya gi anabasi yam lusile haiba wakhal tana bu solamlaga karisu tawre hairamlaga maithungda nungaitana thoki tumthinna Ipu Toma bu thingduklu ge hairamlaga patungda inarei Ipu Toma ikhoi tayai se kishu tawreja oidaba ngangbi gano engonda singna haibiyo isu tomthin nakoi gi mong sibu aibu karamna hairasigi tomthinna Imagat asawad haidrabasu engonda haibiyo tayai ge nabado ai khangi ipo engonda haibiyo tayai se kishim tawreja isu nupa aina magi mihol yengu matamdani pangkui kuina leigadaw mandine yamna kuiraba anabo aikibana hojik aina layeng masu ngamlaroi nakoi nahan hairaklamlabadi kharada oirabasu ngamlamgadabani sanglo saklo ipusu salage ko tomthindu hairaklibu wahaidu tabada karisu haidana chap yungna leptuna leikre thangnaba mikupta mamitegi mapi lepa leitan sintharei makol thokna kablai Tayai kaino aina hojik tawdoisiba ima khoina hana hairamladi ngasi taribada sase taram oidabani ngasi taribu wahaisisu taram loidabani tayai nangi mut ai hoina chachagiba sorry baba agi tayai ko karimta tawan bigano ko magi magut ai hoina longsinbiyu paukhum phanglari ta wahang adubu phangkini khanduna tomthindu asamaga loinana isor mabu khurimjaduna haijari wakhaldasu khanjai magi tayaina naraklibasi mana nahanbani haina ngalingaida mamaga magi tasawgada hairamlabadi nasi phamungda yatadun lairibasi leramloi haina mathanta pendana sauningbasu pokjari Wanglen mangonda leptuna sanayai wakhal tarakle haina laurei tomthinsu mapi taithoklaga prap sanayai gi kada sanglei tayai tomthin lao aigi nakana phamla lao kaigino angang musa dawna nangani ngai tawi haise nang tayai na haiba singto lawji kaigino ai tayai na haibe le tayai kasisu hojiksu tayai na nungai da batam amta ai tawdi tayai sanayai na ima namisu tarakadori chak thongbiyuro gasidi ikoi tomtinsa kothajar sano hoi ima thongluraki Wanglena yema nasamu nungai jodi hairoko ai imaga punna chak thonglukiki atomba nang tayagi manakta atum leremuko asi hairaga Wanglenga mamaga su chakhumna sangkhirami tomthin mayamagi makuttu pairaga haijare tayai imaga tasawada phasana wari sarasi Ipu Toma natrasu thangna bakhuda amai bilebani munda leyenga si tayai ai hinushibi na nang tayai poirogano hojikti aibu kanba ngamlaroi haiba ai khangi imana ibu pokpibagi khomlang marik amatagi laman singba ai ngamna hotnabani tubo nangi tayai di maithir aina chekrabasu nanga tasawgana imabadi nuna tawbiro ko tomba kaino tayai nangna haiduba ai hojikmak imaga tasawgana wari sagani tayai nanga shum tawroi aina haiba lawroidaba natro are tawro nangna pam tawro ai ka shum hairoi tubo ai nang yam sawani ko tayai ai mutum khamisi kaigino ai yam pakalle tayai kishum tawrose Ipu Toma ka kai hajilamasu thazaruno ai kishum tawroi
Sanayai manau nupabu themzili asumna chayol khara hokre. Sanayai gi anabadi noma noma khenjilei. Saksu chaning de haidana chadaba numit masing yam silei. Loksu kana kana khuduna isu orami. Masanupa Sanayai gi matau ubada mama oibi mahakti kapsaba natana upai leiramde. Ipu tomal kauraga yenghalubadasu mana layeng ngamlari haina sairamde. Wanglensu panang nupa tau pharabadi khanduna thangnaba kholdagi amaiba maibi kauraga yenghallabasu moina layeng ngamlari haina loina hairamne. Upai leitrabi imungdu isorbu chena khurumnaga leiramme. Nongma numidangi matamni amama kaduda musi musi pudola masu thali. Sanayai magi phamungduda wani hipli nakanda mamaga manau nupaga na phamlaga seba tawri. Wanglina sakhumda sak thongli Sanayai magi thali bu pudona dubu yengna asum naire. Ngali bu bengal sina biyang kini aduga amu bu kali oina paikhat liba sina aigi sarupni ima angan bu mahak na leri ngai na koiso rahu nu ngai ni lehro aikai tom tinse duna tobu yuko na chaidi amma mama na lakji ngai angan baraksida putol ki amu bu kali oina paikhat ki bu mai ko baraksida awaba makai puduna chaikrake ngali bu bengal sina bayang kini amu may kusina ay kini aduna may kumarang sida ay suyaw krake. Sanayai wahay krasi hayram laga tap na mit adu usingkri tumtinsu mayaman na hayram wahado tarambaning adubu wa makatarak trabaduda muna yenglay pamasu masana wa makatarak trabaduda bakat na masabu kauray. Ibungo magi yay ma tabra imana kauray siya yay ma ay asaw ba nang nanaw yay ma siya kaya nam tawag siya niya among talaw niya nang po kurato ma to among tagaw law niya magi yay ma imana kauray siya nang mutara bro. Tumtin na tayay tabra tayay kaya no wahay maya mahayram aga tumin lay krisi tayay hawal tasaw iputamal kauray siya. Wanglen na tumaw nang lira mo ay kauragi. Wanglen su mamana kauba tabadagi chakhumdagi senthorakpada taramli matawduda pakhatna kaptuna selaga iputomalbu kauba lai. Lamida sena matanta haisai. Isor ay ilaw Sanayai bu kasituan biramganu ko. Natsay na haisaribase tabiribadi ayuway si tabiribadi Sanayai bu kasituan bigano. Tarakliba mapidu taythok na selay iputomal hoy ki yumsiyoraduna makoy anisu punalakminare. Iputomal na sanglaglaga Sanayai gi mihul du yengi. Bema jawbi sidi mihul yaudre ne bema. Kaya ba? Imagi Sanayai kari na tawri pa matawa si ba? Imama kari oy rasike. Namay buwaraw doon na tsalabra din ang po. Imana kauri masita bro. Imagi pungo ng po. Magi Sanayai. Tumtin na. Tayay, ang alasit tayay. Nang mag-isip na rin patay na. Kaya hinoy na magahin na tayay. So, ay tayay siyap na ako to. Ay nag-umatad. So, ako'y tayay siyam daw doon taso. Wanglen na. Ato ba? Ay magkarihayway mo. Yay ba? Nayama di kariyoy na sige. Ay himating ka na napang daw rin kaya. Ako'y ato ba nagkaw rin si Tarati? Among na ko mo yay ma. Tang na ba yung singso ako'y nagkap na lang na ito tarado na mahi-mahisang na rin. Sanayai leitre kang labada ako'y siyam na nungay ramding. Numidagi matam oiba na asibag sanga dubu mapamsana tamlaga sangduna nongan bangay dun laikri. Imungi miyoy ahumag ang hubugum na laikri. Mahi-mahi kulpumbado pauloy na tam na rakri. Asum na nong sungali kulgi miyoy kudimagsu pau tarabada loy na lak na rami. Lairanga lembaga su pau tarado na silay. Lemba na mangon na hipliba mataw mabut hasadaba magaloy na mapita na ying dunalay. Lairang susilag na Sanayai gi thawa yaudra baksang du ubada sensili. Lairiba miyamduna lairang mukami. Ta Sanayai, kayo nang nito'y sipa. Asiro, matang nang na una malaki na ilang ba to. Kayo ay gunoy na magkaliba.
haugatlo aina kaurisi tarati haugatlo nangbu aina haiba loina yarage ainaine aina haiba yarage hairaba natro talema tasana isemta kaubiyo mamamta kaubiyo talema nangna kaurapadi nasoidana kumlakani se amta kaubo kaigina tamina lepaga lahituba Nahaksu hoitaba kaglibra Tasanayay augalose Lembana Itaw nangbu haraw yumda hankiba natro Ina mathangdi nangna ibu hauba launa haikiba natro itaw Kaigino nangna aigona kaisu hairamdana nangna tumi laikrisibo Itaw isa lairanggi pakhomse ai karamna piyo haibano itaw nangna tawisiba karino itaw Mama Saubi Wanglen amadi Tomtinsu makoinigi matawtuda hena kapli. Kulgi naha kharana haksang adu poloina bahaidana thangdokre. Mama mahakti wakhal tadan lekthakirami. Wanglen ga Tomtin gasu kapna poloi phamda satkirami. Waraba haksang du thadoklamduna nungsibi mahaki maphamda su pakhum phajana piramda chatkre. Kanada su haidoklaregi matagum awabu pumba lotkibana karisu khangkhidabani. Awaba mayamdubu khangliba manawnupa Tomtinbuna angang masagumna themnaga thamkhibani Satkre manawnupa mayamba nungsireba mama mahakisu khomlanglaman singbu loidringai pumnamak pathadoklaga mahak satkre Mathai thaina matam amagi warini chingya amagi manakta leiriba khungang amagi yum amada khutta singjang athauba mapaiduna singchanna chatnaba semsari paikhomba Paikhombabu mamana singna satanaba haiduna khamli Imagi paikhomba imadi hakzikansia isana singda satpase chatlaningdebo handak marak singda lai oknariba misya ahum maridi surabani maning leikaigi mangi dudinya hojik phawba gyan tadadana soran paronda panglona lolaga dum leiri hayi laitin khuramlasu phatre yi ima kashu tawreba Imagi paning maset maitan yangang buduna chatlibana sadabo kai lai noiba hawjik lai oknariba mi singdo moisu nangdawna loina puraga chatlibani isadi napagi khudai maset ma pabagi wado engonu supan balakano ayoinadi pabu sikre hai dini bungo nangbo phagera pharoira napani ne paikhomba saroga musakhreni maset isanaga khra phingmane papa maki saktani papa na khra oktabane Paikhomba Singdanya Laimana nungsibaga nama dinya Hey mafamdun sangganuko Yamtuna yumda halo Aina hairisibu tariba sana Ahi sana pasiba Yumlona bagi ahal hanuba mana Yari kay moise Singda suka kahalaroy damnini Aikoigi langdray singse Thaina Aikoigi paipu gihagtagta Lai mayamki Sensongtuna sanapam oirami hainaribani Maduda laina senduna pukiba naha pakhang yamna yawkhrabazani Madu hojiksu amu hawraklaba mali Aduna kulla sigi naha pakhang singsi yari kaidi langdray singsida kahandabana fai Aduni ni khura isanaga haina tanaba khara yadabane kapana khara phattabane Aidi sibu singningleда khura Nang sikhrabadi nasanu papai kombasidi pukminnadaba manawnupa singsina Setuna sabi khrani hai Madugi khallagane khura aina siba ngamda leiribasi Asengbadi paikhombagi mama ani sui Mama atombidugi masanupa angau kauba amaga amu kauba amaga moi ani lei Angauga amuga si mama laudana yamna phatte aduna paikhombaga sukya yanade Mapa mani sansu matam pumbada nupi atombigi masanupa anigi hakan changdana paikhombagi mama masabu thina hehek tawbi Aduba hausikti paikhomba saurak sanglakpadagi mapana hanadawna thina tawba ngamdri Adubu angauga amugadi paikhomba unaba khudingi khanaba hauba haujisu leptri
ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯆꯤꯡ ꯌꯧꯔꯛꯄꯗ ꯂꯥꯏꯖꯂꯦꯟꯕꯤ ꯀꯧꯕꯤ ꯌꯥꯝꯅ ꯂꯝꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯎꯃꯥꯡꯗ ꯆꯠꯂꯤꯕ ꯈꯨꯔꯥ ꯑꯩꯒꯤ ꯁꯟꯕꯤꯁꯦ ꯑꯃꯨꯛꯇ ꯊꯥꯠꯄꯤꯌꯨ ꯈꯨꯔꯥꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯕꯨ ꯃꯅꯥ ꯄꯪꯖꯥꯠꯂꯣ ꯀꯅꯥꯗꯨꯅ ꯃꯥꯅ ꯈꯨꯔꯥ ꯍꯥꯏꯁꯤꯕꯣ ꯑꯩꯉꯣꯟꯗꯔꯣ ꯁꯣꯝꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯟꯕꯤꯁꯦ ꯑꯃꯨꯛꯇ ꯊꯥꯠꯄꯤꯌꯨꯅ ꯂꯥꯎꯔꯤꯗꯨ ꯇꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯟꯕꯤꯁꯦ ꯆꯤꯡꯗ ꯀꯥꯈ꯭ꯔꯦꯕ ꯑꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯣꯅꯣꯒ ꯆꯨꯖꯥꯠꯂꯣ ꯑꯩꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯥ ꯀꯥꯏꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯩꯗꯨꯕꯣ ꯆꯠꯂꯣ ꯑꯩꯒꯤ ꯁꯟꯕꯤꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯕꯤꯔꯣ ꯆꯠꯂꯣ ꯃꯥꯅꯤ ꯁꯣꯅꯣ ꯆꯨꯕꯤ ꯅꯨꯄꯤꯅꯤꯅꯦ ꯄꯥꯝꯕꯨ ꯄꯥꯝꯃꯤ ꯃꯁꯛꯁꯨ ꯐꯖꯩ ꯃꯁꯥꯁꯨ ꯅꯥꯜꯂꯤ ꯁꯣꯅꯣ ꯍꯦꯛ ꯆꯨꯁꯟꯗꯅ ꯄꯨꯃꯥꯡ ꯃꯥꯡꯉꯤ ꯅꯥꯇꯩ ꯆꯥꯗꯗꯤ ꯁꯟꯁꯤꯁꯨ ꯃꯥꯒꯤ ꯑꯣꯏꯔꯝꯃꯣꯏ ꯃꯤꯒꯤ ꯁꯟ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯀꯩ ꯅꯨꯄꯥꯅꯤꯒꯤ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯃꯨꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯦ ꯑꯃꯨꯛꯇ ꯎꯔꯝꯈꯤꯔꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯂꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯁꯦ ꯃꯅꯥ ꯄꯪꯕ ꯈꯨꯔꯥ ꯑꯩꯁꯦ ꯀꯣꯟꯅ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯨ ꯑꯩꯒꯤ ꯁꯟꯕꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯟꯊꯕꯤꯔꯣꯕ ꯆꯤꯡꯗꯒꯤ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯩꯁꯤꯕꯨ ꯀꯔꯤꯗ ꯈꯨꯔꯥ ꯃꯥꯜꯂꯤꯅꯣ ꯆꯍꯤꯗꯤ ꯏꯕꯥꯅꯤ ꯂꯣꯡꯒꯥꯕ ꯑꯣꯏꯔꯝꯅꯤꯅꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯄꯪꯕ ꯀꯥꯏꯅ ꯈꯨꯄꯥꯛꯁꯤꯅ ꯑꯣꯏꯃ ꯃꯁꯤꯗꯤ ꯁꯣꯅꯣ ꯆꯨꯏꯅꯦ ꯅꯨꯄꯤꯗꯕꯨ ꯐꯨꯒꯦꯒ ꯇꯧꯏꯅꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯀꯧꯕꯗꯣ ꯀꯧꯔꯛꯀꯅꯨꯅ ꯉꯁꯥꯏꯅ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯣ ꯅꯥꯄꯪꯕ ꯃꯤꯗꯧꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯀꯨꯁꯤꯅꯤ ꯑꯗꯣ ꯅꯪꯕꯨ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯥꯏꯅ ꯑꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯤꯁꯦ ꯏꯕꯨꯡ ꯀꯥꯏꯅ ꯀꯧꯗꯦꯅꯦ ꯍꯧꯖꯤꯛꯇ ꯏꯕꯥꯅꯤꯕꯨ ꯂꯣꯡꯒꯥ ꯑꯣꯏꯔꯝꯅꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯤ ꯃꯤꯡ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯖꯂꯦꯟꯕꯤ ꯅꯪꯒꯤ ꯍꯥꯏꯔꯣ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤ ꯁꯟꯕꯤꯗꯣ ꯆꯤꯡꯗꯒꯤ ꯑꯃꯨꯛꯇ ꯇꯥꯟꯊꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯐꯨꯔꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯁꯟꯕꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯥꯔꯒ ꯇꯥꯊꯧ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯀꯤꯒꯤ ꯆꯤꯡꯗ ꯀꯥꯕꯗꯣ ꯃꯁꯤꯒꯤ ꯆꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯌꯥꯝꯅ ꯁꯥꯟꯅꯕ ꯍꯧꯔꯦꯅ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯀꯤꯌꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯅꯨꯄꯥꯅꯕꯨ ꯀꯤ ꯃꯁꯥꯅ ꯐꯔꯤꯕ ꯖꯥꯇꯤꯕ ꯁꯧꯒꯟꯕ ꯃꯤꯅ ꯃꯥꯜꯂꯤꯕ ꯑꯗꯨꯒ ꯀꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯌꯥꯝ ꯀꯟꯅ ꯅꯣꯛꯀꯅꯨꯍꯦ ꯅꯈꯅꯥꯎ ꯂꯣꯏ ꯇꯥꯔꯅꯤ ꯑꯗꯣ ꯅꯪꯁꯤ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯅꯪꯒꯤ ꯁꯟꯗꯣ ꯇꯥꯟꯊꯔꯛꯀꯦ ꯑꯗꯣ ꯑꯩ ꯁꯤꯗ ꯂꯩꯕꯁꯨ ꯀꯤ ꯃꯤ ꯐꯠꯇꯕ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯁꯥꯏ ꯁꯟꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨ ꯇꯥꯟꯅꯔꯛꯄꯗꯨꯗꯗꯤ ꯑꯗꯨ ꯍꯥꯟꯅ ꯈꯜꯍꯧ ꯌꯥꯗ꯭ꯔꯣ ꯉꯁꯥꯏꯅ ꯈꯜꯍꯧꯕ ꯌꯥꯗ꯭ꯔꯕ ꯑꯩꯁꯨ ꯐꯠꯇꯕ ꯃꯤꯗꯣ ꯑꯃꯨꯛ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯑꯣ ꯈꯜꯍꯧꯗ꯭ꯔꯦꯕ ꯁꯤ ꯑꯩꯒꯤ ꯁꯤꯡꯖꯪꯁꯦ ꯄꯥꯏꯔꯒ ꯂꯩꯔꯝꯃꯨ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯃꯤ ꯁꯨꯝ ꯇꯧꯔꯒ ꯂꯩꯒꯅꯨ ꯌꯥꯝ ꯁꯥꯎꯕ ꯖꯥꯇꯤꯕꯨ ꯁꯥꯔꯒ ꯂꯩꯌꯣ ꯃꯤꯅ ꯎꯕꯗ ꯀꯤꯅꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯊꯟ ꯅꯣꯛꯍꯧꯔꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯗꯧꯅ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕ ꯖꯥꯠꯅꯤ ꯃꯁꯛꯁꯨ ꯑꯩꯗꯧꯅ ꯐꯖꯩ ꯇꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯍꯣꯏꯗ ꯃꯁꯤꯒꯤ ꯄꯥꯏꯈꯣꯝꯕꯁꯦ ꯇꯤꯟꯅꯔꯒꯦꯗ ꯇꯨꯡꯍꯜꯂꯒꯁꯨ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯃꯥꯏꯁꯦ ꯑꯩ ꯄꯥꯝꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯑꯩꯒꯤ ꯁꯤꯡꯖꯪꯁꯦ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯦꯟꯈꯤꯗꯅꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯥꯎꯔꯒ ꯂꯩꯌꯣꯅ ꯃꯁꯤꯡꯒꯁꯨ ꯇꯨꯝꯊꯣꯛꯂꯒ ꯂꯩꯔꯤ ꯑꯩꯗꯤ ꯃꯁꯤꯡ ꯈꯔ ꯀꯟꯖꯕꯩ ꯋꯥꯅꯤ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯤ ꯂꯥꯏꯖꯂꯦꯟꯕꯤ ꯄꯥꯏꯈꯣꯝꯕꯅ ꯁꯟꯕꯤ ꯊꯤꯕꯁꯤꯡꯗ ꯀꯥꯈꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ ꯄꯥꯏꯈꯣꯝꯕꯗꯤ ꯁꯤꯡꯗꯨꯗ ꯀꯥꯗꯨꯅ ꯂꯥꯏꯖꯂꯦꯟꯕꯤꯒꯤ ꯁꯟꯕꯤꯗꯨ ꯊꯤꯔꯝꯃꯤ ꯁꯟꯕꯤꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯃꯩꯗꯨ ꯆꯞ ꯌꯨꯡꯈꯠꯂꯒ ꯂꯩꯔꯝꯃꯤ ꯁꯟ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯏꯪꯉꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯦꯡꯕꯗꯤ ꯁꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦꯝꯕꯤ ꯂꯩꯕꯅꯅꯤ ꯁꯟ ꯑꯁꯤ ꯊꯤꯕ ꯂꯥꯛꯄ ꯃꯄꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯤ ꯐꯤꯕꯝꯁꯨ ꯃꯁꯛꯁꯨ ꯐꯅꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥ ꯂꯥꯏꯔꯦꯝꯕꯤꯗꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯉꯥꯏꯍꯥꯛꯇꯕꯨ ꯂꯛꯅꯒꯦ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯁꯟꯕꯤꯁꯤꯅ ꯃꯃꯩꯒꯁꯦ ꯆꯩꯗꯧꯅ ꯆꯞ ꯌꯨꯡꯉꯒ ꯃꯁꯥꯒꯁꯦ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯤ ꯂꯩꯁꯤꯅ ꯍꯩꯅꯦ ꯁꯟꯕꯤꯁꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯎꯗꯅ ꯇꯧꯖꯔꯤꯕ ꯇꯥꯏꯕꯪ ꯃꯤꯃꯥꯟꯅꯗꯤ ꯑꯩꯁꯦ ꯎꯕ ꯐꯪꯖꯗꯕꯅꯤꯅ ꯀꯩꯝꯇ ꯈꯪꯖꯗ꯭ꯔꯤꯕꯅꯤꯀꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯁꯟꯅꯣ ꯁꯤꯕꯨ ꯇꯥꯟꯕꯁꯨ ꯆꯠꯇꯦꯅꯦ ꯂꯥꯎꯅꯩ ꯃꯈꯥꯗ ꯀꯨꯝꯂꯁꯤꯅꯦ ꯋꯥꯏꯒ ꯇꯧꯏꯅꯦ ꯁꯤꯗꯤ ꯋꯥꯏꯅꯤ ꯑꯁ ꯍꯧꯖꯤꯛ ꯑꯩ ꯁꯟ ꯋꯥꯏꯕꯗꯣ ꯃꯤ ꯎꯍꯧꯗꯕ ꯖꯥꯠꯂꯥ ꯎꯔꯝꯃꯣꯏꯗ ꯀꯅꯥꯝꯇꯁꯨ ꯂꯩꯇꯕ ꯁꯤꯕꯨ ꯑꯃꯨꯛꯀ ꯋꯥꯏꯒꯦ ꯇꯧꯔꯛꯏꯅꯤ ꯑꯦꯔꯥ ꯑꯗꯨ ꯌꯧꯔꯗꯤ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤꯗꯤ ꯈꯪꯍꯜꯂꯒꯦ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯁꯟꯁꯤ ꯐꯥꯅꯕ ꯇꯧꯔꯤꯁꯦ ꯀꯟꯕ ꯖꯥꯠꯅꯤꯍꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯟꯁꯦ ꯃꯥꯅ ꯉꯛꯁꯝꯅ ꯀꯣꯟꯈꯤꯕꯗ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ
ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯪꯅꯗꯤ ꯉꯝꯍꯜꯂꯣꯏꯍꯦ ꯑꯦ ꯁꯤꯒꯤ ꯁꯟꯕꯤꯁꯤꯗꯤ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯩꯁꯦ ꯑꯃꯨꯛꯀ ꯀꯣꯠꯂꯒ ꯂꯪꯊꯣꯔꯛꯏꯅꯦ ꯍꯟꯗꯛꯁꯨ ꯃꯤ ꯀꯅꯥ ꯎꯍꯧꯗꯕ ꯖꯥꯠꯂꯥ ꯎꯔꯝꯕꯗꯤ ꯗꯣꯛꯅꯤ ꯀꯥꯏꯔꯅꯤꯗ ꯁꯟꯁꯤꯃꯨꯛ ꯆꯦꯟꯈꯠꯈ꯭ꯔꯦꯅꯦ ꯌꯦꯔꯥ ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯒꯦꯗ ꯄꯥꯏꯈꯣꯝꯕꯅ ꯁꯟꯕꯤ ꯑꯗꯨ ꯐꯅ ꯀꯟꯅ ꯃꯈꯥꯗ ꯇꯥꯟꯊꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯤ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯃꯈꯥꯗ ꯏꯁꯧ ꯂꯥꯡꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯁꯟꯗꯨꯅ ꯋꯥꯏꯕꯒ ꯂꯪꯕꯒꯗ ꯃꯁꯥ ꯄꯨꯝꯕ ꯏ ꯊꯣꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯄꯥꯏꯈꯣꯝꯕꯅ ꯁꯟ ꯅꯪꯅꯗꯤ ꯁꯨꯡꯉꯝ ꯉꯝꯍꯜꯂꯣꯏꯍꯦ ꯑꯌꯣ ꯑꯁ ꯅꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯈꯣꯡꯁꯤꯁꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯅꯤꯀꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯁꯤꯡ ꯑꯀꯪꯕꯁꯨ ꯑꯝꯇ ꯊꯤꯗ꯭ꯔꯤ ꯊꯤꯕꯁꯨ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯦ ꯃꯁꯤꯒꯤ ꯁꯟꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯋꯥꯏꯅꯤꯡꯉꯤ ꯃꯥꯜꯂꯦꯅꯦ ꯃꯈꯣꯡꯒ ꯊꯤꯟꯗꯅꯒ ꯇꯧꯏꯅꯦ ꯁꯟꯕꯤꯁꯤ ꯍꯥꯟꯅ ꯇꯞꯊꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯊꯣꯛꯂꯒꯦ ꯀꯅꯥꯅꯣ ꯀꯔꯣꯝꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯁꯤꯅ ꯅꯁꯥ ꯅꯋꯨ ꯑꯗꯨꯛ ꯌꯥꯝ ꯐꯔꯒꯕꯨ ꯁꯟꯕꯤꯁꯤ ꯐꯥꯎꯕ ꯃꯈꯥꯗ ꯇꯥꯟꯊꯕ ꯉꯝꯗꯦꯅꯦ ꯀꯅꯥꯅꯣ ꯅꯪꯅ ꯉꯁꯥꯏꯈꯩꯗꯤ ꯎꯗꯦ ꯉꯁꯥꯏꯈꯩꯗꯤ ꯁꯟꯕꯤꯁꯤꯅ ꯀꯣꯠ ꯀꯣꯠꯇ ꯂꯪꯕꯗꯣ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯅ ꯎꯗ꯭ꯔꯤꯅꯦ ꯅꯪ ꯂꯩ ꯎꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯎꯏ ꯀꯩꯅꯣ ꯅꯣꯛꯅꯤꯡꯉꯤ ꯌꯥꯝꯅ ꯁꯟꯕꯤꯁꯤꯅ ꯅꯪꯉꯣꯟꯗ ꯋꯥꯏꯕꯗꯣ ꯅꯣꯛꯅꯤꯡꯅꯤ ꯅꯪꯁꯨ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯆꯤꯡꯁꯤꯗ ꯅꯊꯟ ꯂꯩꯔꯝꯕꯁꯤꯒꯤꯗ꯭ꯔꯣ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯁꯛ ꯅꯇꯧꯁꯨ ꯐꯖꯩ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯅꯍꯥꯅꯒ ꯊꯦꯡꯅꯔꯗꯤ ꯅꯪꯕꯨ ꯐꯥꯕꯤꯔꯅꯤꯃꯤ ꯑꯩ ꯊꯟꯗ ꯅꯠꯇꯦꯍꯦ ꯏꯃꯥ ꯏꯆꯦ ꯏꯕꯨꯡ ꯂꯣꯏꯅ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯃꯣꯏꯅ ꯁꯣꯝꯗ ꯂꯩꯍꯧꯏ ꯑꯩꯗꯤ ꯅꯪꯒ ꯁꯟꯕꯤꯁꯤꯒ ꯐꯨꯅꯕꯗꯣ ꯁꯨꯝ ꯌꯦꯡꯒꯦꯅ ꯏꯟꯅꯔꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ ꯀꯩ ꯋꯥꯅꯣ ꯅꯪꯗꯤ ꯑꯐꯕ ꯃꯤꯔꯣ ꯑꯩ ꯊꯟꯗ ꯆꯤꯡ ꯑꯁꯤꯗ ꯎꯕꯁꯦ ꯐꯠꯇꯕ ꯋꯥꯈꯜ ꯐꯥꯅꯤꯡꯕ ꯄꯨꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯣ ꯀꯔꯤ ꯋꯥꯍꯪꯅꯣꯗꯨꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯁꯟꯕꯤꯁꯦ ꯇꯥꯟꯊꯈ꯭ꯔꯒꯦ ꯅꯪꯁꯨ ꯅꯕꯨꯡ ꯅꯆꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯑꯌꯣ ꯑꯁ ꯏꯁꯤꯗꯤ ꯈꯛꯇ꯭ꯔꯦꯅꯦ ꯅꯪꯗꯤ ꯏ ꯌꯥꯝꯅ ꯊꯣꯛꯏ ꯁꯤ ꯑꯩ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯅꯪꯗꯤ ꯀꯥꯏꯗ ꯍꯤꯗꯥꯛꯅꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯤꯗꯥꯛ ꯍꯦꯛꯄꯅꯤ ꯇꯨ ꯑꯩꯒꯤ ꯄꯣꯂꯥꯡꯁꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯅꯪ ꯉꯁꯥꯏꯈꯩꯗꯤ ꯄꯣꯂꯥꯡꯁꯤ ꯄꯥꯏꯗꯗꯥꯏꯅꯦ ꯄꯥꯏꯍꯦ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯗꯕꯩꯅꯤ ꯃꯥꯗꯤ ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯇꯧꯈꯤꯗ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯖꯄꯣꯟꯇꯦꯅꯤ ꯅꯪꯗꯤ ꯌꯥꯝ ꯁꯣꯛꯑꯦꯅ ꯁꯤꯗ ꯅꯠꯇꯦ ꯑꯇꯩꯁꯨꯅꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯔꯛꯑꯣ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯌꯥꯅꯤꯍꯦ ꯑꯇꯩꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯇꯩꯖꯧꯔꯒꯦ ꯐꯨꯔꯤꯠ ꯂꯧꯊꯣꯔꯛꯎ ꯀꯥꯏꯅ ꯑꯗꯣ ꯑꯩ ꯊꯦꯡꯉꯤ ꯏꯃꯥꯅ ꯉꯥꯏꯗꯨ ꯂꯩꯔꯝꯃꯅꯤ ꯁꯤꯡꯁꯨ ꯄꯨꯗ꯭ꯔꯤ ꯉꯁꯤꯗꯤ ꯁꯟ ꯇꯥꯟꯅꯩꯉꯩꯗ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯊꯣꯡꯂꯣꯏꯗꯧꯔꯤ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯁꯣꯛꯄꯁꯤ ꯈꯛꯇ ꯇꯩꯔꯛꯂꯒꯦ ꯀꯣ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯍꯩꯁꯦ ꯆꯥꯈꯣ ꯋꯥꯕ ꯈꯔ ꯐꯅꯕ ꯀꯥꯏꯗ ꯍꯩꯅꯣ ꯁꯤꯅꯃꯨ ꯑꯩꯒꯤ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯗꯨꯗꯤ ꯎꯗꯦꯅ ꯉꯁꯥꯏꯗꯤ ꯎꯒꯟꯈꯤꯗ꯭ꯔꯦꯍꯦ ꯅꯪꯁꯦ ꯁꯤꯗ ꯎ ꯑꯀꯪꯕ ꯆꯧꯝ ꯇꯥꯔꯤꯁꯤꯁꯨ ꯎꯔꯝꯃꯣꯏꯅꯦ ꯉꯁꯥꯏꯈꯩ ꯀꯗꯥꯏ ꯍꯣꯏꯅꯦ ꯑꯩꯗꯤ ꯉꯁꯥꯏꯒ ꯎꯗꯦ ꯐꯔꯦꯗ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯥꯏꯗꯩꯅꯣ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗꯒꯤꯅꯤ ꯃꯤꯡꯕꯨꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯁꯦ ꯁꯛ ꯌꯥꯝꯅ ꯐꯖꯩꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯦꯅ ꯂꯥꯏꯔꯦꯝꯕꯤꯅ ꯑꯗꯨꯝ ꯊꯣꯟꯕꯤꯌꯦ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯂꯥꯏꯔꯦꯝꯕꯤ ꯎꯔꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯔꯦꯝꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯗꯨꯕꯣ ꯌꯥꯔꯦꯍꯦ ꯃꯔꯩꯒ ꯇꯧꯅꯤꯡꯉꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯩꯗꯨ ꯆꯥꯕ ꯀꯥꯎꯅꯤꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯀꯩꯒꯨꯝꯕ ꯆꯤꯡꯗ ꯑꯃꯨꯛ ꯂꯥꯛꯇꯥꯔꯗꯤ ꯑꯩ ꯀꯧꯔꯛꯑꯣ ꯑꯩ ꯂꯩꯔꯗꯤꯅꯦ ꯂꯥꯛꯀꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯂꯥꯛꯑꯔꯣꯏ ꯍꯣꯏ ꯁꯟꯕꯤꯗꯨꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯅꯤ ꯀꯨꯝꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯀꯣꯏꯊꯤ ꯂꯩꯔꯝꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯗꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯄꯥꯏꯈꯣꯝꯕ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯝꯕ ꯍꯩꯗꯨ ꯆꯥꯕꯗꯒꯤ ꯃꯁꯥꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯀꯜꯂꯛꯂꯝꯃꯤ ꯃꯈꯥꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯕꯤꯗꯨꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯁꯤꯡ ꯑꯀꯪꯕ ꯆꯧ ꯑꯃ ꯄꯨꯔꯒ ꯀꯨꯝꯊꯔꯛꯄꯒ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯏ ꯉꯁꯥꯏꯈꯩ ꯆꯤꯡꯗ ꯀꯩꯗꯧ ꯂꯩꯔꯨꯒꯦ ꯁꯟ ꯇꯥꯟꯕꯤꯌꯣꯅ ꯍꯥꯏꯔꯒ ꯁꯤꯡ ꯆꯜꯂꯒ ꯂꯩꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯃꯍꯣꯡꯗꯤ ꯌꯥꯝ ꯐꯕꯒ ꯁꯥꯔꯗꯅ ꯀꯩꯅꯣ ꯃꯥꯅ ꯏꯕꯥꯅꯤꯁꯦ ꯏꯇꯩ ꯏꯅꯥꯎꯗꯧꯅ ꯑꯃꯨꯛ ꯏꯁꯧꯒ ꯂꯥꯡꯁꯤꯜꯂꯛꯏꯁꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯉꯁꯥꯏꯈꯩ ꯅꯪꯒꯤ ꯁꯟꯗꯣ ꯃꯈꯥꯗ ꯇꯥꯟꯊꯔꯤꯅꯤ ꯃꯈꯥꯗ ꯇꯥꯟꯊꯕꯗ ꯌꯦꯡꯉꯨꯇꯣ ꯅꯪꯒꯤ ꯁꯟꯗꯨꯅ ꯋꯥꯏꯕꯤ ꯁꯣꯏꯁꯤ ꯁꯤꯗꯁꯨ ꯅꯠꯇꯦ ꯅꯥꯒꯟꯗꯁꯨꯅꯤ ꯀꯣꯟꯅ ꯊꯪꯗ ꯃꯊꯟꯇ ꯀꯨꯝꯈ꯭ꯔꯤꯅꯤ ꯍꯣꯏꯅꯦ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯀꯗꯥꯏ ꯅꯪꯒꯟꯅ ꯁꯣꯏꯗꯨꯅ ꯌꯦꯡꯒꯦ ꯐꯨꯔꯤꯠꯇ ꯂꯧꯊꯣꯛꯑꯣ ꯍꯦ ꯁꯤ ꯃꯁꯨꯕ ꯁꯟꯁꯤ ꯀꯨꯝꯊꯔꯛꯑꯗꯤ ꯅꯌꯨꯝꯗ ꯍꯜꯂꯝꯕ ꯌꯥꯗ꯭ꯔꯣ
ꯅꯪꯒꯤ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯑꯩꯕꯨ ꯍꯤꯡꯁꯥꯕꯤ ꯃꯥꯟꯈꯩ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯣ ꯑꯗꯣ ꯄꯥꯏꯈꯣꯝꯕ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯑꯩ ꯏꯃꯥꯅ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯆꯥꯎꯔꯁꯨ ꯑꯗꯨꯝ ꯐꯨꯏ ꯑꯗꯣ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯃꯔꯝꯗꯣ ꯆꯠꯅ ꯆꯠꯅ ꯍꯥꯏꯒꯦꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯤ ꯅꯨꯃꯤꯠꯁꯤꯕꯣ ꯑꯩꯅ ꯊꯥꯖꯗꯕ ꯉꯥꯛꯇ ꯇꯧꯔꯤꯁꯦ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯄꯥꯏꯈꯣꯝꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯆꯦꯈꯥꯏꯗꯨꯅ ꯃꯃꯥꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯍꯪꯂꯨꯕꯗ ꯃꯄꯥ ꯂꯥꯛꯂꯝꯃꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯜꯂꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯃꯃꯥꯅ ꯄꯥꯏꯈꯣꯝꯕꯗ ꯇꯝꯃꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯌꯥꯝ ꯁꯥꯎꯅ ꯃꯄꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯃꯥꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯌꯨꯝꯒ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯒ ꯏꯔꯥꯞ ꯂꯥꯞꯅꯗꯦ ꯈꯨꯜ ꯇꯥꯏꯅꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕ ꯃꯄꯥ ꯃꯅꯤꯆꯥꯟꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥ ꯃꯅꯤꯆꯥꯟꯗꯤ ꯂꯩꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯥ ꯑꯉꯧꯒ ꯑꯃꯨꯒꯗꯤ ꯂꯩꯔꯝꯃꯤ ꯕꯥꯕꯥ ꯑꯉꯧꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯆꯪꯉꯛꯏꯁꯦ ꯕꯥꯕꯥꯎ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯃꯨꯅ ꯀꯅꯥꯒꯤ ꯄꯥꯕꯅꯣ ꯁꯤꯗ ꯅꯪꯒꯤ ꯄꯥꯕ ꯂꯩꯇꯦꯀꯣ ꯁꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯄꯥꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯣ ꯅꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯒꯅꯨ ꯕꯥꯕꯥꯎ ꯑꯉꯧꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥ ꯅꯣꯏꯅ ꯑꯐꯥꯎꯒ ꯁꯥꯖꯤꯜꯂꯛꯏꯅꯦ ꯑꯃꯨꯅ ꯐꯨꯔꯛꯑꯣꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯁꯨ ꯃꯤꯜꯂꯛꯇ꯭ꯔꯗꯤ ꯐꯨꯁꯨ ꯐꯨꯔꯛꯇꯣꯏꯅꯦ ꯑꯩꯗꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤ ꯂꯩꯔꯝꯗꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒ ꯇꯣꯛꯑꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯅ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯍꯥꯏꯗꯣ ꯃꯃꯥꯅꯦꯅ ꯁꯤꯅꯝ ꯅꯝꯕꯤ ꯁꯣꯟꯖꯨꯅꯕꯤꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯅ ꯅꯪ ꯑꯉꯧꯅ ꯃꯁꯤ ꯏꯅꯥꯎꯄꯥꯗꯪ ꯐꯨꯏꯅꯦ ꯃꯁꯤ ꯁꯝꯕꯜ ꯎꯌꯨꯡꯁꯤꯗ ꯀꯟꯒꯦꯗ ꯈꯪꯕ꯭ꯔꯗ ꯑꯃꯨꯅ ꯑꯩꯉꯣꯟꯗꯅꯦ ꯀꯜꯂꯩꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝꯗꯨ ꯁꯨꯃꯥꯡꯗꯨꯗ ꯌꯥꯝ ꯀꯟꯅ ꯊꯔꯣ ꯃꯔꯣ ꯑꯣꯟꯈꯩ ꯐꯨꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯁꯨ ꯏꯪꯈꯣꯜꯗꯒꯤ ꯃꯆꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯍꯥꯏ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯦ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯊꯥꯗꯣꯛꯑꯣꯅꯦꯍꯦ ꯃꯤ ꯍꯥꯠꯂꯦ ꯑꯩꯒꯤ ꯏꯆꯥꯅꯤꯁꯦ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯅ ꯍꯥꯠꯇꯧꯔꯦ ꯊꯥꯗꯣꯛꯑꯣꯅꯦꯍꯦ ꯍꯨꯔꯥꯟꯕ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥꯅꯤꯁꯤꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯛꯊꯤ ꯆꯞꯄꯒ ꯊꯝꯈ꯭ꯔꯦꯃꯦ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯏꯆꯥꯁꯦ ꯁꯤꯕꯅ ꯍꯥꯠꯇꯧꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯏꯁ ꯑꯉꯧꯒꯁꯤꯗꯤ ꯇꯤꯡꯕꯣꯡ ꯑꯣꯔꯦꯅꯦ ꯍꯥꯗꯪꯗ ꯆꯤꯡꯊꯣꯛꯎꯅꯦꯍꯦ ꯃꯣꯏ ꯃꯌꯥꯝꯅ ꯆꯤꯡꯊꯣꯛꯏꯀꯥꯟꯁꯤꯗ ꯎꯌꯨꯡꯆꯩꯁꯤꯅꯅꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯀꯣꯛꯁꯤꯗ ꯀꯜꯍꯧꯔꯒꯦ ꯃꯤꯁꯤꯡꯗꯨꯅ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯀꯣꯟꯈ꯭ꯔꯦꯅꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠ ꯑꯅꯤꯁꯦ ꯀꯟꯅ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯂꯣꯏ ꯑꯝꯇ ꯃꯧ ꯑꯃꯅ ꯀꯩꯅꯣ ꯊꯔꯣꯁꯤꯅ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯒꯤ ꯃꯀꯣꯛꯇ ꯆꯩꯅ ꯀꯟꯈ꯭ꯔꯦꯅꯦ ꯏꯁ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯑꯍꯜ ꯑꯃꯅ ꯊꯔꯣ ꯍꯤꯡꯆꯥꯕꯤ ꯅꯪ ꯇꯧꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯅ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯕꯗꯩꯅꯤ ꯃꯈꯨꯠ ꯑꯅꯤꯁꯤ ꯊꯥꯗꯣꯔꯛꯏꯁꯤ ꯅꯣꯏ ꯃꯤ ꯑꯗꯨꯛ ꯌꯥꯝꯕꯕꯨ ꯃꯁꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯠꯁꯦ ꯂꯧꯊꯣꯛꯄ ꯉꯝꯗꯦꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯀꯧꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯃꯤꯁꯤꯡꯗꯨꯅ ꯀꯌꯥꯗꯅꯣꯍꯦ ꯍꯩ ꯄꯥꯏꯈꯣꯝꯕꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦꯅꯦ ꯃꯥꯁꯨ ꯅꯆꯥꯅꯨꯄꯥꯅꯤꯅꯦ ꯃꯤ ꯑꯃꯅ ꯄꯥꯏꯈꯣꯝꯕ ꯆꯥꯗꯧꯗ ꯌꯦꯡꯉꯨꯅꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯊꯥꯔꯣꯅ ꯁꯤꯔꯗꯤ ꯐꯅꯤ ꯃꯤꯌꯥꯝꯗꯨꯅ ꯄꯥꯏꯈꯣꯝꯕꯁꯦ ꯑꯃꯨꯛꯇ ꯄꯥꯟꯖꯤꯒꯤꯗ ꯄꯨꯁꯤꯌꯦ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯈꯩ ꯇꯤꯡꯕꯣꯡ ꯑꯣꯔꯤꯁꯤꯗꯤ ꯀꯅꯥꯝꯇꯅ ꯄꯥꯟꯖꯤ ꯌꯦꯡꯕꯁꯤ ꯍꯥꯏꯗꯦꯅꯦ ꯍꯨꯔꯥꯟꯕꯁꯤꯅ ꯏ ꯈꯤꯇꯪ ꯇꯥꯕꯗꯤ ꯃꯌꯥꯝ ꯆꯪꯅ ꯍꯦꯛꯇ ꯄꯨꯈꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯉꯧ ꯑꯃꯨ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯑꯅꯤꯁꯤꯅꯦ ꯐꯗꯤ ꯁꯦꯒꯥꯏꯕ ꯁꯨꯝꯕꯒꯨꯝꯅ ꯁꯨꯝꯂꯒ ꯊꯝꯕꯤꯔꯝꯂꯦꯗꯅ ꯍꯅꯨꯕꯤ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦꯃꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯅꯝꯗꯅ ꯃꯍꯩ ꯇꯧꯔꯒ ꯐꯥꯔꯒ ꯂꯩꯁꯤꯟꯕꯤꯅꯦ ꯑꯗꯨꯒ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯠꯇꯣꯛꯂꯒ ꯃꯃꯥ ꯃꯆꯥꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯃꯨꯟꯒꯦꯅ ꯈꯜꯂꯛꯂꯤ ꯃꯥꯜꯂꯦꯅꯦ ꯑꯩꯁꯨ ꯈꯔ ꯉꯥꯡꯍꯧꯔꯝꯃꯤꯅꯅꯦ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯕ ꯌꯥꯔꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯄꯥꯟꯖꯤ ꯑꯃꯗ ꯄꯨꯗꯨꯅ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯑꯉꯧꯒ ꯑꯃꯨꯒꯗꯤ ꯄꯥꯏꯈꯣꯝꯕꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ
ꯄꯥꯏꯈꯣꯝꯕꯁꯨ ꯅꯥꯕ ꯈꯔ ꯐꯔꯛꯄꯒ ꯆꯤꯡꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯅꯀꯣꯛꯀꯤ ꯑꯁꯣꯛꯄꯗꯨꯁꯨ ꯐꯖꯅ ꯐꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦꯗ꯫ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯤꯅ? ꯏꯃꯥ, ꯆꯤꯡꯗꯒꯤ ꯎ ꯋꯥ ꯈꯔ ꯌꯥꯜꯂꯒ ꯌꯨꯝꯁꯦ ꯁꯦꯝꯖꯤꯜꯍꯧꯗ꯭ꯔꯗꯤ ꯍꯟꯗꯛꯁꯨ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗ ꯍꯨꯝꯗꯣꯛꯈꯤꯅꯤ꯫ ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯑꯒ ꯅꯪꯒꯤ ꯃꯤꯡ ꯀꯧꯏꯅꯦ꯫ ꯂꯩꯁꯥꯕꯤꯑꯕ? ꯄꯥꯏꯈꯣꯝꯕ, ꯁꯤꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯑꯣꯏꯔꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯅꯠꯇꯦꯅ ꯍꯥꯏꯅꯕ ꯃꯤ ꯑꯃ ꯊꯣꯛꯂꯛꯑꯣ꯫ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ, ꯑꯁꯤꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯂꯥꯏꯖꯂꯦꯝꯕꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝꯁꯤꯗ ꯃꯥꯗꯤ ꯀꯩꯒꯤ ꯂꯥꯛꯏꯅꯣ? ꯏꯃꯥ, ꯑꯩ ꯂꯩꯇꯦ ꯍꯥꯏꯈꯣꯀꯣ꯫ ꯃꯣꯏ ꯌꯨꯝꯁꯦ ꯌꯥꯝꯅ ꯂꯥꯏꯔꯖꯥꯠꯅꯤꯅꯦ, ꯂꯣꯏ ꯍꯣꯔꯤꯅꯤ꯫ ꯃꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦꯍꯦ꯫ ꯏꯃꯥ, ꯄꯥꯏꯈꯣꯝꯕꯗꯤ? ꯕꯦꯝꯃ, ꯏꯆꯥ ꯄꯥꯏꯈꯣꯝꯕ ꯂꯩꯇꯦꯅꯦ, ꯃꯥꯗꯤ ꯆꯤꯡꯗ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ, ꯀꯥꯏꯗꯒꯤꯅꯣ, ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ? ꯏꯃꯥ, ꯂꯥꯏꯖꯂꯦꯝꯕꯤ ꯀꯧꯏ, ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯍꯥ, ꯃꯃꯥꯟꯅꯕꯤꯅꯦ? ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ, ꯄꯥꯏꯈꯣꯝꯕꯒ ꯆꯤꯡꯗ ꯑꯣꯏꯅ ꯎꯅꯔꯨꯔꯒꯦ꯫ ꯍꯥꯏ, ꯉꯥꯏꯈꯣꯅꯦꯍꯦ, ꯏꯌꯥ, ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯗꯀꯣ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯇꯥꯟꯅꯧꯅꯦꯍꯦ꯫ ꯅꯪꯒ ꯆꯤꯡꯗ ꯑꯣꯏꯅ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ? ꯑꯃꯨꯛꯇ ꯇꯥꯟꯅꯧꯏ ꯃꯤ, ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯃꯥꯁꯨꯕ, ꯑꯩ ꯆꯤꯡꯗ ꯆꯠꯈꯤꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯣ꯫ ꯀꯟꯅ ꯇꯥꯟꯅꯧꯀꯣ꯫ ꯑꯩꯒꯤ ꯏꯆꯥ ꯄꯥꯏꯈꯣꯝꯕꯁꯦ ꯅꯨꯄꯤꯅꯒ ꯌꯨꯝ ꯇꯥꯟꯅ ꯍꯪꯕ ꯂꯥꯛꯏꯅꯦꯍꯦ꯫ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯧꯒ ꯑꯃꯨꯒꯗꯨ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤꯅ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ꯫ ꯑꯉꯧꯅ, ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯗꯟ ꯇꯣꯛꯑꯔꯣꯏꯁꯤ꯫ ꯑꯗꯣ ꯃꯥꯅ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯃꯁꯛ ꯌꯥꯝ ꯐꯖꯕꯁꯨ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ, ꯅꯃꯥꯏꯗꯣ ꯈꯨꯝꯖꯤꯜ, ꯁꯛ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯅꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯆꯤꯡꯗ ꯆꯠꯈꯤ ꯍꯥꯏꯔꯒ ꯁꯣꯝꯗ ꯑꯣꯏꯅ ꯆꯦꯜꯂꯛꯏꯁꯤꯅ ꯀꯃꯥꯏꯅ? ꯑꯣ, ꯏꯃꯥꯗ ꯑꯩꯅꯅꯦ ꯆꯤꯡꯗ ꯆꯠꯈꯤꯅ ꯍꯥꯏꯔꯝꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗꯤ? ꯏꯃꯥꯒ ꯈꯠꯅꯕ, ꯑꯗꯨꯗ ꯅꯪꯁꯨ ꯎꯗꯕ ꯀꯨꯏꯔꯦꯅ ꯎꯅꯤꯡꯉꯛꯄ, ꯑꯗꯨꯒꯤ ꯂꯥꯛꯏꯕ꯫ ꯑꯗꯣ ꯀꯣꯛꯇꯣ ꯀꯩꯗꯧꯔꯤꯅꯣ? ꯑꯌꯥ, ꯀꯩꯅꯣ ꯑꯅꯥꯕꯗꯨꯗ ꯀꯟꯅ ꯅꯝꯃꯛꯏꯗꯨꯕꯣ? ꯅꯥꯕ꯭ꯔꯣ? ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ? ꯅꯠꯇ꯭ꯔꯒ ꯑꯄꯥꯠꯄꯔꯣ? ꯑꯄꯥꯠꯄ꯭ꯔꯥ ꯀꯥꯏꯅ ꯅꯠꯇꯦ, ꯑꯁꯣꯛꯄꯅꯤ꯫ ꯁꯤꯡ ꯈꯥꯏꯕꯗ ꯎꯅ ꯍꯥꯏꯒꯠꯂꯒ ꯄꯥꯟꯈꯤꯕꯅꯤ꯫ ꯊꯔꯦꯛꯅꯔꯒ ꯁꯤꯡ ꯈꯥꯏꯔꯝꯒꯅꯤꯌꯦ, ꯑꯗꯨꯒꯤ ꯁꯣꯛꯂꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯌꯥꯝ ꯅꯥꯔꯝꯒꯅꯤ, ꯍꯌꯦꯡꯈꯩꯗꯤ ꯊꯔꯦꯛꯅꯔꯒ ꯊꯕꯛ ꯇꯧꯒꯅꯨꯀꯣ꯫ ꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩ ꯆꯤꯡꯗꯒꯤ ꯎ ꯋꯥ ꯈꯔ ꯌꯥꯜꯂꯨꯒꯦ, ꯏꯁꯨ ꯐꯥꯟꯗꯧꯕꯅꯤ꯫ ꯉꯥꯏꯈꯣꯍꯦ, ꯑꯩ ꯏꯃꯥ ꯈꯠꯅꯔꯒ ꯂꯥꯛꯏꯅꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤ ꯏꯃꯥꯅ꯫ ꯑꯗꯣ ꯅꯣꯏ ꯌꯨꯝꯗꯣ ꯌꯥꯝ ꯍꯣꯍꯧꯔꯦ, ꯅꯪ ꯌꯥꯝ ꯂꯥꯏꯔꯕ ꯃꯥꯜꯂꯤ, ꯅꯌꯥꯡꯁꯨ ꯀꯪꯁꯤꯜꯂꯝꯃꯤ, ꯆꯔꯥꯒ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯩ ꯍꯌꯦꯡ ꯅꯪꯒꯤ ꯆꯦꯡ ꯄꯨꯔꯛꯀꯦꯀꯣ꯫ ꯀꯩꯅꯣꯍꯦ, ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯆꯔꯥ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅ꯫ ꯌꯥꯔꯦ, ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩ ꯆꯤꯡꯗ ꯆꯠꯂꯒꯦ꯫ ꯀꯨꯏꯔꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯈꯟꯅꯔꯛꯑꯅꯤ꯫ ꯉꯥꯏꯈꯣꯍꯦ, ꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯍꯣꯔꯦꯟ ꯏꯃꯥꯅ ꯁꯥꯎꯕ ꯐꯔꯝꯂꯅꯤ ꯀꯥꯟꯗ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦꯕ꯫ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ? ꯂꯩ, ꯑꯗꯣ ꯏꯕꯥꯅꯤ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯣꯏꯒ ꯄꯨꯅꯤꯡꯗ꯭ꯔꯦ, ꯅꯪꯇꯒ ꯑꯗꯨꯝ ꯄꯨꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯩꯗꯣ ꯅꯪ ꯆꯤꯡꯗ ꯂꯥꯛꯀꯗ꯭ꯔꯅ ꯉꯥꯏꯕꯒꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯅꯪꯗꯤ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯉꯁꯤꯗꯕꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒꯦꯅ ꯂꯥꯛꯄꯩ ꯋꯥꯅꯤ꯫ ꯑꯗꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯔꯛꯑꯣ, ꯑꯩ ꯇꯥꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ? ꯑꯃꯨꯅ ꯇꯥꯆꯧ, ꯃꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯩꯔꯣ? ꯂꯧꯔꯤꯁꯤꯗ ꯐꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯃꯣꯏꯅꯤꯅ ꯐꯝꯂꯤꯉꯩꯁꯤꯗ ꯇꯨꯡꯗꯒꯤ ꯊꯥꯡꯁꯤꯡ ꯊꯤꯜꯂꯁꯤꯔꯣ? ꯑꯉꯧꯅ, ꯃꯗꯨ ꯌꯥꯗꯦ, ꯉꯥꯏꯍꯥꯛ ꯇꯥꯟꯖꯥ ꯌꯦꯡꯈꯤꯁꯤ꯫ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒ ꯄꯥꯏꯈꯣꯝꯕꯒꯗꯨ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ, ꯑꯃꯨꯛ ꯈꯠꯅ ꯇꯧꯗꯨꯅ꯫ ꯐꯅ ꯀꯨꯏꯅ ꯐꯝꯃꯤꯟꯅꯔꯝꯂꯒ ꯂꯥꯏꯖꯂꯦꯝꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩ ꯍꯌꯦꯡ ꯅꯣꯏꯗ ꯂꯥꯛꯀꯅꯤꯀꯣ, ꯑꯩ ꯆꯠꯂꯤ꯫ ꯑꯗꯣ ꯊꯥꯡꯗꯣ ꯐꯖꯅ ꯄꯥꯏꯌꯨꯀꯣ, ꯑꯃꯨꯛ ꯁꯣꯛꯀꯅꯤ, ꯑꯩ ꯆꯠꯂꯤ꯫ ꯂꯥꯛꯀꯅꯨꯀꯣ꯫ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯐꯤꯕꯝꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯑꯩ ꯆꯤꯡꯗ ꯀꯥꯔꯒ ꯎꯔ ꯋꯥꯔ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯥꯜꯂꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯗꯤ ꯃꯝꯕꯅ ꯍꯥꯜꯂꯅꯤ꯫ ꯑꯃꯨꯛ ꯂꯥꯛꯑꯣ, ꯄꯥꯏꯈꯣꯝꯕꯁꯦ ꯆꯤꯡꯗ ꯆꯠꯈ꯭ꯔꯦ, ꯇꯥꯕꯣꯏꯅ ꯍꯥꯏꯔꯤꯁꯦ꯫ ꯐꯖꯅ ꯐꯖꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯁꯤꯕꯨ ꯃꯤꯅꯥꯏ ꯃꯆꯥ ꯁꯤꯅꯝ ꯅꯝꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯈꯪꯅꯔꯤꯅꯣ ꯁꯤꯅꯤ꯫ ꯅꯪ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯤ, ꯄꯥꯝꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯦ ꯍꯥꯟꯅ ꯍꯥꯠꯄ ꯇꯥꯕ, ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯅꯪ ꯂꯧꯔꯣꯀꯣ,
ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯁꯧ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯒ ꯏꯁꯥ ꯏꯊꯟ ꯅꯣꯛꯆꯔꯤꯁꯤꯅ ꯆꯤꯡꯈꯣꯡꯁꯦꯅꯦ ꯇꯧꯔꯤꯁꯦ ꯃꯤꯅ ꯎꯔꯗꯤ ꯉꯥꯎꯕ ꯃꯥꯟꯈ꯭ꯔꯅꯤ ꯑꯉꯧꯅ ꯆꯤꯡꯗ ꯀꯥꯈ꯭ꯔꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯠꯇꯣ ꯈꯪꯗꯅꯕ ꯐꯖꯅ ꯈꯨꯝꯃꯨꯀꯣ ꯍꯣꯏ ꯇꯥꯁꯧ ꯄꯥꯏꯈꯣꯝꯕꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯉꯩ ꯑꯉꯧꯒ ꯑꯃꯨꯒꯅ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯔꯦ ꯍꯥꯏꯅ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯄꯥꯏꯈꯣꯝꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯃꯥꯗꯨ ꯑꯉꯥꯎꯕꯤꯒꯨꯝꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯄꯥꯏꯈꯣꯝꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯆꯤꯡ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥ ꯉꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯃꯤ ꯍꯧꯗꯨꯅ ꯄꯥꯏꯈꯣꯝꯕ ꯊꯤꯕ ꯆꯤꯡꯗ ꯆꯠꯅꯕ ꯍꯥꯏꯔꯕꯁꯨ ꯃꯤꯁꯤꯡꯅ ꯀꯤꯕꯗꯒꯤ ꯀꯅꯥꯝꯇꯅ ꯌꯥꯅꯔꯝꯗꯦ ꯑꯗꯨꯅ ꯃꯃꯥꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯥꯏꯈꯣꯝꯕ ꯆꯤꯡ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯊꯋꯥꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕ ꯆꯤꯡꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯑꯃꯨꯛꯇ ꯃꯆꯥꯅꯨꯄꯥ ꯊꯤꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯀꯤꯕꯗꯒꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯔꯣꯏꯕꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯅꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯗꯣ ꯉꯁꯥꯏ ꯆꯤꯡꯗ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯇꯥꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯣꯏꯅꯦ ꯑꯩꯅ ꯍꯦꯟꯅ ꯃꯈꯣꯜꯁꯦ ꯇꯥꯅꯤꯡꯗꯦꯅꯦ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯅꯌꯨꯝꯒ ꯂꯩꯖꯗ꯭ꯔꯣ ꯂꯩꯔꯗꯤ ꯅꯌꯨꯝꯗ ꯀꯞꯄꯨꯁꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯀꯞꯄꯤꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯥꯔꯛꯑꯣ ꯑꯩꯅꯦ ꯅꯆꯦꯅꯤ ꯃꯣꯏ ꯃꯄꯥꯗꯨ ꯂꯩꯔꯗꯤ ꯃꯄꯥꯅ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯄꯥꯏꯈꯣꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯀꯅꯥ ꯏꯆꯦꯅꯣꯗ ꯏꯆꯦꯒ ꯑꯝꯇ ꯂꯩꯖꯗꯦ ꯑꯩꯒꯤ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯍꯌꯦꯡꯈꯩ ꯂꯥꯛꯄꯤꯒꯅꯨ ꯊꯥꯔꯛꯑꯣ ꯅꯪꯁꯦ ꯊꯃꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯕ ꯖꯥꯠꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤꯁꯨ ꯅꯨꯄꯥꯅꯤꯅꯦ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤꯅꯦ ꯇꯥꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯁ꯭ꯋꯥꯏꯗꯒꯅꯦ ꯀꯨꯏꯅ ꯂꯩꯔꯅꯨ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯍꯜꯂꯛꯑꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯈꯔ ꯊꯨꯅ ꯊꯥꯔꯛꯑꯣ ꯃꯣꯏ ꯃꯄꯥꯗꯣ ꯑꯃꯨꯛꯇꯗꯤ ꯀꯧꯊꯣꯛꯄꯤꯔꯛꯎꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯐꯨꯔꯒ ꯇꯥꯜꯂꯣ ꯍꯥꯏꯕ꯭ꯔꯕ ꯍꯥ 이까이 강대비 마이타비 낭낭낭 그러디 꼭 잘로다나 야래 일락가노 타로 에이 쌀라기 아두가네 모이마빠 낭낭아시 애기 코지어 따나 따신나다나 통락지보도 마누기 마이 소이를 방락히니까 타로 당수 아이고 인누나 따르고 나트로 따래 난 그이도게 하이버노 하 푸락지도 날 하이버 파르바니 아두가네 너희나 ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯒꯗꯧꯕꯅꯤ ꯍꯟꯗꯛꯇꯤ ꯈꯨꯜꯅꯒ ꯅꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯍꯦ 이마기 붕어 빠이콤바 나마 빵갈 손비 라이라비세 이사기다마 가리수 떠오빠 감드레네 angona ngasidi nungaire amuna paikhombado soyan siramani ko sidadi gaino masana thangpau ngangtani aduga siragani gaino ibani halaido hojikti sha gaino zaramani kanano sida kapag salibu na pisina hoini kanano ni numidang sida ko 이마기 붕어 이말라게 이사기다마 이말레리바시리 이사기다막 말레마시나 미까나함다 통락드라마수 이사기다막 마마이 레리바시니 angona kari torke numidang sida kapaga salibu ba nasaga siba na ba yawbra amuna khumdabidaga adum chakhini law amo migi kapda amu yengurno ngasidi ekhoi nuwaiba numini laomi paikhombagi mamadu kapna makuta mai paiduna jingda masanupa paikhombba thiba chatpa thoraklami adubu yumlonaba singna chatanaba khamduna pharami nongalamdaigi matamni lairembi singi sanafam singduda paikhombana siduna taraga leibadu lairembiduna urami karino aina uribasiba agi langdrei singa sida thawai yaudra baksang ama taba uribase masina oidana aina tumba ma ya dede ai
ꯃꯣꯏ ꯑꯇꯩ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯄꯥꯏꯊꯈ꯭ꯔꯒꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛ ꯌꯧꯕꯒ, ꯑꯣ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯟꯒꯤ ꯁꯟ ꯇꯥꯟꯅꯕ ꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯗꯨꯅꯤꯅꯦ꯫ ꯃꯥꯗꯤ ꯀꯅꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯍꯥꯠꯄꯤꯔꯝꯂꯤꯕ? ꯄꯥꯏꯈꯣꯝꯕꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯔꯅꯦ? ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯄꯥꯏꯈꯣꯝꯕ ꯁꯤꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕꯁꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯄꯥꯏꯈꯣꯝꯕꯒꯤ ꯊꯋꯥꯏꯁꯦ ꯍꯥꯞꯇꯨꯅ ꯍꯤꯡꯒꯠꯍꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯪꯍꯜꯂꯣꯏꯒꯦ꯫ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕꯗ ꯈꯪꯍꯜꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯄ ꯈꯨꯗꯤꯡꯒꯤ ꯄꯥꯏꯈꯣꯝꯕꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯈꯤꯒꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ, ꯑꯣ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ, ꯀꯌꯥꯝ ꯀꯨꯏꯅ ꯆꯤꯡꯁꯤꯗ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯌꯨꯝꯗ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯏꯅꯔꯝꯃꯅꯤ꯫ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯃꯁꯛ ꯐꯖꯕꯥꯎ? ꯏꯃꯥ ꯀꯥꯏꯗꯅꯣ ꯑꯩ ꯂꯩꯔꯝꯃꯤꯁꯤꯅ? ꯁꯤꯗꯤ ꯌꯨꯝ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯕ? ꯑꯣ ꯑꯩꯅ ꯅꯪꯁꯦ ꯄꯥꯝꯃꯟꯗꯅ ꯅꯌꯨꯝꯗꯒꯤꯅꯦ ꯐꯥꯔꯒ ꯄꯨꯔꯛꯀꯦ ꯇꯧꯕ꯫ ꯑꯗꯨꯗ ꯅꯪꯗꯣ ꯋꯥꯔ ꯃꯥꯜꯂꯦ, ꯁꯤꯗ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯅꯪ ꯍꯧꯒꯠꯄ ꯉꯥꯏꯔꯝꯃꯤꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯁꯛꯁꯤꯒ ꯏꯉꯛꯀ ꯁꯨꯡꯉꯛꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯆꯤꯡꯁꯤꯗ ꯀꯩꯒꯤ ꯇꯨꯝꯂꯝꯃꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏꯔꯣ? ꯑꯩ ꯅꯍꯥꯟ ꯎꯔꯝꯕꯩ ꯐꯔꯤꯕꯅꯤ꯫ ꯁꯥ ꯀꯩꯒ ꯂꯥꯛꯑꯝꯃꯗꯤ ꯅꯪ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯑꯩꯗꯤ ꯁꯤꯗ ꯀꯩꯒꯤ ꯇꯨꯝꯂꯝꯃꯤꯅꯣ? ꯑꯩ ꯉꯔꯥꯡ ꯀꯩꯅꯣꯅꯦ? ꯑꯩꯗꯤ ꯉꯔꯥꯡ ꯏꯃꯥꯗ ꯍꯥꯏꯔꯝꯂꯒ ꯆꯤꯡꯗ ꯌꯨꯝ ꯁꯦꯝꯅꯕ ꯎ ꯋꯥ ꯈꯔ ꯌꯥꯟꯒꯦꯅ, ꯑꯗꯨꯒ ꯂꯥꯏꯖ ꯂꯦꯝꯕꯤꯒꯁꯨ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤꯅꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦ꯫ ꯀꯔꯤꯃꯨꯛ ꯈꯜꯂꯤꯅꯣ? ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕꯣ? ꯑꯗꯣ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯏꯆꯥ ꯏꯅꯥꯎ ꯍꯜꯂꯛꯇ꯭ꯔꯦ ꯀꯥꯏꯅꯒ ꯊꯤꯕꯒ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯣꯕ? ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯇꯪ ꯌꯨꯝꯗ ꯂꯩꯖꯕꯅꯤ꯫ ꯉꯔꯥꯡꯗꯣ ꯑꯩꯒꯤ ꯌꯨꯝꯗꯣ ꯇꯦꯛ ꯇꯧꯔꯦ, ꯈꯔ ꯁꯦꯝꯖꯤꯟꯒꯦꯅ ꯎ ꯋꯥ ꯌꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯇꯨꯝꯅꯤꯡꯃꯟꯗꯅ ꯇꯨꯝꯃꯤꯕ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯃꯤꯅꯣ? ꯑꯗꯨꯁꯨ ꯑꯃꯝꯕꯁꯤꯗ, ꯑꯗꯨꯁꯨ ꯅꯊꯟꯇ? ꯑꯩꯗꯤ ꯂꯩꯔꯦꯝꯕꯤꯅꯤ ꯀꯩꯅꯣ, ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯉꯥꯜꯂꯕꯅꯤꯀꯣ꯫ ꯃꯤꯡ ꯂꯩꯔꯦꯝꯕꯤ ꯀꯧꯔꯦꯅ ꯂꯩꯔꯦꯝꯕꯤ ꯌꯥꯝ ꯑꯣꯏꯖꯅꯤꯡꯕꯗꯣ꯫ ꯑꯗꯣ ꯅꯪ ꯅꯊꯟꯇ ꯆꯤꯡꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥꯏꯕꯅꯤ? ꯃꯤꯅꯒ ꯐꯠꯇꯕꯅꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏ ꯊꯣꯛꯑꯦꯅ ꯃꯤꯅ ꯀꯤꯅꯔꯤꯕꯁꯤꯡꯁꯤꯗ ꯅꯪꯅ ꯀꯃꯥꯏꯅ? ꯑꯣ ꯏꯃꯥ ꯏꯄꯥ ꯏꯆꯦ ꯏꯕꯨꯡ ꯂꯣꯏꯅ ꯌꯥꯎꯖꯔꯦ꯫ ꯉꯁꯤꯁꯨ ꯍꯤꯗꯥꯛ ꯃꯅꯥꯁꯦ ꯊꯤꯕ ꯂꯥꯛꯆꯔꯝꯕ꯫ ꯑꯗꯨꯗ ꯅꯪꯗꯣ ꯊꯦꯡꯅꯕ, ꯈꯪꯉꯕ? ꯅꯪ ꯉꯁꯥꯏꯈꯩ ꯄꯣꯂꯥꯡ ꯌꯥꯎꯔꯛꯄ꯭ꯔꯣ? ꯎꯗ꯭ꯔꯣ ꯍꯥꯏꯁꯦ? ꯁꯦ ꯎꯍꯩꯁꯨ ꯌꯥꯎꯔꯤꯗꯣ꯫ ꯆꯥꯋꯣ, ꯅꯁꯥꯗꯣ ꯈꯔ ꯀꯟꯅꯕ, ꯃꯤꯅ ꯍꯥꯠꯄ ꯉꯝꯗꯅꯕ꯫ ꯁꯤꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯌꯥꯎꯔꯝꯃꯤꯕ? ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯋꯦ꯫ ꯀꯩꯅꯣꯝ ꯇꯧꯋꯦ ꯀꯥꯏꯅ? ꯑꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯒ ꯊꯦꯡꯅꯔꯗꯤ ꯄꯥꯈꯪ ꯂꯣꯏꯅꯅꯦ ꯀꯩꯗꯧꯗꯣ ꯇꯧꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ, ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯨ꯫ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ꯫ ꯑꯩ ꯎ ꯋꯥ ꯈꯔ ꯌꯥꯜꯂꯨꯈꯤꯒꯦ꯫ ꯏꯃꯥꯁꯨ ꯑꯩ ꯂꯥꯛꯇꯕꯒꯤ ꯀꯞꯄꯅ ꯂꯣꯏꯔꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ, ꯅꯪꯅ ꯎ ꯌꯥꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯄꯩꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯍꯥ? ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯌꯥꯜꯂꯤꯕ? ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏꯗꯩ ꯁꯤꯗ ꯂꯩꯕ꯭ꯔꯣ? ꯃꯁꯥꯁꯨ ꯂꯣꯏꯅ ꯍꯤꯗꯣꯛꯂꯦꯅ꯫ ꯃꯥꯅ ꯌꯥꯜꯂꯒ ꯃꯥꯅ ꯁꯤꯗ ꯄꯩꯈꯩ ꯊꯝꯃꯤ, ꯑꯗꯨꯒ ꯇꯞꯇꯥꯈꯩ ꯇꯨꯝꯊꯣꯛꯂꯒ ꯍꯧꯖꯤꯛꯇ ꯀꯅꯥꯅ ꯌꯥꯜꯂꯤꯅꯣꯏ? ꯑꯣ ꯑꯩꯅ ꯌꯥꯟꯕꯤꯔꯒꯅꯦ ꯁꯤꯗ ꯑꯩꯅ ꯊꯝꯕꯤꯕ, ꯃꯁꯥ ꯅꯥꯟꯅ ꯁꯜꯂꯒ꯫ ꯐꯖꯔꯝꯃꯅꯤꯅꯦ ꯁꯤ ꯑꯣꯏꯔꯗꯤ꯫ ꯑꯩ ꯉꯥꯎꯗꯧꯔꯦꯗ꯫ ꯉꯥꯎꯗꯧꯕ ꯅꯠꯇꯦ, ꯉꯥꯎꯔꯕꯅꯤ꯫ ꯑꯗꯨꯁꯨ ꯑꯩꯒꯤ ꯐꯖꯕꯤ ꯃꯁꯛꯁꯤ ꯎꯕꯗ꯫ ꯂꯩꯔꯦꯝꯕꯤ, ꯅꯪꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯗꯣ ꯅꯪꯒ ꯃꯤꯀꯨꯞ ꯈꯔ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯏꯁ, ꯅꯨꯄꯤ ꯊꯦꯝꯕꯀꯥꯁꯨ ꯍꯩꯗꯧꯔꯤꯅꯦ, ꯌꯥꯝ ꯍꯩꯗꯧꯔꯤꯕ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯁꯦ ꯊꯥꯡꯁꯨ ꯈꯨꯗꯤꯡꯒꯤ ꯆꯤꯡꯁꯤꯗ ꯍꯤꯗꯥꯛ ꯊꯤꯕ ꯂꯥꯛꯀꯅꯤ꯫ ꯅꯪꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ, ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯦꯟꯅ ꯄꯦꯟꯅ ꯋꯥꯔꯤ ꯁꯥꯁꯦ, ꯌꯥꯕ꯭ꯔꯣ? ꯑꯗꯨꯒꯅꯦ ꯅꯣꯡꯃꯥꯏꯁꯤꯡꯗꯗꯤ ꯆꯤꯡꯁꯤꯗ ꯂꯥꯛꯀꯅꯨꯀꯣ꯫ ꯂꯩꯔꯦꯝꯕꯤ ꯃꯌꯥꯝ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ, ꯅꯪ ꯂꯥꯛꯑꯗꯤ ꯂꯥꯏ ꯑꯃꯨꯛ ꯑꯣꯛꯅꯅꯤꯕ꯫ ꯊꯥꯡꯁꯨ ꯈꯨꯗꯤꯡꯒꯤ ꯍꯣꯏ ꯂꯥꯛꯀꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯡꯁꯤꯕꯨ ꯂꯥꯏ ꯂꯩ, ꯂꯥꯏ ꯊꯣꯛꯑꯦ ꯍꯥꯏꯅꯩꯁꯦ ꯆꯨꯝꯗꯤ ꯆꯨꯝꯖꯥꯠꯂꯣ? ꯆꯨꯝꯃꯤ ꯀꯩꯅꯣ, ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯕꯅꯤ꯫ ꯑꯗꯣ ꯃꯤ ꯐꯕꯗꯤ ꯀꯩꯝ ꯇꯧꯕꯤꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤꯉꯁꯤ ꯐꯥꯎꯕ ꯆꯤꯡꯁꯤ ꯂꯥꯛꯄꯁꯦ ꯅꯣꯡꯃꯇ ꯂꯥꯏ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯌꯦ꯫ ꯑꯩꯁꯦ ꯂꯥꯏ ꯅꯠꯇꯕꯅꯤꯅ ꯊꯦꯡꯅꯔꯝꯃꯣꯏ꯫ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯗꯣ ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯔ ꯀꯩꯅꯣ ꯈꯔ ꯂꯥꯛꯏ, ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫
Ima pabo hoi ai ngai ramani ba se hai si pu ko mingon da pizza ba ya de nang dang chau ko ai gi ma so pizza ba ya tro yai mai mama da hai de kya mu shi ba za adu di ai se le ko thang se do kaw ni hoi kaw ri kul gi mi sing se ai thi ba lai za kul gi na khara du ga pai khom ba ga theng na rami adu ga wari sana du na lai re mi na tham lam ba uwa sing du pumina du na yum dhan khirami pai khom ba kai su tau du na yum dha lai hai ba si manang nu pa ngau ga mu ga su tarami amu pai khom ba do ibani na ngarang ha thya lami ko ha tan na tro ching da si ga tar ga le ri do ai ko ni de phau ba pai khom ba gi ina um dei dei ba na tro adu ko ma tau kram na pai khom ba na yum dha lak li ba adu su uwa ma yang ya la ga ma do ai tha za de da mi loi na hai na ri si di no ya ni na maning du da kari wari mu san na ri ba no ima di ngarang se pai khom ba do sing da sa khi ba da yi halak tre hai du da lai ni se la mani sa da na sa na sara mani ka kai da na harau da tau ra ga na si ayuk hali e mama gi ngarang gi ma tang du da di si da siram da wai ma lu re du ga angau na ima da na te ai ko ni su ni siren harau ra ga kem tau de phele ai si amu na mama do ngarang ku da la am ro ma ngarang numidang ne noi ani na yum da lei do mama sa ki da ngai ri ba ni yum si lak na ga na pa kaw ri ba masa na pa halak te thi bi wo da na amu na ngarang ibani na nupi ma ka pa ga sa ki ba ma ko tai tau ba do mama oi re khanglam ma di mama siam na tom do ni angau na mama to ko da pai khom ba do aduk thi na halam du phau ba hing le ga lai si kari ba ngau wa ima gi ma mang de ai na tra shu ya ba du nati kanana pai khom ba hat lami no noi ni sia ngarang gi numi che ima ni sing sing na ba ni ko ima da walot ka pai khom ba kai dau re ba amuna hai ro ri do angau na nang hai ro da na hai ro ni mi ka nam ta lak tri nei si da amuna ima na thaza ga thaza roi tri khang ni ngarang se pai khom ba do nupi masak yaw na phazabi ma ga ching do na ri ngai da angau gai khoi ni na ko shin shin na ba ni nupi du ek sakhi ba ga pai khom ba do ching da ka ki madu gi khudong sa ba dawra ga pai khom ba gi tung da gi ba ni na thang na jin anjin thin du na hala ga ching da thanam ba ni du nga si hale na ni ri si bo no ya ni na hai ba du bo aseng wara nya pai khom ba di yum da hale hai da na loi na hai na re adu oi ra di no ya ni na lam mi do mi atop pa ra nya angau na na te dei ma pai khom ba ni ai khoi ni na mayum da gi ko shen shen na ri ba ni ma ha la ma tung da phau ba yengam mi ni ma do oi thok pa ya ba wa na te da pai khom ba di mayum da le hau re noi ri na hari bu wa tu na asum oi ra di pai khom ba do si dra su masa di sokham thoi adu ga ma na mi lai thok ka da bu su na te noi ani bu ha to ba gi na sai ni yum si la ni mama gi wa du ta ra ga angau ga amu ga du mathayam na sarami numidang wairam gi matam da di laija len bi su pai khom ba gi siang ga yerum khara ga yen bi ama ga pu du na muk lai ima nang uzi phau ba kap tu lai ri bro yare da kapan ai do ngarang wa man da na tum tha ki bane adu kana khang ni bi kap tholak pa da no nga lang lai ram ni de kari gum pa phatanum da thoklam la ba di ima kari oi ho ni hai ba nang kari da khang ji ba kari gi ai na sing da chala no hai ba si ya de nang na tauri ba ngarang ima na kap tu na khul si yum thong khuding gi ni isa halak tre na changi ba si madu nang di sing da tum la ga lai ba ni na kai da khangla moi na hoi ma ado ai ga su tau ji da na si atung da di sing da su tum la roi ba ngasi da gi nang ching da ga sat ya ima ai khoi gi pun si di sing pa ta labuk de satuna phang phang thabak su dra ba di kai sar ga hing ni ma adu ga ima mai sa gi di sing asina chakhang ni thawai ni ima ne amata khang ni sing da sat ya roi pai khom ba thong ga nom da sen thoro o yen sia na thoki daw ri hai ba kana asibu ngarang gi nupi du natro kai no ma taw ri si ba lai ji lim ni kai no ma taw ri si na masi nu pa se yeng lei yen bi se na thoki daw ri hai ra ga kai no nang pu ri si ba yen bi si na kana gi no yen da na phasana pa yo amu pai thoki ni lao mangon dong da pham ge as wai sing si gi yen si ga iram si ga purak pa si bema nang bu chieng wo yen wo yerum wo nati nang bu kai thel da ga po se yon bro yon de ima
ꯑꯩꯕꯨ ꯍꯟꯅꯨꯕꯤ ꯃꯧꯁꯨ ꯅꯠꯇꯅ ꯄꯥꯏꯈꯣꯝꯕꯒꯤ ꯄꯨꯕꯤꯔꯛꯏꯅꯤ ꯆꯦꯡꯁꯦ ꯃꯌꯥꯝ ꯄꯨꯔꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯑꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯄꯨꯔꯛꯏꯕ ꯌꯦꯟꯗꯨꯅ ꯍꯥ ꯌꯦꯔꯨꯝꯗꯨꯁꯨ ꯄꯥꯏꯈꯣꯝꯕꯅ ꯅꯪꯉꯣꯟꯗ ꯀꯅꯥ ꯄꯨꯔꯣ ꯍꯥꯏꯒꯦ ꯆꯠꯂꯣ ꯑꯃꯨꯛ ꯄꯨꯈ꯭ꯔꯣ ꯍꯧꯅꯨꯍꯦ ꯑꯃꯨꯛ ꯄꯨꯈ꯭ꯔꯣ ꯀꯥꯏꯅ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯄꯨꯕꯤꯔꯒ ꯁꯦ ꯌꯦꯔꯨꯝꯁꯤꯅ ꯅꯨꯡꯇꯤꯒꯤ ꯐꯨꯠꯂꯒꯅꯦ ꯑꯃꯃꯝ ꯆꯥꯎ ꯁꯤ ꯆꯥꯔꯤꯉꯩꯗ ꯌꯦꯟꯕꯤꯅ ꯌꯦꯔꯨꯝ ꯃꯌꯥꯝ ꯀꯣꯛꯂꯛꯀꯅꯤ ꯑꯗꯣ ꯑꯃꯨꯛ ꯊꯝꯖꯤꯜꯂꯨ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯆꯥꯅꯕ ꯑꯁ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯑꯁꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩꯗꯤ ꯌꯦꯟꯕꯥ ꯄꯣꯔꯛꯇ꯭ꯔꯦ ꯍꯣꯔꯦꯟ ꯌꯦꯟꯕꯤꯁꯤ ꯃꯊꯟꯇ ꯂꯩꯕ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯌꯦꯔꯨꯝꯁꯨ ꯀꯣ ꯌꯥꯔꯣꯏꯕꯣ ꯄꯥꯏꯈꯣꯝꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯦ ꯏꯃꯥꯅ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯤ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪ ꯏꯃꯥꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯨꯕꯤꯔꯣꯏꯗ꯭ꯔꯣ ꯐꯨꯔꯣꯏꯍꯦ ꯇꯨꯃꯤꯟꯅ ꯄꯨꯔꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯨ ꯐꯧꯁꯨ ꯙꯃꯥꯗ ꯂꯩ ꯌꯦꯟ ꯉꯥꯅꯨꯁꯨ ꯙꯃꯥꯗ ꯂꯩ ꯈꯪꯉꯕꯣ ꯅꯣꯏ ꯑꯅꯤꯅ ꯁꯤ ꯆꯥꯕ ꯂꯣꯏꯕꯒ ꯍꯥꯏꯔꯣ ꯑꯃꯨꯛ ꯄꯨꯔꯛꯇꯣꯏꯅꯤ ꯄꯨꯔꯛꯀꯅꯨ ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯅ ꯈꯪꯂꯒꯅꯦ ꯏꯆꯥꯗ ꯐꯨꯕꯤꯅꯤ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯁꯥꯎꯈꯤꯅꯤ ꯑꯗꯨꯅ ꯄꯨꯔꯛꯀꯅꯨꯀꯣ ꯇꯥꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥ ꯃꯅꯤꯆꯥꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒꯅ ꯄꯥꯏꯈꯣꯝꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯗꯣꯛꯅꯅꯕ ꯊꯥꯔꯛꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯀꯅꯥꯅꯣ ꯑꯉꯥꯎꯕ ꯃꯥꯟꯕ ꯑꯃ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯏꯁꯤꯕꯣ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯅꯪꯅ ꯇꯨꯀꯟꯅ ꯅꯣꯏꯗꯨꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯉꯥꯎꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅꯤꯅꯦ ꯇꯜꯂꯤ ꯑꯁꯦꯡꯕ ꯄꯥꯏꯈꯣꯝꯕꯒ ꯌꯥꯝ ꯈꯦꯠꯅꯩ ꯃꯅꯤꯆꯥꯅ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤꯁꯤꯅ ꯄꯥꯏꯈꯣꯝꯕꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯈꯣꯏ ꯂꯥꯛꯏꯁꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯅꯣꯏ ꯄꯥꯕꯁꯦ ꯃꯕꯨꯛ ꯐꯔꯝꯗꯧ ꯃꯥꯟꯗꯦꯗ ꯃꯤꯌꯦꯡ ꯅꯥꯌꯦꯡꯕ ꯏꯁꯨꯝ ꯆꯨꯝꯗꯦ ꯍꯨꯔꯥꯟꯕꯒꯤ ꯃꯇꯧ ꯑꯃ ꯌꯥꯎꯋꯦꯕ ꯀꯩꯅꯣ ꯅꯪꯅ ꯄꯪꯅꯣꯛꯇ ꯅꯣꯏꯍꯦ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪ ꯑꯩꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯃꯃꯥꯅ ꯄꯥꯏꯈꯣꯝꯕ ꯅꯄꯥꯒ ꯈꯠꯅꯒꯅꯨꯀꯣ ꯀꯩꯗꯧꯕ ꯂꯥꯏꯅꯣ ꯁꯤꯗ ꯆꯠꯂꯣ ꯆꯪꯀꯅꯨ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯏꯌꯨꯝꯅꯤꯅꯦ ꯂꯥꯛꯏꯁꯦ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯀꯅꯤ ꯂꯥꯛꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯑꯣ ꯑꯗꯨꯗꯤ ꯏꯄꯥ ꯑꯣꯏꯔꯁꯨ ꯐꯨꯖꯕ ꯇꯥꯔꯦ ꯄꯥꯏꯈꯣꯝꯕ ꯇꯧꯍꯩꯗꯦꯀꯣ ꯁꯤꯗ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯪ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯎ ꯂꯥꯛꯑꯣ ꯄꯥꯏꯈꯣꯝꯕ ꯀꯩꯒꯤꯅꯣ ꯏꯄꯥꯅꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯏꯗꯨꯕꯣ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯕ ꯑꯣꯏꯅ ꯈꯜꯂꯒ ꯅꯪꯕꯨ ꯄꯣꯛꯄ ꯏꯄꯥꯗ ꯐꯨꯒꯦ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯈꯪꯗꯕꯤꯒꯤꯅꯤ ꯃꯁꯦ ꯑꯩꯕꯨ ꯄꯣꯛꯂꯕꯁꯨ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯕꯦꯃꯥ ꯅꯪꯗꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯏ ꯃꯆꯥꯅꯣ ꯀꯥꯏꯗꯒꯤꯅꯣ ꯔꯥꯁꯤꯗꯤ ꯌꯥꯎꯗꯦ ꯅꯣꯏ ꯄꯥꯕꯁꯦ ꯄꯥꯏꯈꯣꯝꯕ ꯑꯩꯕꯨ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯅꯣꯏ ꯄꯥꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅ ꯄꯨꯔꯛꯄ ꯌꯦꯔꯨꯝꯀꯥꯗꯣ ꯅꯣꯏ ꯄꯥꯕꯗ ꯄꯤꯖꯒꯅꯨꯀꯣ ꯃꯃꯥ ꯑꯩꯅ ꯂꯥꯛꯏꯁꯤ ꯏꯪꯈꯣꯜꯁꯤꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯃꯥꯅ ꯆꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯅꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯁꯔꯨꯛꯅꯤ ꯄꯥꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯐꯪꯕ ꯁꯔꯨꯛꯇꯣ ꯌꯣꯟꯕ ꯇꯥꯔꯦ ꯂꯧꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯂꯩꯔꯦ ꯃꯁꯤꯗ ꯅꯃꯥ ꯅꯆꯥꯒꯤ ꯁꯔꯨꯛꯇꯤ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯕꯒꯨꯝꯕꯅꯤ ꯌꯨꯝꯁꯤ ꯅꯠꯇꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯀꯩꯅꯣ ꯅꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕ ꯀꯔꯤꯒꯤ ꯃꯣꯏꯅꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯃꯁꯤꯗ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯥꯎꯗꯦ ꯃꯁꯦ ꯑꯩꯒꯤ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯇꯞꯊꯧꯅꯦꯍꯦ ꯃꯤ ꯃꯌꯥꯝꯕꯨ ꯌꯦꯡꯅꯔꯛꯑꯅꯤꯅꯦ ꯃꯤꯅ ꯃꯄꯥ ꯃꯆꯥ ꯈꯟꯅꯩ ꯍꯥꯏꯕꯗꯣ ꯑꯩ ꯇꯜꯂꯤꯅꯦ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯅꯪꯕꯨ ꯃꯤꯀꯞ ꯊꯣꯛꯂꯨ ꯀꯩꯗꯧꯕꯒꯦ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯥꯒꯩꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯇꯠꯅꯕ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯏꯃꯥ ꯏꯆꯥꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ ꯏꯆꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯐꯅ ꯂꯥꯎ ꯈꯣꯡꯂꯕꯁꯨ ꯌꯥꯔꯣꯏꯅꯦ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤꯅꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯀꯨꯁꯤꯅꯤꯅꯦ ꯅꯃꯥ ꯅꯆꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯑꯩꯅ ꯄꯤꯔꯤꯗꯅ ꯉꯁꯤꯗ ꯍꯥꯠꯂꯒꯦꯗ ꯍꯩ ꯑꯩꯉꯣꯟꯗ ꯈꯨꯗꯦꯛ ꯊꯥꯕꯗ ꯑꯩꯅ ꯈꯨꯟ ꯇꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯄꯥꯏꯈꯣꯝꯕ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯏꯆꯥ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪꯕꯨ ꯄꯥꯏꯈꯣꯝꯕ ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯦꯕ ꯅꯣꯏꯒꯤ ꯃꯑꯣꯡꯁꯦ ꯃꯅꯤꯆꯥꯅ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ 5-6ꯅꯤꯁꯤꯗ ꯏꯪꯈꯣꯜ ꯌꯦꯡꯕ ꯃꯤ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯅꯆꯥꯅꯨꯄꯥꯁꯦ ꯐꯔꯛꯇꯅꯕ ꯅꯪꯅ ꯐꯥꯖꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯃꯤ ꯅꯦꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯍꯟꯒꯅꯤꯀꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯄꯥꯅꯣ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯦꯞꯁꯤꯟꯅꯩ ꯑꯗꯨꯒ ꯃꯥꯅ ꯌꯣꯟꯅꯤ ꯑꯗꯨꯒ ꯃꯤ ꯅꯦꯛꯂꯒ ꯄꯥꯏꯈꯣꯝꯕꯁꯦ ꯐꯨꯍꯟꯅꯤ ꯀꯥꯏꯅ ꯑꯩꯅ ꯑꯣꯏꯅ ꯃꯤ ꯅꯦꯛꯂꯒ ꯅꯣꯏ ꯑꯣꯏꯅꯅꯦ ꯇꯞꯇꯥꯏ ꯐꯨꯍꯜꯂꯗꯤ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯏꯆꯥ ꯅꯨꯄꯥꯅꯤꯗ ꯍꯥꯏꯔꯒ ꯋꯥꯔꯛꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ
Musi macam kali ni masih nepi masase. Hai, bima, na thau sanu ko, calo na yum da. Pai khomba ngai pa ba se mi ro. Lai zalem bisu pai khomba gi mi sang sang duna manisa nga khatna ba yawrami. Pai khomba ga mama ga di lai zalem bi gi matau du da inga nga khri. Aduga pai khomba na lai zalem bi bu nuksiba na suloi. Adu manisa di mai hang na sauduna mayum da han khri. Musiki nupi si bu kana kai ri gi wa ngang ba ga yam hai ni. Pai pai. Isa nupa ni du da hojiki nupi do. Warak han ba tari da. Ima hꯧsiki nupa do pai khomba gi mapa na hairaga asu yam phatri si gai gi. Pai khomba mabu mayum da hanong ta thilu so ne. Ai ko yawa ba si da mabu su soi da yaw ba tari ne. Pai khomba ai thilu lo. Aduga noi pa ba na tori ma tau du bu kai no hai ba ni. Pai khomba na lai zalem bi bu mayum phau ba thilami aduga mapa gi wari su lirami. Wari sing du taraga lai zalem bi yamna saurami. Asumna lai zalem bi gi khul yorak pada lai zalem bi bu pamjaba khula du da laiminaba khomba ko wana haduna. Pai khomba na lai zalem bi thilak pada uraga mai hongna sauduna. Phuraga haibagi matagum mamana ba kharaga khomdu leirami. Masiki nupa se nahal muksu aigi lai zalem bi gi lakmi nei ngasi su lai. Ngasi di nupa se phuraga thaki ba tari. Nupa amana khomba nangna lai zalem bi se angang ni yengla thamli ngai da. Ngasi di mi yoi ki dawre ne. Yarai kanam ta yoi ba yarai. Lai zalem bi di khomba gi ni kanam ta yoi ba yarai. Adubu yengo ne lai zalem bi ni nupa si ga satmina ba da kya da rauri ba. Nupa si su kya da rauri. Amana mu hairi. Aikoi mru khomba se suk saraga adum lei jong ni ko. Kari gi suk sa da lai zalem bi se pasanya da su pharaga logani. Aina lai zalem bi se bisak pikli ngai da gi ni sena do lakli ba se. Mabung gi ma yenglaga sum lei ba gi wa ni. Nangna mayum na su lai tam mabung du gi ma yengai da masa khangdam nupa si di lai zalem bi gi mayum yaukhre ne. Taring de da lao khul gi matona nupa se tholok pa ngai rusi. Khuta sei pai ne ro ngasi di khomba kana no khangan gi. Yum na sang usi lao yen ba ma ga pu khu natradi nasai aina noi da purak pa yen bi do mathan da lei ba ya roi. Moyani yam nu shina ba ne ba. As tali nang si. Noi ma ga pa bu su lei ma ni hore na muk jairak tana. Jairo he hana su ai tilak pada khangkhra du di lao changsi. Lai zalem bi gi mapa ga mama ga na nongma pai khomba na lai zalem bi bu sanbi ga punna asoi ngam yaudana thinbi ra ki bado maduna pai khomba bu lai zalem bi gi mama ga mapa ga na phana u khirami. Asumna ngasi su pai khomba na lai zalem bi thilak bu ubada mama ga mapa ga na pai khomba bu kausin duna phamhallami. Somdana khomba pai khomba phuna ba tholak pa ngai dun leikhre. Ngahak leiraga pai khomba na lai zalem bi hoidagi tholak tuna lakpada khulgi masinda khomba ga mi kharaga do ngai dun leirami. O ma thokti tholeidana. Aidi lai zalem bi na pharaga thamkhrabana khaluraga. Phuna sem saroi. Kayum ta haida bi da chongsilaga pakpuna phurasi. Horen phubu loiraga phuoi maram do hairaga ikoi khulsida amuda laktana hairisi. Hoi. Lai zalem bi una base atai mafam da unaru son hairisi. Madusu yaro he. Yoshili yare hana ko shilo. Shile mo khrase. Mo mi to to ida. Ko shinkhre. Mo shidi ai phugi na haibani me. Karigido. Kai nei bu ko shili sibo. Khomba na. Ana ngi se haigno ko horen phubu loiraga haisi. Aina haibdo ko sai. Hoi khomba. Horen phubu loiraga lai zalem bi ga saminna bagi phubane na haisi haibdo. Khomba na musiga dhasidi. Aina haigno hairaga haidori me. Musi budu haisini musi. Amaduna aingona gadha su budu su haramni na ayum sale. Koinu ma to shina. Nupa amaduna ma yauda di asyong ningdrada. Nui ni sakrasu aikoi hum di lehuri dana. Adudi marupani asig nupa se phurasi. Pai khombana aibu phunara drane. Ongta ngai bi khoda. Ai mi phuna ba lakpa nati. Aduna aikoi phuna da bi da marup oina sanasi. Phuna da unati aikoi na nangsi phudawni. Noi ani kana ngai ri phuru hai bani. Ma nai ba taru. Ngai khoda. Iya adu yordi khutum ma zo sina na yang le da pop lang ta sudalagi da. Khomana. Ayo aya. Sire. Oi ma. Ho baba. Ayo. Ani du so. Sidi ai ko yune phubanga mo he adun selasi. Khomana. Moi ni yawramadi bu ko. Nang kamgadamni. Ngai ko ai su selagi. Pai khomana. Sakta singsi ga ba.
ꯁꯤ ꯊꯨꯡ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯐꯨꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯗꯤ ꯃꯣꯏꯒ ꯐꯨꯅꯗ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥꯗꯣꯏ ꯇꯧ ꯂꯩꯔꯝꯃꯤꯗꯅ ꯈꯔ ꯀꯟꯅ ꯆꯠꯈꯤ ꯏꯃꯥꯗꯣ ꯑꯃꯨꯛ ꯄꯥꯈꯠꯂꯝꯃꯅꯤ ꯊꯃꯣꯏꯁꯤꯁꯨ ꯂꯥꯏꯖꯂꯦꯝꯕꯤ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯗꯤꯡꯗꯥ ꯗꯤꯡꯗꯥꯅ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯍꯥꯟꯅꯗꯤ ꯊꯃꯣꯏꯁꯦ ꯃꯤꯍꯨꯟ ꯆꯣꯡꯉꯤ ꯀꯥꯏꯁꯦ ꯈꯪꯂꯝꯗꯕꯅꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯑꯗꯨꯕꯨ ꯆꯤꯡꯗ ꯍꯦꯛ ꯍꯤꯗꯥꯛ ꯍꯦꯛꯄ ꯂꯥꯛꯄꯤ ꯂꯩꯔꯦꯝꯕꯤꯗꯨꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯃꯨꯛ ꯀꯔꯟ ꯇꯥꯟ ꯍꯦꯛ ꯎꯔꯛꯏ ꯃꯥꯕꯨ ꯍꯦꯛ ꯎꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯅꯤ ꯁꯨꯕꯗꯧꯅ ꯍꯦꯛ ꯇꯧꯔꯤ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯒ ꯂꯩꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯈꯜꯗ ꯌꯨꯝ ꯇꯥꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯉꯧꯒ ꯑꯃꯨꯒꯗꯨ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ ꯑꯉꯧꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯦꯗꯅ ꯍꯣꯏꯅꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯄꯥꯏꯈꯣꯝꯕꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯠꯂꯝꯂꯤꯕ ꯃꯤꯗꯨꯅ ꯀꯅꯥ 이반이나 할람보드소 바이코머니 그이노 이반이나 고센센이라가 하리부부 그러기 미도 보이도이노 마니 아두서 숨마니 아두디 바이코머세 파르게 당하시 카르 랍낭시 낚실로라가 아무 컴비나 미수 레이티 아무도 우데보 아두디 아이기 당 코브리 마사도 여레이다 역시네 안가우나 바이콤바 나이코 너희니나 아이기 람미 털리세 시닝라브로 하 와리가디 시부나 마나 시우라가바 아무나 바이코마 ꯅꯪꯁꯦ ꯑꯩꯈꯣꯏꯅꯤꯅ ꯊꯥꯡꯅ ꯅꯪꯒꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯇꯨꯅ ꯆꯤꯡꯗ ꯊꯅꯝꯃꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯂꯒ ꯂꯥꯛꯏꯅꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯉꯧꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤꯅ ꯉꯔꯥꯡ ꯆꯤꯡꯗ ꯍꯥꯠꯂꯝꯕꯗꯣ ꯉꯔꯥꯡ ꯅꯪꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒ ꯆꯤꯡꯗ ꯆꯠꯄꯗꯣ ꯑꯩꯈꯣꯏꯅꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯅꯨꯄꯤꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯪꯅ ꯆꯤꯡꯗ ꯀꯥꯈꯤꯕꯗ ꯑꯩꯈꯣꯏꯅꯤꯅ ꯅꯇꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯕꯗꯨꯕ ꯑꯗꯨꯒ ꯉꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯣ ꯑꯃꯨꯅ ꯅꯪꯒꯤꯅ ꯅꯪꯒꯗꯣ ꯌꯦꯡꯒꯦ ꯊꯥꯡ ꯃꯃꯤ ꯇꯥꯕ꯭ꯔꯗꯣ ꯅꯣꯏꯅꯤꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯑꯩ ꯈꯔ ꯈꯔꯗꯤ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯏꯗ ꯑꯃꯨꯅ ꯃꯁꯤ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄ ꯌꯦꯡꯒꯦ ꯑꯉꯧꯅ ꯃꯁꯤ ꯃꯪꯂꯒ ꯂꯩꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯇꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯒꯨꯝꯁꯤ ꯍꯣꯏ ꯊꯥꯡꯁꯤꯅ ꯍꯦꯛ ꯈꯪꯕ꯭ꯔ ꯅꯪ ꯄꯥꯏꯈꯣꯝꯕꯅ 이야 너희니 ngасꯤ디 angong나 틴질로 어거 틴질로 아무 앵고도 당나고나 비로바 앵고나 아이 무 틴기 이야 이 당윈 크렘 하이드디 가이 당바이 마나 당나 틴버기 마방아 야우지 아두나 당세 문지지 angong나 아이 문기 당야 레모 아무 굿나 야우지 그리 해봐 이씨 낭나 angaugi mo kagkaalaba adudi nang kung kakregi ima ay siba tarabdi noini su hatlawani angawna mihale legay mihale amuna ay kunta nagsilaka ima kongse ay chin mangaptre paikhombasi tukhrene ꯑꯩꯅ ꯊꯥꯡꯅ ꯊꯤꯟꯕꯗꯨꯗ ꯁꯤꯔꯝꯕꯅꯤ ꯑꯗꯨꯗꯤ ꯊꯥꯡꯁꯤ ꯃꯨꯜꯂꯒ ꯑꯃꯨꯛꯀ ꯊꯤꯟꯒꯦ ꯌꯥ ꯈꯪꯕ꯭ꯔ ꯅꯪ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯌꯥꯝ ꯑꯃꯨꯅ ꯄꯥꯏꯈꯣꯝꯕꯗ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯤꯅꯤ ꯁꯤꯗꯤ ꯑꯉꯧꯅ ꯄꯥꯏꯈꯣꯝꯕꯅ ꯅꯠꯇꯕ ꯃꯤꯌꯥꯝꯅ ꯍꯩ ꯑꯃꯨꯁꯦ ꯍꯥꯠꯂꯣ ꯑꯃꯨ ꯍꯥꯠꯂꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯑꯃꯨꯗꯒꯤ ꯊꯥꯡ ꯃꯨꯟꯗꯨꯅ ꯐꯨꯔꯝꯃꯤ ꯃꯄꯥ ꯃꯅꯤꯆꯥꯟꯒ ꯃꯃꯥ ꯊꯔꯣꯒꯅ ꯆꯦꯜꯂꯛꯇꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯤꯌꯥꯝꯗꯨꯅ ꯃꯅꯤꯆꯥꯟꯒ ꯊꯔꯣꯒꯁꯨ ꯌꯥꯎꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯗꯤ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯋꯥꯟꯊꯗꯨꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯒ ꯈꯨꯜ ꯑꯇꯩꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯅꯔꯛꯇꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯇꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯕ ꯄꯥꯏꯈꯣꯝꯕꯗꯨ ꯃꯤꯌꯥꯝꯅ ꯈꯨꯜꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯐꯨꯝꯂꯝꯃꯤ ꯃꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥ ꯁꯤꯔꯦ ꯍꯥꯏꯕ ꯊꯥꯖꯗꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯣꯡꯐꯝꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯂꯦꯝꯕꯤ ꯍꯧꯖꯤꯛꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯣꯡꯐꯝꯗ ꯀꯞꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯂꯩꯔꯦꯝꯕꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯊꯋꯥꯏ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯄꯥꯏꯈꯣꯝꯕꯁꯦ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯁꯨꯃꯥꯏꯅ ꯁꯨꯛꯇꯧ ꯇꯧꯔꯝꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯃꯨꯛꯁꯨ ꯑꯋꯥꯐꯝꯗꯒ ꯇꯥꯔꯕ ꯖꯥꯠꯂꯥ ꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯁꯨ ꯂꯩꯔꯦꯝꯕꯤ ꯑꯩꯒꯤꯗꯤ ꯃꯥꯂꯦꯝꯗ ꯐꯪꯕ ꯑꯇꯥꯡꯕ ꯃꯅꯤꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ
ꯑꯩ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯦ ꯉꯁꯤꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯀꯩꯗꯧꯕꯒꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯏꯆꯥꯕꯨ ꯁꯦꯟꯅꯕꯗ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯋꯥꯔꯦꯅꯦ ꯃꯃꯥ ꯃꯕꯨꯡꯗꯣ ꯌꯨꯝꯗ ꯀꯧꯊꯣꯛꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯁꯤ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯅꯆꯥꯅꯨꯄꯤꯁꯤ ꯊꯦꯝꯂꯒ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅꯅꯦ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦꯅꯦ ꯃꯌꯥꯝ ꯍꯨꯞꯅ ꯆꯠꯂꯤꯕꯁꯤꯕꯨ ꯑꯍꯜ ꯑꯃꯅ ꯃꯅꯤꯆꯥꯟꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯊꯔꯨꯒꯗꯣ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯄꯨꯟꯕ ꯑꯗꯨꯒꯤ ꯆꯠꯅꯔꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯃꯃꯥꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯣꯏꯒꯨꯝ ꯐꯠꯇꯕ ꯃꯤꯁꯦ ꯊꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯣ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯊꯦꯝꯂꯒꯅꯦ ꯌꯨꯝꯗ ꯄꯨꯅꯕ ꯍꯣꯠꯅꯧꯀꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯏꯈꯣꯝꯕ ꯅꯪ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯜꯂꯣꯏꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯌꯦ ꯄꯥꯏꯈꯣꯝꯕ ꯅꯪ ꯑꯩꯅ ꯀꯧꯁꯤ ꯇꯥꯗ꯭ꯔꯣ ꯇꯥꯔꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯩꯅ ꯇꯥꯔꯤꯕ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯃꯥꯔꯥ ꯅꯣꯡꯃ ꯑꯃꯨꯛ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯂꯦꯝꯕꯤ ꯍꯥꯏꯅ ꯄꯟꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯃꯅꯥꯛꯇ ꯏꯆꯣꯛ ꯆꯣꯛꯊꯅ ꯊꯦꯝꯂꯤꯕ ꯑꯍꯜ ꯑꯁꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯍꯜ ꯑꯅꯤꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯀꯅꯥ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯄꯥꯅ ꯄꯥꯏꯈꯣꯝꯕꯒꯤ ꯀꯅꯥ ꯁꯨꯕꯗꯤ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯑꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯅ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯍꯟꯁꯤ ꯌꯥꯗꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯄꯥꯏꯈꯣꯝꯕꯒ ꯈꯪꯅꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯥꯏꯈꯣꯝꯕꯒ ꯈꯪꯅꯩ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯏꯈꯣꯝꯕꯗꯤ ꯑꯩꯒꯤꯅꯦ ꯀꯅꯥꯝꯇꯒꯤ ꯅꯠꯇꯤꯌꯦ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯁꯤꯈ꯭ꯔꯦ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯁꯤꯗ ꯑꯃꯨꯛ ꯅꯪꯒꯤ ꯑꯣꯏꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯄꯥꯏꯈꯣꯝꯕ ꯁꯤꯗꯤꯌꯦ ꯃꯥ ꯍꯤꯡꯂꯤꯌꯦ ꯄꯥꯏꯈꯣꯝꯕ ꯅꯪ ꯁꯤꯗꯦꯀꯣ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯤꯁꯤꯟꯅꯕꯅꯦ ꯑꯩꯒꯤꯗꯤ ꯍꯤꯡꯂꯤꯌꯦ ꯄꯥꯏꯈꯣꯝꯕ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯔꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯅꯥꯛꯇ 이베마 시니 나랑기 마나 템바야다 떠리버시 라이렌비두나 낭나 파나 갑두나 까우르버소 바이콤바디 아묵 하나 락다로이 시키비 미야마다 아묵 할락두나 락다바니 난 까나노 아이기 타모이보 아와베헤나 피나보 호나리바 까이기노 차크라살로 노이로이나 아이탄다 바이콤바가 와리사나 오키게 아이디 가리기 사토이노 아이나 락리버세 ꯄꯥꯏꯈꯣꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯂꯗꯕꯅꯤ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯄꯥꯏꯈꯣꯝꯕ ꯄꯨꯕ ꯌꯥꯔꯣꯏꯌꯦ ꯃꯃꯥꯅ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯃꯅꯤꯆꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯤꯁꯤꯡꯗꯨꯅ ꯀꯅꯥꯅꯣꯅꯦ ꯈꯨꯜꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯕꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯕꯨ ꯃꯥꯟꯗꯦꯅꯦ ꯂꯥꯏꯔꯦꯝꯕꯤꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯅꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯈꯣꯝꯕꯁꯦ ꯁꯤꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯤꯡꯂꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯗ꯭ꯔꯦ ꯀꯅꯥꯅ ꯍꯥꯏꯒꯦ ꯄꯥꯏꯈꯣꯝꯕꯁꯤ ꯁꯤꯔꯦꯅ ꯃꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯤꯡꯂꯤꯌꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯃꯣꯟꯗꯣꯛꯄ ꯃꯇꯝ ꯁꯥꯎꯒꯟꯕ ꯃꯥꯏꯊꯣꯡꯗꯨꯒ ꯃꯥ ꯍꯤꯡꯗꯨꯅ ꯂꯩꯔꯤꯌꯦ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯒꯤ ꯅꯠꯇꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯏꯉꯪꯉꯪꯅꯈ꯭ꯔꯦ ꯃꯣꯡꯐꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯄꯥꯏꯈꯠꯂꯛꯄꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯀꯞꯇꯨꯅ ꯁꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯝꯕꯗꯤ ꯐꯪꯂꯝꯗꯦ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯏꯈꯣꯝꯕꯗꯨ ꯊꯋꯥꯏ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯍꯤꯡꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯍꯥꯟꯅ ꯎꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪ ꯀꯔꯤ ꯀꯞꯄꯤꯅꯣ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯗꯤ ꯅꯪꯅ ꯃꯤꯠꯌꯦꯡ ꯄꯥꯡꯊꯣꯔꯛꯄꯒ ꯑꯩ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ
ꯑꯗꯨꯕꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯇꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯅꯪꯁꯨ ꯀꯔꯤꯒꯤ ꯑꯩꯒꯨꯝꯅ ꯑꯃꯨꯛ ꯀꯞꯂꯤꯕꯅꯣ ꯅꯪꯁꯨ ꯑꯩꯒꯤ ꯄꯥꯏꯈꯣꯝꯕꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯁꯦ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯑꯩꯅ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯍꯤꯡꯍꯜꯂꯤꯁꯦ ꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯀꯧꯏ ꯅꯪꯒꯤ ꯄꯤꯗꯣ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯃꯥꯜꯂꯦ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯚꯥꯞ ꯍꯥꯟꯅ ꯑꯝꯇ ꯇꯥꯍꯜꯂꯨ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯀꯩꯅꯣ ꯂꯩꯃꯥꯏ ꯊꯦꯡꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯂꯩꯔꯤꯕ ꯑꯍꯜ ꯃꯌꯥꯝꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯨꯝꯕ ꯂꯩꯔꯦꯝꯕꯤꯅ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕꯁꯨ ꯂꯩꯔꯦꯝꯕꯤꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯈꯪꯗꯅ ꯉꯥꯎꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯏꯈꯣꯝꯕ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯩꯕ ꯎꯕꯁꯤꯅ ꯑꯩꯒꯤꯗꯤ ꯄꯦꯟꯖꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯇꯥ ꯂꯩꯔꯦꯝꯕꯤꯅ ꯍꯥꯏꯕ ꯌꯥꯎ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯇꯩꯊꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯇꯥ ꯂꯩꯔꯦꯝꯕꯤꯁꯦ ꯃꯥ ꯂꯩꯔꯝꯕꯅ ꯅꯪꯅ ꯃꯄꯣꯛ ꯑꯅꯤ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯅꯠꯇꯦ ꯂꯩꯔꯦꯝꯕꯤꯗꯨꯅ ꯄꯥꯏꯈꯣꯝꯕ ꯏꯇꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯌꯨꯝꯁꯦ ꯁꯤꯗ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯂꯩꯔꯩꯄꯥꯛꯇ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩ ꯏꯃꯥ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯀꯣꯟꯖꯔꯝꯈꯤꯒꯦ ꯃꯤꯌꯥꯝꯗꯨꯅ ꯃꯃꯥꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯄꯨꯔꯛꯑꯣ ꯅꯨꯄꯤ ꯈꯔꯅ ꯁꯤꯗ ꯂꯩꯔꯦ ꯄꯥꯏꯈꯣꯝꯕ ꯄꯥꯏꯈꯣꯝꯕꯅ 이마기 빠이콤바 난 이마기 낙다 아무 할락라브라 이마디네 이사 아무 할락라로이 아무 하나 우버 팡라로이 하이는 까야다 와루라바도 라우 이마 꼰기 라우어 이사 라이자렘비세 룩시라 갑두나 마수 낭부 얘기바세 라이자렘비 라우어 이마는 너희 아니부 아묵다 꼰게 라우어 이마기 낙다 ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯃꯥ ꯏꯇꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯅꯅꯦ ꯄꯥꯏꯈꯣꯝꯕꯕꯨ ꯏꯃꯥꯒ ꯑꯃꯨꯛ ꯎꯅꯍꯟꯕ ꯐꯪꯍꯜꯂꯤꯕꯁꯦ ꯃꯥꯕꯨ ꯑꯣꯏꯅ ꯀꯣꯟꯕꯤꯌꯨ ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯇꯥꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯑꯁꯣꯟꯕ ꯇꯥꯏꯕꯪꯕꯤ ꯅꯠꯇꯦ ꯂꯩꯔꯝꯂꯦꯟꯗꯒꯤ ꯂꯥꯛꯄ ꯂꯩꯔꯦꯝꯕꯤꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯕꯗꯤ ꯄꯥꯏꯈꯣꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯨꯡꯁꯤ ꯁꯤꯗꯅ ꯂꯩꯔꯗꯣꯏꯅꯦ ꯏꯃꯥ ꯍꯥ ꯂꯥꯏꯅꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ 마는 이사세 아무 힘껏 할리바고 아두가 마기 만나 레이르바디 이사빠이 콤바세 동가이나 시드나 레이르 도이바 아두가 이사빠이 콤바세 레이엠비기 만나다 아다 레이크라 마뚱 낭디 힘더리브로 라이젤렘비나 힘니히바 힘니 라이렘비도 ꯃꯃꯥꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯁꯨ ꯃꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯂꯝꯗꯦ ꯄꯥꯏꯈꯣꯝꯕ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩꯒ ꯂꯥꯞꯅꯕ ꯉꯝꯒꯗ꯭ꯔꯥ ꯅꯨꯡꯁꯤ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯍꯤꯡꯍꯟꯕꯅꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯄꯥꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯤ ꯃꯗꯨꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯋꯥꯒꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯒ ꯂꯩꯔꯦꯝꯕꯤꯒꯗꯨ ꯄꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯒꯤꯗꯨꯗꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤ ꯏꯕꯥꯅꯤꯁꯦ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯅꯪ ꯂꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤꯅꯦ ꯂꯩꯔꯦꯝꯕꯤꯗꯨꯅ ꯌꯥꯝ ꯁꯤꯡꯕꯩ ꯋꯥꯅꯤꯅꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯁꯨ ꯈꯗ꯭ꯔꯛ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯑꯃꯨꯛ ꯁꯤꯖꯔꯒꯦ ꯃꯣꯡꯈꯣꯝꯗ ꯆꯪꯈ꯭ꯔꯒꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯏꯈꯣꯝꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ ꯅꯪ ꯁꯤꯔꯗꯤ ꯑꯩꯁꯨ ꯁꯤꯔꯅꯤ ꯍꯟꯗꯛꯇꯤ ꯂꯩꯔꯦꯝꯕꯤꯗꯨꯅ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥꯒ ꯂꯥꯏꯖꯂꯦꯝꯕꯤꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯀꯔꯤ ꯀꯥꯏ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗꯤ ꯌꯥꯏ ꯃꯃꯥꯅ ꯍꯣꯏꯗ ꯑꯗꯨꯅ ꯐꯔꯦꯗ
असुमना पाइखोंबना लाइरेंबीगा लाइजलेंबीगदो लौरम्मी अदुबु लाइरेंबीदी ताइबंगमी मरक्ता लैबा यादबनीना आ अतिया मथक्ता फजरबा सनागी युम अमा सादुना मोय मरी पुन्ना लैरम्मी अदुगा लाइरेंबीना मागी लायामगी मनाक्ता लैखिबा कांदा ममागा लाइजलेंबीगा पाइखोंबगदी अमुक अमुक कुमलक्तुना खुलगी मिसिंगी मरक्तासु लैरम्मी अदुबु अंगौगा अमुगा ममा थारोगा मपा मनिसानगदी अतियादा उरीबा सनागी युम अदु नुंतिगी येंगलगा मोय मसेन पंगसावदा सावनरगा पंखदा खनरगा लैखिरम्मी अयुकी मतमनी सनायाइदु मंगोलदा थारीबा सियरदुदा फमलगा खबरदु वखल चोइथोकदा तुमिना पारी तंजा असिदा मचानुपा अहल कोरो गेटो हांगदुना मसादु हुमांगना लुपा मखै चंगलई महाकी लोइनबी इबेमहलसु मखुता चाकप अमा पाइदुना थोकलई हाइमा इबुंगो नंगस्तो हलाबो ओइरे कोरौना होइमा इबेमहल इमुंगदो अनछेंदुना बेमा थबा इबुंगोगिसु पुथोरओ हे असी हाइदुना मखुता पाइरकपा चादु सनायाइदपि सनायाइसु चादु लौदुना तपना थई इबेमहल नाकन्दा थारीबा सियरदुदा महाकसु फमलई मै बाबो आई वामता हौदोकजगे सनायाइना करी वानो इबुंगोसु लैरी तानजारी अैखोइगी इनाउ सखीना पाउ अमा पुरक्लिये अैखोइ इबेमा नुमित लैगे मागी लुहोंबगी मतांगदनी नुपा मयुमदो ओंथोकना फख्रे हाइरी नुपादुना अैखोइ नुमित लैबो कराइदुना उइ हाइब्रा अदगे अदुम ममादुदा ममो ओइना हाइनबियु हाइदना अदुम ngang लैरे हाइरिये कोरौना इमा अदुबो अैखोइ नुमित लैना वाफमदु हेक्ता तराइनि यारकद्रने यादे हाइदुनाबो सुम लैबि यारिब्रो हौख्रबदि हौख्रे मदुदा असुम निंगसिंगलगा लैबि याबा नते हंदक्तिने माने यादबगा यारोय युम पानबा हाइबगी मतांग मतम हाइबा मा लैबनि ngनमलबसु फते थेंदमलसु अफबा खक ओइदे थबक हाइबसिदिने मतांग मतम चप चाना तौगदबनि सनायाइना ममा नंगी वाफमसिसु सुमि ककनिंगा याउदे फरे वाफमसे नजानुपीदे हेक्ता अैखोइ पुन्ना हौदोक्लसि महाक्सु सोइदना ग्यान तानिदा अदुने अैना हाइनिंगलिबसु नुपा मयुमदुना पुन्ना अैखोइ इमुंग अनिसे अमुक्ता सखंग माइखंगननिंगबा माली अदुना इनाउ सखीना हाइरकपदा अैखोइनाबु यारबदिने हंदक्कि लाक्लिबा निंगथौकाबा नुमित असिदा मखोइगी इमुंग पुन्ना अैखोइगी सिदा लाके हाइरिये कोरौना इमा फरे इचनबो अैखोइना ngamnaba थेमलसि अदुगा मखोइना हाइरक्लिबो वफमदुसु नजादी अकाइबा कशु लैदब्रा हाइना खले अदुना होय हाइबिग्रो सोमदसुनि नुमित लैदु मिंगसेल ममांगदुदा फमलगा अचोतपा मसमदु कन्ना तैथोकले तंजादुदा नाकंदा लैरिबा फोनदु रिंग खिंगलई नुमित लै फोनदुदा मखुना पाइदुना लाक्लिबा कोलदु ओइ अदुबु महाकना वाहै अमता हाइबा ngamdringai फोनदगी तारक्लिबा खोंजेलदुना हाने हेक्ता मचिंदु ब्रेक अमता याउदा हाइदरई नमिले लोइद्रिबो कया वालिगे अैना ngarang खरा ngana थोकसे हाइरगा नंगसिदिबा हौजिक फावबो कैदौरिनो हाइबा थेंगे अै थोंगालदा ngairaga लैरबनिको ससा थोकलो नंगे मok मोंदना लैबदु तौरनो ताब्रैना हाइरिसे केमदो खुमद्रिसे करिगिनो नमित लैना कमाइना खुमदोरिगे इबेमनदी अैगी वांगांगबगी तंजासो अमता पीदना जनु लला तौना अदुइसु नुमित लै नोकलगा अैना ngangnaba ngamba nate nangna dum ngamjaro अदो थोकलाबो अैना ngairisi कुइरि मिनट अनि फारबने हंदक्ति नुमित लैदो खोंजल खजिक थोकना नोकलगा नंगसिदिबा लोइरे मिनट मंगा मगा ngairamo असी हाइदुना कोलदो फटकई जनु सोमदा फोनदो येंगलगा मसिदिबा वागा मता हाइबा नंग बचानदे हेक्ता सगखिनिबा मेकअप खरगी मतुंगनि नुमित लै अमदि जनु मखोय अनिदु वारी सासादुना मखोय के ऑफिस तमना चंगलई नुमित लै महाकी अनिंगबा पांबदु महाकी जानजबी मता जनुदा पाउ तमली अैना हंदक थागदौरिबा लोनसे माइ पाकलबदि अै इसागी ओइबा लम मजेत अमा लैरगा अपिकपा यु मचा मसागे खले अमुक्ति याबिरदि फने जनुना इस वखलगदि यामना सागलिबा जानिने नुपीसे अदो
Soidana yanida. Yamna sukanjiluno. Staff amana apply to boy banina adum sadyara kanida. Marakda marayawar kadaba mande. Adumak oirasano haina kalibane aisho. Ado, ay din ang giwakalse, yam tagali. Nanggumna, tauna asok matik laybi amabu, ay gimaruk oy na pangbase. Ay di tasing na, yam na harawi. Ihari ko, nang mangayri, ay pahanjin tagat pirisi. Asum na numit asima so hokri, nong maninigi matungni. Sanayay, koro, ibemhal. Makoy singdukoy na, dining siyardo da pamli. Numit lay amadi toyno, makoy ani na mayang gichakluk alukan na semli. Sanayay, mamang nupi toyno da yengdo na, asum na hayrakli. Toyno kari hinjang nung sige sibo. Toyno mahak na tawri matabagdo, ado magtaw na kumlai. Baba, iron ba maga, kang ho magani. Hawra ni dadu de, saksi kang lamlama ida. Ibemhal suyaw silai. Nupagi din niya. Iron ba ni bahay na di? Repeat. Ibemhal siyaw sila Napagi din niya. Iron ba ni bahay na di? Magi di loy niya jara ba ni? Asum na makoy singdo, saksa bahaw rami. Ibemhal asum jaram ba dagi? Tuy noa, namitlay. Nakoy ni supo na jahaw ra sila o. Ibemaso, tabag jatok ka da boy ram gani. Sanayay na. Hoy ne, lao ne, pun ne hekta jahaw ra sila o ne. Mayam pun na jabagi mahaw siso, tungan ba ni? Mayam do pun na, haraw-haraw chak do jari. Madugi tanja do law do na, ibemhal namitlay di yeng do na, asum na hayri. Namitlay mama di yeng kalai. Ima, kay haygi. Horen di, nang ate day da haydo kran. Yum da niya, adum law, tabag lay do so, hayeng oy na chalo. Namitlay ngak na. Ima, kay layge, mila ka ni. Kana, ibemhal handak di, masado karatap thana. Namitlay, hawkra ba di hawkri. Ado na hawjik di, pum na makaw thok do na. Anaw ba lay may mahangdok lo si. Namitlay mamagi wahay do na, masado sumsing na rii. Ibemhal makata rii. Nanggilohong bagi matang ni. Nuba mayom do, yam na pay hayri. Nuba majado so, tabang majama di tawjari hayri. Hayeng nang nayom do da, yam na nungay na layro gadori ba ni? Nuba majado na ijada bo, sondo na layri hay na day. Masida, nang baba madita jaw na, pun na kanara ba matong. Horen pong ako makhay gatarak pa aduay da. Ay koy ga pun na, yom sida, ja amamam takmi na si ihay ki ba ni? Ijamsam na niya, sakang may kang naboy na. Numitlay mamagi wado, mun na darang badagi. Ima, ay kiyo'y bawari di, magkoy da kangan bra. Ibemhal handak di, lagag taw na. Karam makay di kangi, masin na dumyara ni. Numitlay mamagi bakum do bendre. Ima, hayeng tung da yum do da layro ga dawri ba da. Ima hoy baba hoy, tajaw hoy na di, ay ni. Ay kiwari bukang da, ay na minam do na, yum do da kong tang jiloraga. Hayeng kang lagpamikup da na. Naja idi kari karamba phibam oiba. Luhong bahay ba se? Phagi yaba, minam ba yaba na tiye ma. Sanayay konjel kadag na. Numilay, kari, nang na namada hayri ba singda? Namasi na hayri ba sida, kari ustoy biyaw bagay. Numilay mapa nanganglak pa adu dadi, tumilay kri. Sound na makudu, nakandalay riba ising glass to pay kaduna. Bukham do da zolaw na hamjilam do na, saksang do dagi, praprap thokri. Ibemhal macha na thoki badu yeng do na, sanayay do anchilaglaga. May babong so, angang siya na bahay do na temli ni kang na, maragtangang singbiray sibo karigino. Hey, nachano bido na hayri bo wasing dubo, tabayari bro. Mado pa na oira baso, karatem na urabadi, so idaniyarak pa suyay da na, kanana kang bagi. Somda sunumitlay saong na thoglak do na, mahaki gari do, pat start tawi. Aduga geto hang do na thodokre. Mahak asumle palay ta na lakpa na, janu ki sumang tam na, gari to hekda pai kay thawjili. Sanu sudan jana, imong dagi lushin baloy do na thorak pani. Adu mo numitlay gi mataw do ubada. Kay na taw reshina. Numitlay sawrang na na. Satkaro. Sidi mata manina. Asum na hay na do na mata nido, makoy ki office tam na lagli.
Numitlay Janu da yengduna. Janu, nang changamo. Ay sargi romda mukta changlugi. Hoy, ado, may thongi phibam dudi hongko. Ado may na changadi sardo, kay nom tawrani. Numitlay handak di Janu gi wada, nokre tawri. Mikup kharagi matungni. Numitlay do, kengba gi mamang da thariba, mapam do da pamli. Kengba numitlay da, yam na hainadaba mityeng ama yengli. Numitlay di madu khangjaba nate, mamay do makada luktha do na laybani. Mahaktap na wahaw do ri. Sir, ay gilo na mathasin kibado, ado kamay na daw krage. Kengba jinbal do hairap chingkalaga nop do na. Yarabo gumani. Ado, sign majama, ama kagwali ba? Oh, ado di sign do lo wada na, kayang ko'y na changadaba no sir. Ay ka hujik lay riba kondisyon na sige matung inadi, ay londa, yam na tubi da pame. Sign do ba di, second na machangadaba na tida. Ada, sign do daw bahay ba si dabo? So, wama. Numitlay keng batahandak di, yam na mo na yung laglami. Sir, kariwa, hekta hay biyo, jing na balay da. Hayo hay raba nina, ado mahay batari niya. Yung numitlay. Ay, nanggi mamagi wari pumbasu, loy na kangli. Nasasuyam na nahaoy di. Ado na, nanggi punchido. Tung hando na sumchat pagi mahol. Mangjil thado na sachi, nang nabuyara ba di. Numitlay keng bagi wado, marak pathalai. Sir, matuki oy raba di yara ni. Keng ba, konjel kazik tok na noklaga. Numitlay. Nang sir giwa pamsi, nang na marom na chatkidori. Sir, masi office ni. Aigi punchiginay na pam natabra hay na kali. Aduga aigi warisiga, sir na pusilagli po warisiga, karadi sana bawali. Keng ba namin aigi wada, masado karadi kaudak chay. Adu ba mahakso, adu mamay do ikay ba majet amata yawda. Adu oira ka na, haying office matam loira ka. Jara, coffee ra mataglaga, wari do gyanta na sasi. Namin ay yung daki masado, karaga sauning na laki baga. Keng bagi mataw siga, mahak masado, manung da prok-prok chak pahay do oiri. Ado po mahak masado tap na pada zado na, asom na hayri. Sir, ay giwa li basayin do. Yara di, sir na mugdalaw shinbiyo. Ado ga, coffee sagi oira ka di, nga sida ibo waraw bino. Yung dami sula ka da balay hawri. Ngan na handa biyaro. Nung mamadang jaba mada, pun na takmina bahay do ni. Asi hay do na numitlay, pamlambadagi puk hawgat do na. Keng ba na wahay ang matahay ba ng dringay, mahakirom do dagi prap-prap thorakli. Mahak masado nga sidi, pangsaw do sawning bahay do oiri. Matamde sumhaw ki ba na, pung karahu jinkri. Numitlay ang madi jano, makway nido, office matamloy na do na, pun na makway ki gari kamli ba dom dalagli. Jano jana asom na hayri. Madugi sar kok tang do shunye, kari no mana kali do ba. Tang liba mo kok tang, nga si ay nasong shilaga niya, pok lang na tugay do ni. As, yari ba, tukla siya. Ay ngonda ginang ni Henjin Kri. Magi do, nangwanda kagta na di. Office da yari ba, staff do pi kuding magdani. Magi mityeng do, kay no madaw ni. Yam na hinadi ay di. Nung majanu ay nasarok paganda niya, mamit do, spoon na mabayra go, kotoy niya nguma. Miya mo siya di mado. Itak do ang boy raso niya, maay na karisyo ay naudi. Namitlay handak di kariso kumzadre. Janu di ado makmakadari. Ado, nga si yung da, mahanja matungan niya hayba dobo. Saka kamay na tawge, pasabra hayba. As, ay kita nung sibisya. Magpuga do pan kibatara bro. Nga si hayba numid asidagya. Numid ay sabalai. As, taning de, masak masasukhang daba. Maming mataka nano karino hayba matakhang daba mahakduda. Ay behek de doklaw niya tokidoy singayri, nanggiwado. Aduga, ay gumbi amabu, kanana law siya ning gadagi. Yari bema. Adum na kanjila ba di yararoy? Wakal do, karasu sauthokpada mo. Kande, hayeng niya, pao nungay hello. Asom na hain na do na mataan nido, mayom da halagli. Numitlay hek halagpaga, masado pres oy thok do na. Mamay mamito, thoy no na kari yeksin khochin bataw birami. Adu ba numitlay masado, idantali. Yam na hain na da bahay do oyri. Madam de sumhaw kiba na, makoy sing do suyaw silag do na. Sanayay amadi, Koro makoy ani ka pun na, koy na pamli. Mayam do nga hek wari watay daw do na lay. Asung wari daw rambadagi, lay manasanayay da yang do na hayragli. Tada, imaw do po karom dano. Ahibo,
Imaudu yengningbana isase leitadre. Mamagi wahaidu tabada yuhenba luktaramba maithongdu sat haigalai. Aduga Sanayaida yamna langtaknaba mityeng amada yenglaklammi. Sanayay imongdo onchinduna. Hey, Mama! Nachanupiduga punna thoglawdana. Chadusu puthoroone. Wahaidu tabada ibemhalsu numitlaibu themduna mahaki kadagi puthorakli. Thoinusu makhutta chanabasingdu kari karino khara puthorakli. Laima numitlaigi sakphamdu ubada. Is Imausidi masak matawbu ontokna phajakreda. Masina nidana aigi ichanupana imauda sonduna lei haishide. Asumna makhoisingdu asum wari sanarambadagi laimana tapna asumna hairakli. Iche hoi nanawgidi imau asina hayeng aigida leiraba kanda mapa thokna sen tanba haiba madumadi pamjade. Aikhoigidi imauna yumda adum leiduna imungi gaigi adu khakdamak tawhanjaningi. Atopa thabayeng khangdi tawbadi pamjade. Ado aina sum tabada hojikpu imau asi thabak amadi tawri haina dai. Masigi matangdadi haifetang wadu khananingi. Aigiso aigi oiba wakhaldo haijabani. Iche hoigiso nanawde hekta haibiyo. Sanayay phatkhum lai. Hoi hoi. Inaw haina pambado adumak tawsi. Luhonglamdaida maina tokjanida. Numitlay ngasay makai tuminna mahaki oiba wahay mata haida phamlambado handaki Sanayay ki waduda sat asumna haidai. Baba, karino haibiribadu ba? Nachagi waso amata dada baba ni hekta dumna. Ibem halche khalai. Numitlay mama na mabu kauribadu dadi asawbadu henman kibana. Baba bo nachadu wahang amata oirabasu hangbiramba yadabra. Nachagi apampamda khangda wafamda hekta doklawniya thokpikriba karigino. Nupi oina pokluba ikhoise yumbalamida sangkhrabadi mapan thokna sel tanbi yadabra. Aikhoina yumpalaba matu mapan thokna sen tanbaduna kayamuk yamna kaiba leige. Aikhoina thoklibada ai khakki oigedaba nati. Mawa mapuroibadugi mating khajikta oirabasu panggadoribani. Imungi arai leita hainaduna wata padana hingnabani. Malemsida lairibase nupi nupa haiba anisi khaktani. Animak chap mani. Amana amadagi tadi adubu chap manaba marak asida aikhoi ikhutna semjaba samas asida amana amabu hanthana thambagi chatnabise nachadi madu pamjade. Nachagi wafamse babana soidana gyan tabiramgani haina thajai. Nachana hojik tawriba thabak ase aigi honna jamangi mahini. Masibu nachani hekta taraina thadokpa haibadudi nacha ngamloi. Aduga amana aigi profession asibu ikai khumnadabu mafamdadi nacha mikup ama phana leiba ngamloi. Asi haina yuhenbada mo yengduna. Oi, nangna iphaniyamna nungsiramdabi. Mado, aingonda thoidokte. Nangonda aina luhongduna leirakpa haidudi namangda phawa manglununi. Aina tawriba thabakpu ikai khumnaba pida. Aibu namthaduna thamgi honarakpa mafamdadi aina mikup ama phana leiningbagi ihul ifamda pokte. Yuhenba numitlaigi wahaida mamai mamittu ngangsili. Haifam thokpam ama masadu khangjade. Adubu mahaki mama laimadi pinglaukri. Is imai ibema nangi na jindudi thabada haunine adugi oiramgani mamangda nupaduna pambidraduna hundok piramidu. Is nangi na sakse nasana uthokjarakpa onthokna phakre. Nangi na tawasidi imau oiningbadi laiko aigi yungi ne midnight phobu oheningde ne. Yuhenbana ma hai nangambasu dumi layu imana kayarak haikibana natro ha. Imana nupi asi pamde hayeng aigi mau oibada matik charoi haitana maduda nangna sida tatwa makhaya khidabado namaga na paga ikhoi anise yongi khanbagi natro jasila oi babu yumda jasi manatrasu aigi mau oijage haiba mayam ama lekhre makhoi singdudagi ne ikut chaba ma thok khalaga ne ichaga chauna luhongge aigi ichagi bukari watke sakta chuda mangwandagi henba kanasu leite. Ibem halna Laima bu khamjilai. Nate ina. Adum nekta saugat pikino. Ai chabu warak jagi. Iche, nacha warakpagi matamdo khara khajik thengkre. Hojik hekta waraklaga nacha nupi asigi lamchato hekta semdorokpa yaroi ne. Ibungo law thoksi mafamsida ima koina leingde. Asi haiduna laima sauna thoki. Asumna makhoisingdu sanakre. Yuhenbasu mamani yadrabada ningba kaina hankre. Numitlay sumakhoy na sa krabada mahaki kada sauna changkre. Mikup kharagi dongni.
Ibemhaldu machagi kada sauna changlei. Ijadi chawri sangle hairabanina namana pai khoisi kaishu lectricity ne. Numit lay luk tharamba mamaidu tapna haigatuna Ibemhaldu yenglei. Hainingba nangna yaning da buwa phaniam leirabasu tapna ingna loina haina ba yaba wa phau ngaktani. Maduda nangna ngasi tawribadu bu karino. Nang masi madi kawganu aikhoise atai kana nati. Nangbu pokliba namaga na pagani. Aikhoina nangi kaidonungda phattaba haidu tawrakloidabani. Napaduna hairibado nangi phanabani. Ima aigi phanabani haidunasu aibu namthaduna thamge hairaklabasu imagi wasinadi madu yakho haibani ne. Yabatabani nangse aigi ichani ne. Nangna yumsida lairiba bawbadi namanaba nangta chawgi wadi nangna tabatabani. Oh imagi sidi aina yumsida lairiba makai aise nakhoina haiba khudi isagi apambam da thida adumak yagadabani asini ne. Adubu ima nachagi wa asimasu imana kaudaba phai. Nachani yumse thadoktuna iromdom hingkiba tarabasu nachagi de awatpa haidudi machet ama lairoi. Nangne yamne henmalabani hairishini madu semdo natrabadine afaba khak oiroi nang. Asi hairamduna Ibemhal kadudagi sauna thoki. Numit lay mamana thokrabada domina masaduda sinduna phamhawi. Mahak asum phamlambadagi haukiba thodok khara ningsinglaklammi. Sanahan bidu sauna numit layna domin phamleba kaduda sapu amaga loinana changlai. Mataudu ubada nokmi layramba mahakdu angakpa sapamda yenglai. Sanahan bi changsilaktuna khanghaude numit laygi maida khopakna haijindana thajinkiba. Khangbra nangna igi mawai bakai dudi napunjido itokloi khangbra nangna igi icha pangbase phabana dro ichagi dine mama aina doctor nupi ma haina singna duna thamlabani law hojik mina khangna dringai sidane nayumda thingi hayeng mina khangna raklaga ichagi ija chokini numit lai Sanahan bigi wadu tabada mapi ira chena ima maduda de haibigan aibu lawshin biyo ima ai yumda han ki bangamla aina yumda han khraga mi hamda aibu di kari haina bigani ai silai sabine ai yumda han bangamla aibu mukda lawshin biyo ima asum na mahakna phanakana haijaba tarabasu Sanahan bi mahakna di tabi ba ko balai khidre mahakna ngamduna numit laiba athengba numidangi matamduda mayumda thilaklami adugam laba mahakki mataududa sanayai amadi koro makhoi su mai hauba makhai sauki matamde sum haujinkri nongmadi numit laidu yumdagi lona thoklaktuna pari ki thabak mafamda laklami pari nangai ba ningsingdraba aigi kari su khandraba pari numit laidadi yengda numit lai nang aigi wakhal thado nang ai amato yo haina wapoksida tamlamdri ai nahando imana haini haiba mahakduga cheli aduna nang atopa mathikro nang lehokhidra ai halamagi imagalo hongbagi kaigi wayamna khanagado balairi asi haituna pari numit lai ta hanna yenglamdabi prapra mafamdudagi chatkre numit lai pari ki wahai singdu taruraga masadu tarang chatkre thangliba khongthangdu karomdano masa phawba khangjada tabli thanglakduna mafamdudagi thoklakle mahak angaubi amaga pangkhak oikre aduki matik thamoi kaikre asumna numit kayani haujinkre numit adudagi mahaki wakal pukning hakjang pumba aduki matik sondakre masana masa matomta manghanjanaba thaurang kaya masu tattana silami adubu maba mama mabum maruk mapangsingna section senaduna mahakpu wakal nungainaba wahi kaya haibiduna themjin bibadagi ngasi mahakna asi yauna pharakibani numit lai thodok sing tuning sing lubada masadu hena penda behen galakli phamlambadagi phuk haugatuna mahaki kagi thongdu makhol thokna gamlauna lonchilui aduga masadu tasenduna phamlaga pena kapchai mathangi numit lai kengbaga mayokna na phamli sir aigi du kamaina tawkhrage yarbagumbani ne numit lai hairisibu sir yagada boiradi ngasi se adum hekte sir na phanaba sinbiyo ngasi haibi yai akaiba leite aigidi nangnabu yaraga loiri numit lai kengbada yamna munna yenglaklammi kengbana aigi wase nangnabu harauna yaraba
ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗ꯭ꯔꯁꯨ ꯅꯁꯥꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛ ꯇꯥꯕ ꯐꯪꯂꯕ ꯈꯨꯗꯛ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯒꯤꯅꯤ ꯅꯨꯃꯤꯠꯂꯩ ꯀꯦꯡꯕꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨ ꯃꯍꯥꯛ ꯃꯊꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯔꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯗꯕ ꯋꯥ ꯁꯔꯒꯤ ꯃꯈꯥ ꯊꯥꯕꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯂꯩ ꯁꯥꯎꯅ ꯀꯦꯡꯕꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯦꯡꯕꯒꯤ ꯃꯊꯛ ꯊꯣꯡꯕꯗ ꯂꯩꯕ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯀꯦꯡꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯨꯃꯤꯠꯂꯩꯅ ꯁꯔꯅ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄꯤꯒꯅꯤ ꯈꯜꯂꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯁꯤꯗꯤ ꯁꯔꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯡꯊꯣꯔꯛꯀꯅꯤ ꯊꯥꯖꯩ ꯈꯣꯕꯅ ꯐꯔꯦ ꯅꯪꯒꯤ ꯊꯥꯖꯕ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏ ꯆꯨꯁꯤ ꯑꯁꯨꯝꯅ ꯈꯣꯕ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯦꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯈꯣꯕ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯀꯦꯡꯕ ꯅꯪꯁꯤ ꯌꯥꯝꯅ ꯀꯦꯡꯉꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ ꯀꯦꯡꯕ ꯅꯣꯛꯂꯒ ꯀꯔꯥꯏꯗꯩꯅꯣ ꯁꯔ ꯅꯨꯃꯤꯠꯂꯩꯅ ꯄꯥꯎꯁꯦ ꯂꯥꯟꯅ ꯇꯝꯂ ꯃꯥꯜꯂꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯁꯤꯗ ꯁꯔꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯑꯩꯒꯤ ꯏꯒꯨꯟꯗꯤ ꯀꯦꯡꯕ ꯈꯣꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯊꯥꯖꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ ꯈꯣꯕꯁꯨ ꯀꯦꯡꯕꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯅꯨꯃꯤꯠꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯂꯩ ꯉꯁꯤ ꯅꯪꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯃꯆꯥꯁꯤꯗ ꯅꯪꯅ ꯋꯥ ꯆꯥꯎꯊꯣꯛꯅꯕ ꯇꯧꯕꯁꯦ ꯃꯇꯨꯡꯗꯗꯤ ꯇꯧꯅꯨꯀꯣ ꯃꯇꯨꯡꯗ ꯇꯧꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯅꯨꯃꯤꯠꯂꯩ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯉꯥꯡꯁꯤꯜꯂꯤ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯔ ꯈꯣꯕ ꯅꯨꯃꯤꯠꯂꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯦꯡꯕ ꯈꯣꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯠꯊꯣꯔꯛꯂꯦ ꯀꯥꯟꯅꯗꯕꯗ ꯅꯨꯃꯤꯠꯂꯩ ꯅꯪꯁꯤꯗꯤ ꯋꯥꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯍꯜꯂꯤ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯅꯪꯁꯨ ꯏꯀꯥꯏꯕꯗꯣ ꯅꯪꯂꯝꯃꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯔ ꯈꯣꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯃꯅꯤ ꯅꯪꯅ ꯇꯝꯂꯨꯔꯤꯕ ꯄꯥꯎꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯗꯣꯔꯤꯒꯦ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯑꯃꯗꯁꯨ ꯂꯩꯇꯅ ꯅꯨꯃꯤꯠꯂꯩ ꯈꯨꯝꯗꯦ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯃꯤꯟ ꯂꯩ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠꯂꯩ ꯇꯞꯅ ꯁꯔ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯈꯟꯗꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯁꯔꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡ ꯁꯔꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯦꯡꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟꯗꯨ ꯇꯥꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯕꯒ ꯄꯨꯟꯅ ꯍꯦꯛꯇ ꯀꯥꯞꯊꯈ꯭ꯔꯁꯤꯅꯦ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯂꯣꯟꯗꯨꯁꯨ ꯅꯈꯨꯠꯇ ꯍꯣꯔꯦꯟ ꯅꯨꯃꯤꯠꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯁꯔ ꯇꯟꯖꯥꯁꯤꯗ ꯈꯣꯕ ꯈꯨꯕꯥꯛꯇ ꯍꯧꯅ ꯈꯨꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯀꯦꯡꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯛꯅ ꯈꯣꯕꯗ ꯌꯦꯡꯉꯛꯏ ꯁꯔ ꯈꯣꯕꯅ ꯌꯥꯏꯅꯦ ꯀꯦꯡꯕ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯍꯣꯔꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯥꯎꯖꯒꯦꯗꯅ ꯀꯦꯡꯕ ꯂꯜꯂ ꯇꯧꯅ ꯁꯔ ꯅꯠꯇꯦ ꯑꯁ ꯑꯣꯐꯤꯁꯇꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯆꯪꯅꯔꯛꯏ ꯈꯣꯕꯅ ꯀꯦꯡꯕ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯁꯨꯔꯤ ꯅꯪ ꯉꯁꯤꯗꯒꯤ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯕꯅ ꯀꯦꯡꯕꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯈꯣꯕ ꯑꯃꯨꯛ ꯅꯨꯃꯤꯠꯂꯩꯗ ꯌꯦꯡꯗꯨꯅ ꯅꯨꯃꯤꯠꯂꯩ ꯅꯪꯒꯤ ꯊꯧꯅꯥꯗꯨꯁꯨ ꯑꯩꯅ ꯇꯁꯦꯡꯅ ꯊꯥꯒꯠꯂꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯣꯏꯌꯨ ꯑꯗꯨꯒ ꯏꯁꯇꯥꯐ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯀꯦꯡꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯅꯨꯃꯤꯠꯂꯩ ꯃꯍꯥꯛꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯂꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯍꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯗꯃꯛ ꯇꯧꯍꯜꯂꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ ꯅꯣꯡꯗꯨꯁꯨ ꯑꯌꯨꯛꯇꯒꯤ ꯆꯨꯔꯛꯄꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠꯂꯩ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯣꯔꯧꯅ ꯄꯨꯈꯤꯕꯅ ꯌꯥꯎꯔꯛꯇ꯭ꯔꯦ ꯖꯅꯨꯁꯨ ꯂꯥꯛꯇꯕꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯇꯟꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯨꯝ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯇꯨꯡꯗꯒꯤ ꯏꯊꯥ ꯊꯥꯖꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯂꯩ ꯃꯃꯥꯏꯗꯣ ꯍꯥꯏꯒꯠꯇꯨꯅ ꯁꯠ ꯌꯦꯡꯈꯠꯂꯛꯏ ꯈꯣꯕꯗꯨ ꯅꯨꯃꯤꯠꯂꯩꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯣꯏ ꯁꯔ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯔ ꯀꯧꯒꯅꯨ
ꯑꯇꯣꯞꯄ ꯑꯃ ꯀꯧ ꯅꯨꯃꯤꯠꯂꯩ ꯒ꯭ꯌꯥꯟ ꯉꯥꯎꯏ ꯈꯣꯕꯗꯨꯃꯛ ꯃꯈꯥ ꯇꯥꯏ ꯅꯨꯃꯤꯠꯂꯩ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯅꯤ ꯑꯩꯕꯨ ꯅꯪꯅ ꯆꯥꯟꯁ ꯑꯃꯗꯗꯤ ꯄꯤꯕꯤꯌꯨ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯆꯒꯦ ꯅꯨꯃꯤꯠꯂꯩ ꯍꯟꯗꯛꯇꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯈꯣꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ